फ्लोर मथक्ता तादुना लेरिबा मिंसेल मकुपसिंदो येंगलगा ले अमुकसु बेसिनदा टेप वाटर सिंदो थादोकलिबदो कनानो खनबदा अवाबा मने रूमदुदा मी अमा लेबगी सामिंदो याम नंगना मसादा हौजिक्ति फावबा होरगले युएन मना कनानोने हौजिपु कासिदा लेरिसे अई नतबा अतोपा मा इसिंग थादोक लेबसिना कना वा शेरगा रेक परेंग साना लेबा दोमदगी बेसिन लेबा दोमदा लाए बेसिन मपादु योरपददी इसिंग अदो फ्रीडम मथंदा जोरो जोरो हाइदना लेप्तन थादोकले इसिंग कोंजिनदो लसिलि युएन बना कोंजिलदो हेक लेसिनबगा इसिंग तारंबदुदि लेपख्रे पोस्टमार्टम तौफमदुदगी मनुंगी अकोइबदुदा अमुकसु सिंथुंग येंगले असुमना कोयेंग येंगलिंगे जरक अदुदा कादुदा थालिबा मैदो अमुक फुलाउनु मुत्ख्रे कादो हौजिक्ति पुमा मंख्रे मखुत्ता पाइबा ट्रोस मसादुदा ngaयौरे मैंगालदु नतना अतोपा मंगाल अमदा कादुदा ngaलनबा पांबै लेते युहेन मना अस दाउदिबा असी हायगा ट्रोस लाइट तो पाएगा कोयेंग येंगी मतमदुदा अमुक कादुगी मनुंगदा मी अमा चप्तुंग तौबा मानबा खोंथांगी मखोल मतारे कोकुक लाउबा मखोल अदो फ्लोर तो मथक्ता चटपगे ममगा ममने मीदुसु मसक उना फोनबदा अवाबा मने ट्रोस लाइट तुगी मंगालदुना कादुदा थालगा येंगसु कनासु लेबु उदे तंजादुदा माना लेरिबा कादुगी थोंदो मुक कनानोमना चंगलकलगा हांगबदोंना तौबा मानबगी मखोल अमसु तारे थोंदो हांगतोकबगे के लाउबा मखोलदुना कादुगी चिपदो पुमनिन निले थोंग हांगतोकबगे मखोलदु ताबदा कनानो चंगलिदो हाइदना ट्रोस लाइट तो कापलगा येंगी थोंदो हांगतोकबगे मखोलना हौजिक्ति कादुदा निलबनिना ट्रोस लाइट तो कापे कनानो थोंग हांगिदो हाइदना असुमना ट्रोस लाइट तो कापदुना येंगलुबदा थोंजिनदुदा मी अमा ममाई फिने कुमनगा लेपलगा लेरिबदो उरे मदु उबदा युहेन मना कनानो अदुदा लेपगा लेरिदो फिर खुमबदो तुमि लेपगा दुमगले युहेन मना कौरिदो होय माइ तासिनदुना अदुमगले युहेन बसु तुमि लेपतुना लेरमबदगी थोंजिल मपादा लेपतुना लेरिबदो कनानो खंगनिंग मनखरदुना चंगसिले असुमना मान हेक चंगसिलकपगा तुमिना लेपतुना लेरमबा फिर खुमबदो नंगौरोय मतागो पर खोंथांदो थांगबा होरे युहेन मना कनानो कनानो हाइबने नंबो होय माइजे हाइदखै परपप चटखिरसिबो युहेनबा परपप चंगसिलकपदुदा फिर खुमबदो ओंथोकना सुते मागी खोंथांदो गम गम थांदुना मोक लेबदोमदा चटख्रे फिर खुमबदुना मसक मसाजु लोतुना मागी थोकपमा थुना यांगना खोंथांदु थांदुना मागी चटफम थोकपा मदा चले युहेनबसु ट्रोस लाइट तु थालगा फिर खुमबदगी तुंगदा अदुमक इनरे ममगा ममे मांग चलिबदो कदोमदनो हाइबा मा खंगलमदे मागति फिर खुमबदुगी तुंगदा अदुमक इनदुना चले फिर खुमबदो हेक येंगबदसु मागी सबानदो नुपासु माले अमुकसु हे येंगदेंग सुलुरगना नुपीसु माले फीदुसु अंगौबने मान खुमलेबदो फिर खुमबदो मागी चटफम थोकपा अदुमक चले खोंथांदु कलकपदोंना तौरे मागी तुंगदा मी अमना तानरपगे सामिन फंगलबदा मासु हेंकना खर चले मागी तुंगदा इनरिबा युहेनबसु खोंथांदु कलप थागले अनिदो लमजेन तानबदौनसु मानगुमसु तौवे असुमना ngayak इनरमलगा मागी मांगदा चटखिबदो मांगख्रे स्वाइलावे मांग चलंबा फिर खुमबदुना मांगख्रबदा मा ट्रोस लाइट कापलगा कोयेंग येंगे ट्रोस लाइट की मंगादुना साना कापदुना येंगे असुमना येंगलिगे तंजादुदा अमुक कनानोमना मागी तुंगदा इनरपदोंग तौबा मखोल अमा तारे माना इनरपगी सामिनदुना माग मसादो खोयाम खोसावने तुंगहंदुना मागी इनरेबदो कनानो हाइदुना ट्रोस लाइट तो कापलगा येंगले अदुबु मखोल तमुंगनि ताइबा कनासु लेबु उदे ट्रोस लाइट मंगालदुना फना कापलसु मी अमतदि लेबु उदे युहेनबा मांगबु सेनगद्रा तुंगबु सेनगद्रा अवाबा मने मासु कोयेंग येंगे मांगदमु ट्रोस लाइट तो थालगा येंगलिगे तंजादुदमु तुंगलोमदगी कनागुम अमना माबु साफुखना इंथुरमे इंथुबदुना ट्रोस लाइट तो कईगा बुप लाउना सोरदु तुसिले
torch light tu su kai tu ba du da yuan ma masa du ngak pa ngamodre tu sin ke baduna amma madu da koi ma marame haujikti puma mangkre karisu lebu udre magi khongaw gi pocket tu da makut humjin duna magi mobile do yauri bera haiduni ngi adubu khut humjin duni lu badade mobile su yaramdre mobile ge flashlight tuna amma madu kon na bu khallu bane adubu mobile su yaramdre banina ma ngayakti humang kangi amma madu ma ngayakti topum khanglumde asum ne ek tabuga mi yamana kapagi makol tare kana kana lege aigi chache amuk ta kan biyo pale mama lair bi aigi fiji ki lanne asum na arga nupi yamana amam baduda hingning na kaple masak so amuk ta udaba khonjal tamang thai tare bado mathong maramama khangdre me na mai ta tadre kokchau gi kai yuhen ba nupi amagi hiklaba khonjel duna kamnga ngangle tawri ba singa do kadai duna hai ba khangdre yuhen ba su mamit ani do amuk su noite kadai dano amuk su koyeng hingi man na lepliba mapa tu tamna troli ma akan ba sapu maga loina insil lap gi samin nama masada yam kan na phawrame khangau dana magi mamita puma mamnam bado tapna ngan thore amambana kuyo moiduna leirambadi kaadu tapna tapna ngan thore mana leiribdu mirel sam mo oina ure asiba paringna phingong na kuptuna paring sanna thamle ngasai mana nupi ma kapkhibagi mukol takibadu haujikti mi mangda mayek singna ure nupi phir khumbi ma kachin namada leplaga masa bu kaurga hing na kaple imagi bungo imadi mangjere dana ima bu kana gale ho bai bano nang nei babu thadok tu da chalage hai ning labra kana dano ai ni cha ko du sibo imagi bungo imadi mangjere bungo asi haiga tengthana oina hing na kaple angak patai bang ban namada mirel sanga dugi nupi duna kamngang amu makha tare ichadi sidiye kana na sire hairino aigi chabu mirel singda thamba yaro ye ichadi mama aigi mitki manini kari kino ichada phingong na kuptuna thamliba ichagi mathakta kupliba phingong se lawtho kuppa yaro ye asi haiga masaktu phingong bu kupsilaga magi thopama kamngang dun kaple yuhenba tingak yengduna le kok tu par ga yengi phi ngobuna kuptuna thamleba masak masa khangdaba asi baksang mayam do yuhenba masana ba pungning de sole mani aini uri base wakal gi thoin sinani ai hallucination na bo poduna ai gi punche sibo puning ma ke de puduna kucha chale mani min uri ba singse aseng masum ma thajaba yaba machet amta nate khudimak marol na ni chatba taibangi seklon gaktane yuhenba mami to panglamadi amu usile handa muka mami to usilamadi pangthorak padadi kanasu leram lare khale aduna ma mami to jejet usile aduga manakong da tari khonjel do ta dana jejet na menchel adum hek tawbuga ma mami to tamna pangthore handa mukti mapok kaida hanagi phibam duda adumak lingdana le hena akibana pik thalaba masak ngak to oina mit mangda songthoktuna le troli mathakta phi ngopuna kuptuna thamnamba asiba singado paring chana phamlaga oina lerme asiba mayam sina ma bu hupjinduna charaga yengaga lermadu ure maithongda ningamdabagi maicakna puraba saktam singduna mirel sangdugi manungda phamlaga leri asiba mayam duna hujikti amato oina khonjel amada mabu yenglaga laure doctor ai khangrabo nangnane aikhoibu postmortem tawkhibado nangnane aikhoigi asum wail phangangadra khallurga madugi tayonabada atopa kangkhum chairaba wail ama lakhibani nangna aikhoigi pakatpu tabiyo asumna asiba mayam do umsilaga mangonda wahangoi wakat oi koilaw lawrabada
ꯌꯨꯍꯦꯟꯕ ꯃꯁꯥꯗꯣ ꯅꯤꯛꯄꯅ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯑꯁꯤꯕ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛꯇ ꯐꯝꯂꯒ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯌꯨꯍꯦꯟꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯑꯦ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯌꯨꯍꯦꯟꯕ ꯑꯁꯤꯕ ꯃꯌꯥꯝꯗꯨꯅ ꯀꯩꯗꯧꯔꯛꯀꯗꯣꯏꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯈꯟꯖꯥꯟꯅꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛ ꯑꯁꯤꯕ ꯃꯌꯥꯝꯗꯨꯅ ꯍꯨꯞꯆꯤꯜꯂꯛꯏ ꯈꯪꯍꯧꯗ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯂꯦꯛꯊꯈ꯭ꯔꯦ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛ ꯕꯦꯠ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯗꯣꯛꯇꯔ ꯔꯦꯖꯤꯅꯥꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯗꯣꯛꯇꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯄꯨꯡ ꯉꯛꯈ꯭ꯔꯦ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕ ꯍꯧꯖꯤꯛꯄꯨ ꯀꯔꯝꯅ ꯅꯣꯡꯉꯥꯜꯂꯝꯃꯤꯅꯣ ꯈꯟꯕꯗ ꯑꯍꯤꯡ ꯑꯃ ꯍꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯦ ꯃꯍꯥꯛꯇꯤ ꯄꯨꯡ ꯉꯛꯏ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯃꯍꯥꯛ ꯃꯁꯥꯁꯨ ꯃꯦꯟ ꯇꯥꯗꯦ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯔꯦꯖꯤꯅꯥꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯛꯄꯗꯨꯅ ꯃꯥꯅꯁꯨ ꯃꯣꯔꯅꯤꯡ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯗꯥꯛꯇꯔ ꯔꯦꯖꯤꯅꯥꯅ ꯃꯈꯥ ꯇꯥꯔꯦ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕ ꯅꯪꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯅꯤ ꯉꯔꯥꯡ ꯅꯪꯗꯤ ꯃꯣꯛꯇ ꯋꯥꯟꯊꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯣꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯊꯦꯡꯅꯔꯛꯇꯨꯅ ꯅꯪꯕꯨ ꯋꯥꯔꯗꯇ ꯄꯨꯔꯛꯈꯤ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕ ꯔꯦꯖꯤꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ ꯃꯥꯒꯨꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅ ꯀꯝꯗꯧꯅ ꯀꯣꯂꯥꯞꯁ ꯇꯥꯈꯤꯕ ꯇꯁꯦꯡꯅ ꯃꯍꯥꯛ ꯉꯛꯏ ꯉꯔꯥꯡ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯉꯁꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯦ ꯇꯁꯦꯡꯅꯃꯛ ꯑꯣꯟꯊꯣꯛꯅ ꯇꯥꯏꯌꯣꯟꯅꯈ꯭ꯔꯦ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕꯅ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯗꯣꯛꯇꯔ ꯗꯥꯛꯇꯔ ꯔꯦꯖꯤꯅꯥꯅ ꯗꯣꯛꯇꯔ ꯁꯨꯔꯖꯅ ꯉꯁꯤ ꯐꯥꯎꯕꯗꯤ ꯕꯦꯗ ꯔꯦꯁ ꯂꯧ ꯒ꯭ꯂꯨꯀꯣꯁꯁꯦ ꯀꯥꯞꯄ ꯂꯣꯏꯕꯒ ꯌꯨꯝꯗ ꯆꯠꯂꯒ ꯄꯣꯊꯥꯎ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ꯅꯥꯏꯗꯕꯁꯤꯅ ꯅꯁꯥꯗ ꯋꯥꯕ ꯆꯣꯛꯊꯕ ꯃꯥꯟꯕꯒꯤ ꯁꯤꯝꯇꯣꯝꯁ ꯈꯔꯁꯨ ꯎꯕ ꯐꯪꯉꯦꯅ ꯍꯥꯏꯔꯝꯕꯅꯤ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕꯅ ꯍꯣꯏ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ꯅꯥꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯁꯣꯟꯗꯝ ꯅꯥꯟꯗꯕ ꯑꯃꯗꯤ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯀꯣꯂꯥꯞꯁ ꯇꯥꯕ ꯑꯣꯏꯔꯝꯃꯅꯤ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯕꯁꯤꯅ ꯊꯣꯟꯕ ꯉꯥꯛꯇ ꯑꯣꯏꯔꯤꯅꯤ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯕꯁꯨ ꯇꯜꯂꯦ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯜꯂꯦ ꯇꯁꯦꯡꯅ ꯃꯥꯒꯤ ꯀꯟꯗꯤꯁꯟꯁꯤꯅ ꯃꯥꯒꯤ ꯀꯥꯞꯂꯤꯕ ꯒ꯭ꯂꯨꯀꯣꯁ ꯕꯣꯇꯜꯗꯣ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩ ꯃꯗꯨ ꯀꯥꯞꯄ ꯂꯣꯏꯕꯒ ꯃꯍꯥꯛꯄꯨ ꯗꯣꯛꯇꯔ ꯔꯦꯖꯤꯅꯥꯅ ꯃꯤ ꯊꯥꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯊꯤꯜꯍꯜꯂꯨꯔꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝꯃꯤ ꯃꯁꯥꯗꯨ ꯈꯔ ꯂꯦꯡꯉꯝ ꯁꯥꯉꯝꯗꯦ ꯑꯍꯤꯡ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒ ꯀꯩꯒ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯜꯂꯦ ꯃꯥꯒꯤ ꯃꯁꯥꯗꯣ ꯀꯣꯛꯀ ꯃꯣꯟꯒ ꯍꯦꯛ ꯇꯥꯏꯅꯈꯤꯕꯗ ꯑꯗꯨꯃꯛ ꯇꯨꯝꯊꯕ ꯐꯥꯎꯈ꯭ꯔꯦ ꯃꯁꯥꯗꯨ ꯌꯥꯝ ꯍꯩꯅꯤꯡꯈꯤꯗꯕꯅ ꯇꯨꯝꯊꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯍꯟꯗꯛ ꯃꯔꯛ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯑꯍꯣꯡꯕ ꯑꯃꯅ ꯃꯍꯥꯛ ꯐꯠꯇꯕ ꯃꯪ ꯍꯥꯏꯗꯤ ꯃꯀꯨ ꯃꯪꯒꯨꯝꯕ ꯌꯥꯝꯅ ꯏꯇꯠ ꯇꯠꯇꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯃꯪ ꯃꯪꯕ ꯍꯧꯋꯤ ꯃꯪꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯕꯗꯤ ꯁꯨꯁꯥꯏꯗꯀꯨꯝꯕ ꯇꯧꯒꯦ ꯈꯟꯖꯔꯝꯃꯤ ꯈꯨꯠꯇ ꯈꯨꯗꯩ ꯑꯃ ꯄꯥꯏ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯁꯤꯂꯤꯡ ꯐꯦꯟꯗꯨꯗ ꯌꯦꯡꯉꯤ ꯑꯩꯕꯨ ꯍꯤꯡꯂꯨꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯏꯁꯥꯅ ꯊꯋꯥꯏ ꯂꯧꯖꯔꯒꯇ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯄꯦꯟꯖꯔꯒꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯗꯩꯗꯨꯅ ꯊꯧꯔꯤ ꯑꯃꯒꯤ ꯃꯁꯛ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝ ꯇꯣꯏꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯔꯛꯂꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯄꯨꯒꯗꯣꯏꯅꯤ ꯑꯩꯒ ꯅꯪꯒ ꯃꯔꯨꯞ ꯑꯣꯏꯔꯗꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯅꯗꯣꯏꯅꯤ ꯅꯁꯥꯗ ꯑꯁꯨꯝꯅ ꯃꯪꯗꯨꯗ ꯃꯥꯒꯤ ꯃꯃꯤꯠꯇꯨꯗ ꯈꯨꯗꯩꯗꯨꯅ ꯊꯧꯔꯤ ꯑꯣꯏꯅ ꯑꯣꯟꯈ꯭ꯔꯕꯗ ꯈꯨꯗꯩꯗꯨꯅ ꯃꯥꯕꯨ ꯇꯣꯏꯅ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯔꯛꯂꯤ ꯊꯧꯔꯤꯁꯤꯅ ꯁꯦꯂꯤꯡ ꯐꯦꯟ ꯃꯊꯛꯁꯤꯗ ꯌꯥꯜꯂꯒ ꯃꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯖꯔꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯣꯏꯅ ꯃꯉꯣꯟꯗ ꯊꯦꯝꯕꯗꯧꯅ ꯇꯧꯔꯛꯏ ꯃꯥꯒꯤ ꯊꯧꯍꯤꯟꯁꯤꯟꯁꯤꯅ ꯉꯝꯗꯨꯅ ꯄꯨꯗꯨꯅ ꯆꯠꯀꯦ ꯈꯜꯂꯦ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕ ꯃꯥꯒꯤ ꯃꯪꯗꯨꯗ ꯍꯧꯖꯤꯛꯇꯤ ꯈꯨꯗꯩꯗꯨꯅ ꯁꯦꯂꯤꯡ ꯐꯦꯟꯒꯤ ꯃꯊꯛ ꯑꯗꯨꯗ ꯌꯥꯜꯂꯒ ꯃꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯦ ꯈꯨꯗꯩꯗꯨ ꯐꯦꯟ ꯃꯁꯥ ꯑꯃꯗ ꯃꯊꯟꯇ ꯐꯠ ꯂꯥꯎꯅ ꯌꯥꯡꯈꯠꯆꯔꯒ ꯃꯈꯧꯔꯤ ꯆꯔꯝꯗꯨꯗ ꯃꯊꯟꯇ ꯊꯧꯔꯤꯗꯨ ꯂꯥꯛꯁꯤꯟꯖꯔꯒ ꯁꯥꯏꯠ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯃꯣꯔꯥ ꯑꯃ ꯊꯥꯏ ꯃꯥꯒꯤ ꯁꯦꯂꯤꯡ ꯐꯦꯟꯗꯨꯁꯨ ꯈꯔ ꯑꯗꯨꯛ ꯋꯥꯡꯉꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯈꯨꯗꯩꯗꯨꯅ ꯈꯧꯖꯦꯡ ꯌꯧꯅ ꯈꯔ ꯂꯥꯛꯁꯤꯜꯂꯦ ꯈꯪꯂꯕꯗ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯈꯟ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕ ꯃꯈꯣꯡꯗꯣ ꯃꯣꯔꯥꯗꯨ ꯊꯣꯛ ꯂꯥꯎꯅ ꯀꯥꯎꯊꯣꯛꯏ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯣ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯏ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯃꯨꯁꯨꯛ ꯃꯨꯁꯤꯜꯂꯦ ꯃꯔꯩꯗꯨ ꯈꯨꯗꯨꯃꯨꯛ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯄ ꯍꯧꯔꯛꯂꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯤꯔꯝꯗꯥꯏꯒꯤ ꯉꯥꯛꯁꯛ ꯉꯥꯡꯅ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯔꯝꯗꯥꯏꯒꯤ ꯅꯤꯡꯁꯥ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯅ ꯍꯣꯟꯕ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ
Doctor Yuanba, tumlambadagi mikap khangdok thole. Masadu humang kange. Lawai luton chale. Masadu chaning tade. Yuhen mana. Kari karama makhalgi. Mangnu sibo. Aibu hadak marak natai jadaba mangakta mangi sibo. Ai sana bapta jadre. Ai gumba mana. Mangda phau. Mina tawnadaba. Tawhide aiba thabakta. Tawnaba karigi thawang tawriba. Khantaba watba thabakni. Aina hujik mangda tawge khalamlibado. Onthokpa mangni hujikki mangdo. Tasingna aidi isase sabung laure. Ai isase mental health ki problem leira male. Ai se sumaina sum taw leiradi soidana psychology gi problem ayong naba soide. Asi khallubada wakhal du nungai jaramde. Manglan taibe animakta masase pothapam sukang he khangde tawriche. Charakna nungthilgi pung 3 su taramne. Gari yenglubada ningthamtagi matamnina numidang wairam. Masadu maku mangwang luragasu khara wabdi fare. Tumlambadagi magi kadagi thole. Aduga fresh oinaba mamai mebito tathoke khanduna bathroom da changle. Ising ayingbana mamai de yebida masado nungaiba phawe. Hainadaba tantaba masado phoramado khardi fare. Yam charak jahing naramado khara fare. Mamai du ising ayingbana tathokpaga tawel angoba man taithoi. Tawel dun hek taithokpaga bathroom dagi thoklaga kitchen room da lai. Chak thonglaga chak haibe wakhal di khandre. Madugi muhut oat soina chagi khale. Oats tu semnaba bowl amada wai khara hapaga dining table du thamaga mathanda masado khara kankhatnaba charame. Masi ek chasinbaga julam chasingi khale tumnaba tumdabadagi mongoda oekliba chang naidraba wakhal mayamna thonba thawin chinche koknaba aroiba pambaidi julam charga tumba asi orgadi mongonda phawba chaning tadabase phagani khale. Oats tu na chaba tangkhai chanchilakpa matang adu aidani. Makhogi dolan kakhatpam siri duda mi mayam chenta tawbudong na manba makholama taba urgle. Nupi amagi khonjalna amuk laure. Doctor, aigi chagi thawai tadi kanbiyu doctor. Doctor Henba mabu asibagi khataki kanbiyu. Doctor natana kana laite kanbidaba. Asi hairedana makhada koilau laure. Doctor Henmana kana no ne amuk kai dabu yawbano yumsida patient laklabra hawjikpu patient lakbra ne aibu ngasai get loan slamdrabra ne khangdreda onthokpani tawrise soidan lamba tare aina ga handak marakse kyanmen ge tadabasida asi harga ma kitchen lebe room dagi kana laibano haidna khangniman khiduna ma star dolan kapam siri lebe dumda lai laklabasu kanasu laibude tanja duda stair makha duda kanasu laibude pungang nai kanamta lemdrabdu dadi mathanda ngakchane man hawjikta takhiba makholado kanagi naiba khanglamde stair duda adumak doctor yenba yengduna le koyeng makhol singduga amaromda muksu kanamta laktrisiga othokna chawna khenakre ihang bahol duda thariba sofa set atai furniture item magi lepham mafam maduda tumin tasilgale machi lingdana subna tagi khonjal tamak makhol tamak ta halamaga tumin kaisu tawduba saduna naksi de lebidongna tawi asukngana numidang sida pungsu yamna hojin ki basu nate ngantan hekta yumsigi ahong batana pik thalaba thakdok singse nang horoi mata ko hekta mati phunglokpasida awaba mane. Doctor Yuanba khangdreda aingonda tawbiri singse asi haiga Yuanba makhada koyengengamaga kitchen lomda changlaga mahangna saba hawrurga lusilamdraba osto amuk saba changlagle asumna kitchen da hek changlakpaga thong kansin pada ngairi. Doctor Reginana call tawre. Doctor Yuanba phone adu tapai khale. Doctor Reginana phone da doctor waru yade aina igi driver Sunil thakrabinga saina yam emergency case ama lai hawjumag yam luba case amagi postmortem tawdaba yadra. Doctor Yuanba Regina gi wadu tabda ngakchane madi masangamdabagi pothaw hairak labani
ꯑꯗꯨꯒ ꯈꯨꯗꯛ ꯑꯁꯤꯗ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ ꯃꯥꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯍꯦꯗ ꯑꯣꯏꯔꯨꯕꯅ ꯅꯥꯊꯩꯕ ꯉꯝꯗ꯭ꯔꯦ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯑꯃꯒꯤ ꯄꯨꯂꯤꯁ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃꯒꯤꯗꯃꯛ ꯍꯧꯖꯤꯛ ꯃꯥꯕꯨ ꯇꯉꯥꯏ ꯐꯗꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯃꯨꯛ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯒꯗꯧꯔꯤꯁꯤ MLA ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯃꯆꯥꯁꯤꯡ ꯊꯣꯛꯄ ꯑꯃꯒꯤ ꯁꯤꯕꯒꯤ ꯇꯉꯥꯏ ꯐꯗꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯒꯗꯧꯔꯤꯕꯅꯤ ꯁꯒꯣꯜꯕꯜ ꯀꯦꯟꯗ꯭ꯔꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯁ꯭ꯔꯤꯅꯤꯕꯥꯁ ꯃꯤꯁꯤꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ngasi nungtil pung 3 lom tabada Srinivas magi kada siduna leramane Dr. Yanba mathak thongba sing ya thangni hiktok pangamdre forensic department gi head amasun ma aduna Dr. Rejinan haiba wado hoi haidune yare asumna call da wari chanaringai gate car thaujilapai horon makhol tare horon do ahum la khongle Dr. Rejina gi driver Sunil Yohen mana Regina Sunil di yobu yoksile Regina na kume Wara ya de doctor Mangjung na hai dabagi Hai ra sira khalam mane Aduda mathak thongbo authority na takpa hinjalakpadagi Aishu pambai leitre Kaisu kaide da doctor Dr. Regina call adu thamkre Pausina kharadi distract tawkre Charang naba magi wakhalsu Magi kada changa dress change tawe Aduga thukle Get wangmada Sunil na thauraga mana mangda tongi aduga hospital yongnaba lai gari du pung amamu leptana thauraba matung usinachin hospital yorle asibak chang du trolley amagi mathak ta hap phi ngauba mana kupsilaga thame imung moning miyo singna law khongi case tugi ayo medana pai hospital da lagliba laikai gi miyo singna mob sakalaglibado medana control tongnaba honari miyamduna law khongle खुदक असिदा पोस्टमार्टम सिगी रिपोर्ट पियु पीदबसु यारो मिसी सी मसा मतंत सिजब नते फुल प्रूफ प्लान है कानरो अचुम पुथो मिसी सिगी मतंगदा समजिन साजिलगा चनब यारो नोय नोयगी नचा नसुद थोक्लोय हाइनिंगाय लेते श्रीनिवास मिसीगी लंगलांगजिन पुथो लाइक तो पारगा लेजबा अंगांग अमना मतौ करमना सिजगदुइनो माबु ओवरडोस ओइरगा सिबने हाइदना पाउथोकपिनो angang mara lete angang si saru sinarga hatpane asi harga miya maraktu dagi machin thoba kyana koilaw lawre hospital dugi forensic department mamang duda postmortem tawnaba thawrang sem saba pumloi lore Dr. Yanbada hek lakbaga mapaldana law khongba kamna lawnabagi makhol high authority amadi MLA minister ki macha machu sing oirabanina khudak atuda mai horiba phong phong sari case du inthana bonari pendraba miyam du na lawre yam khruba miyam pumba hena hena inkhruban gam tagi numidang adu da ingba phau khit ama toy bigi lingjanda manakre police officer oiriba medasu mayam gi puni uhul khangna thabak tawre mob tubu control tawna bonari ayo medana mayam pungning phatabiu mayam na pamli badu thungnaba hujimak postmortem gidaba asibak sang do pusin kre hana chumiyam na thamkiba moto ningsing bisi postmortem report se hek khangbaga kaidoba yaba habado tawrase case siga ayo moina achumba langlang jin puthokna honabada ai samak achobo thodang lawjagani asi harga medana themjile postmortem tawni tabada yamna langam miyam do khar khar tapthare somdana kamdawri Srinivas asi bakchang adu table asang badu thamle aduga postmortem ama tawbuda sangbu procedure mayam du mathang nong nai na tawri Dr. Regina na scalpel du farga abdomen gi saruk to lele dead body du gi gesto gi saruk to analyze tawnaba ko ki saruk na Dr. Yanbana lele makhoi ni gi health tawnaba Dr. Lamjing bu yauri Dr. Regina na doctor magi sidi drug season abagini Sibagi maram si mahak drug season narmi takpane Dr. Henman kaino ne hari sibo Dr. Regina na khumai magi gastro section si analyze tawbada phangliba results na takle madudi siriba mark se overdose oirga sibane magi blood sample amadi body organ da drug kaplami haibagi mami chawna tare sida chunate magi lab am da
सिरिंज थिनबगी ताकफम अमा डॉक्टर युएनबा मसीना ताकपदी सिरिबा अंगांगसी IBU नि हाइबदी इंट्रावेनस ड्रग यूजर सिरिंज तिनरगा हिदा कापमी नत्रा डॉक्टर रेजिना न खुमे एवरी ब्लड क्यूबिक somehow ग्राम खरदी ड्रग के ब्लड सैंपल सिद फंगले आइगी मोतदी मार्क सिद्रिंगे मांगजौनना प्रायर 15 मिनट दे ड्रग से कापे मसीगी मतुंग कानरबा मतुंग ओवरडोस होइदुना सी हाइदुन ताकपने मसीबु ओइथोकपा याब्रा इमुंग मनुंगी मिसिंग अमदी लैकाइगी मिसिंग ना हायौबदा सिरिबा अंगांगसे तुंगे सा याम लैबा याम ब्राइट ओइबा स्टूडेंट अमने पोजिशन होल्डर अमसुनि हाय अदुगा मतौ करमना ड्रग यूज तौगदुनो ऑन द कंट्ररी हाउ कुड इट बी पॉसिबल लाइक ने योम हौरपा सात्र बना ड्रग सिजनरमगदरा डॉक्टर रेजिना मखा तारे अदुनी आइसु चममनरिसे डॉक्टर मतंग सिदनी असिबतदा मांगजे हाबदो सुमलकदौरे वारी साना साना अनिदो पोस्टमार्टम तौबदी लेप्थे डॉक्टर लमजिंगबसु यावबुदी यावरे हाबबु महाक्ति मयामदुदगी जूनियर ने अदुना अदुमक तुमिल्ले माना तौगदब मथौदो तौरगा पोस्टमार्टम दुदा मायोक यारे माक मसामक मागी मोत फोंदोकलुद्रगसु मागी सीनियर डॉक्टर अनिदुना हाइरिबसिंग अदो लोइनि यानिंगे होइनि माइनि हाइदबा तुमिल लैबिगे हेबिट लैबा माकने तौगदब मथौदा पुनिंग लुबले पोस्टमार्टम दु तौबदा फंगलिबा रेकॉर्डसिंग अदो पेपर अमदा इरि मखोइगी तामसिंग दो फंगलिबा एविडेंस सिंग दो हंजिन हंजिन कुबना नैनरबसु श्रीनिवास ड्रग ओवरडोस ओइदुना सीबने आइदना मयेक सिंगना ताकले हौजिक्ति उचिनासिन पोस्टमार्टम अदो नुमिदांगे पुंग 12 चपचाना लोइदुना असी भक्चांग अदो इमुनुंगदा हॉस्पिटल अथॉरिटी अमदी पुलिस यावना यानबगी मतुंगिना सिनाखरे असी भक्चांग अदो इमुंग मनुंगी मियोसिंगना मिरेल संगदा अहिंग यारकपा पामद्रना मयुमदा अरोइबा मथौमंग पांगथोकनबा पुथखरे डॉक्टर युएनबा रेजिना लमजिंगबा मखोय अमदी मरुइबा पोस्टमार्टमगी थौपाइबा मखोयदा मागी मिसी असिना अचौबा वांग मसु ओइहौरे अचौबा क्वेश्चन मार्क अमने मागुंबा ब्राइट स्टूडेंट अमना करमना ड्रगना मरम ओइरगा पुंसी लोंख्रिबा मखोय हुमदो मई तुमिन लैनरसु पुंगनिंग वाखल अनिददी तुमिना खक लैथोकते वाहंगतना नील खोंगदुना योमने असुमना मतम सोकिबा खंगौते पुंग अनि चपचाना फगलांग गाड़ी दुदा हुजिक्ति तारे अहिंगदी खरा लांथरपा डॉक्टर रेजिना लमजिंगबदी उरमबदगी अदुम तुमथखरे डॉक्टर हेनबदी टेबल दुदा ngaथरगले तुमबदी नते गसाय मयुमदा लेंगे जोलाम चागे हाइबगी वाखन खलमबने खरा याम तुमना बाहायदना अदुबु पुमनमक तायोने असुमना मा ngaथदुना लेंगे टेबल दुदा खंगौदना खोंजेल अमना मंगोदा कौबा तारगले नुपा मचा अमगी निंगमद्रबा मेंगलबा खोंजेल अमना खोंथांगेने डॉक्टर 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 वाइसिंगदुना इको चले अहांगबा मालंग अदुदा युएनबा खोंजेल अदु ताबदा मसादो तिंगक तिंगई कनाना मंगोंदा कौरलिबदो खनबदा अवाबा मने मपालोमदगी कौरपसु माले अदुना डॉक्टर हाइदना हंजन हंजन कौरलबदा मा तुमिना फमदुन लैबा यादरदुना मपालदा थोरले हेक थोगलकपगा माना लैबा रूम अदुगी हेक मखारोम थांगबदा लाइट मंगादो अदु मक्तदा फिंगौ सेटपा नुपा मचा लेप्तुना लेमदो ममित मंगना उरे नुपा मचादुना माबु उबदा कमगांगदा हाइरे अइने डॉक्टर अइ खंगद्रबो डॉक्टर अइने अइगे सुम्बदो डॉक्टर ने पुथोकपियो असी हायगा मखुत लोनदुना डॉक्टर युएनबदा मिलुद पिरांग इहोंगना येंगलै डॉक्टर युएनबा फिंगौ सेटपा नुपा मचादुगी मौंग मोतो ngangthoralbe wongang sangagduda pungangai masadu mihul thongna sukhitre kadai de noma dupa masachi ukigum su tawi kadai de ukri chaiduna mak laksin na bohonari khadang ma pada thungba sambru mage anatomy jawlan khudi mangna hojik ti mongonda hairar hojik to mana postmortem to kiba asi baksang doni dupa masadu ki asina takpudi drug ki case da mana report ikiba श्रीनिवास ने माने
मागी ममित उरिबसे असीब मसादुने खल्लुबदा अवाबा मने डॉक्टर युएनबा ममाइदा मथंदा थाजरदुना खुपाकना मखजाय नामदा हंजन हंजन थाजनजे अमुकसु ममित नोइदुने येंगी उरिबसे तोक्सिनबदे वाखलना पोथादबदगी थोगलिबा ngang माने वाखल की थोइसनने मिन्न उबसिबु तासेंगना असुम ओइरिब्रा नत्रगना तासेंगना मा वाखल लेना नारबा मिसक अमनि हाइदना कन्फर्म तारद्रा असीब थवाइना माबु कौरलिन हाइबदी मा खंगलमदे असीब नुपा मचादुना मखाताना डॉक्टर वेनबबु येंगलगा अमुक मखाताना हाइरे आई ताइबंग पालसे थादोक्तुना चटपक नमगदबा मानद्रे खमनुम की कोई लवनबीदा आइबु लौबा लाक्लोसु मागी मतुंग इनदुना आइदी ताइबंग पालसे थादोक्तुना चटपक नमद्रे आइगी मतम लोइद्रिये असीब थवाइ मा ओइजरसु आई हिंगनिंगलिये आई इसाना इसा इथंदा सिजब नते आइगी अचुंबा वाइन फंगनबियो डॉक्टर नंगना आइगी इतेंग पांगो डॉक्टर आइगी अचुंबा वाइन फंगद्रि फाउदे आई लाइरमलेंदा चटपा ngamloye असी हायरगा श्रीनिवासकी असीब थवाइदुना तेंथाना वाइना निंगम दैबि मैरिना चाकतुना हिंगने कपले डॉक्टर येनबा असीब थवाइदुगी वाफम मसिंगदो ताबदा मसा पुंबा निंगनिक लावे मागो मिसक अमदा असीगुम थौदो अमा थेंगनाबा मायोक याबा हाबसे अंगकपगी मसकने मसामकी खुना लनखाइदुना पोस्टमार्टम तौखरबा नुपा मसामना पुंसिंग खर खनरबा मतु मंगोंदा वाकलकपा अमदी हिंगने कपतुना मंगोंदा हाइनिंगबा कया मनिंग तमना फोंथोकलपसे अंगकपगी मसकने डॉक्टर येनबा मसादा थकतपदो थवाइदुदा फावरमे श्रीनिवास की थवाइने डॉक्टर येनबा येंगलगा अमुक मखाता नाइरे कीगनु डॉक्टर आई असीब थवाइ ओइजरसु नंगोंदा आई दपंदी खकपीरो आई बु थाजौ डॉक्टर आइने डॉक्टर बु सिंगनगदब लैति आइने पामदी आइगी मिसी असिगी लंगला लंगचिन फंगनबा आइगी तेंग पांगबियो हाइबनी असी हायरगा हिंगने कपले असुमना मिकुप खरा थवाइदुना मनिंग तमना मागे हाइनिंगबसिंगदो हाइरमलगा मफम अदुदगी मांगख्रे डॉक्टर येनबा मथंदे लेप्तुना लेहवे ज्ञान अमा मांग मा ngahaktangdi kaidogado khanbada kokchawbi kai asumna ma ingkhaba ningthamtagi ahinga duda wakhalna tayam naraklabada kokta khudhabagum thokle adubu khangaude wakhalna mabu laghalinge tanja duda jari phingau setpa nupi kokta ka jingle phane kumjang chetpi amamu magi mimangda lepag leibudu urakle chawrangna phut amani muktane lapnaribudu miyai chanbi nupi amagi फिबम सु एगेंबद माले नुपीदुगी चही मतंगदो करिनो कनानो मथों खंगदे नुपीदुना मोमोनो ममितुना मोक लेबा हाइबदी मिरेल संग लेबा दोमदा येंगदुना लेबदोंग तवे खुथिनदुना वादि ngang नुपीदुगी मतौदुदा युहेनबसु तुमिन वादान ngang ngakchana नेंगदुना ले नुपीदु नोंगि लेपगा मागी मिमांगदा लेबदु वाहे हमता हाइदे युहेनबा पुनिंगदि हंगले कना ओइरबा मचिन लाना हंगलुद्रगसु खंगनिंगबदि मसाददि फावरे खोइरांगनना मैते एखोइगी इनाट की फिजोलदा फिजत लेटेंग तौदुना लाक्लिबसे कनानो हाइदना अदुबु चिंबा लाना हंगलुबदि ngamde नुपीसी लाकपगा मोक लेबा दोमदगी मिकप मिराव कोंदना थलबा मखोल कया ताबा होरकले मेल संगदुगी मनुंगदा इना काउनाना तौबा चेंब चोंबा मानबा मतौ कया ताबा फंगी डॉक्टर येनबा उरुद्रगसु मई मचिंदा मुरुम सोनारगा लैबा मानबदोंसु हेक तवे मिरेल संगदुगी थोंगदु मनुंगदगी अकनबा फोर्स अमगा लोइनना हांगतोक्तबा यादे हाइबगी मतागु मनुंगदगी कोको हाइदना थिले लोइनाइदे अंगकपने मनुंगदगी तारिबा मखोलदो युहेनबा पुनिंगदे हेना खंगनिंगबा लांगतंगनबन हेले उरिबसिंग अदुना तुमिना लेबा ngamlaktre वाबन मसादो फेफे लावे हंगनिंगबा खंगनिंगबा वाहंगना कुयोमोय
asumna masado itak thakala du nengli mirel sangdugi thong ado mathanda tamna hangtokjare aduga manungdagi asiba thawai mayam phingau set pareng chana thogle wakat puduna lakluba maithongda maksinbagi mami taraba thawai ngaktane hamsat hampoineraba thawai mirel mayamdo nupi duna lebliba manak tamna lai asi lairembi khamnung ki koila wonbina langol lairembi magi langwalo asiba thawai singado themjinba lai mirel sangdugi manungdagi thorakliba tengthana oina kapliba thawai mirel singduna lairembi mabu ubada hena kappa lawu khongba hore singamdana siraba lairamlana tunba ngamdro thawai mirel singduna haujikti tengthana oina hena dum makhoibu karige sumna misi chadan sen birabalo mirel sangsida adum lingdana yata duna leredra haidana loina aidaba wahang kaya hangle ahing duma mikap miraw kholtna pik thalle tawriba matawduda yuhen badi masa pumba thaktak nikladuna hoi mai haise haingamtana maya ka dun yengduna le tasengna di mana leiba room mapaduga mok leiba duga asuki matik lamne adubu ahing momai duda tamnaribane magi mitta khuding makse uhalibane yam nangna leibadongna tawrise mangonda phawlibane instinct singse tasengna masu mathong khangba natri asiba singdubu themjinnaba hujikti lairin bimana isai saktuna naksum isai sakpagum mitmangda sakle isai sakna sakna hujikti asiba thawai kya adubu tamna tamna themjinba hawrakle asumna mitrangi taibang palda tawduna lairinge tunglomdagi doctor lamjingbana lengjumda haife thengaga kaure doctor 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 henba yuhenba swai lawe lengjum parakpaduda tunghanna yengthorkpada doctor lamjingba lairme masadu humangana pikari lamjingbana kaidaba yaurge doctor nathanda amambasida lairmisibo doctor henba masadu ithak thakale aduga khumle kaisu tawdeda sum mapalda thuklambane ayingba nuksina isada phone gi haidana doctor lamjingbana amuk ayingba nuksit purga soidana nagani doctor henba lamjingbana haibido mak masada changlamde mana hujita ukiba thengnakiba singdo leiribra haidana koyeng yeng adubu yengjabatani amata mamita ukidra uduigi maramna karigi ngayakti taibang palamada mabu moithem tawduna purga chatlurabane lamjingba tholakpadagi khudingmak hanagi normal da hanjinkibane doctor lamjingba madi doctor yenba punna hujikti makhoigi duty room dal changle tamna tamna nongchunga thore ngasai yuhenba magi mamita ukiba singdo masa mathanda achobo wang haibido ohore nonga lakpadudadi mayumda masu yawrakle yum hek yawbaga ikan kanadana mapaga pungminabi mani ibema laimadu lai laimado ngasai yung ngantana yumda lau wa khanadaba yade haidana paw haikrabane call tawrga mabung amadi mana hundoklamba mayanu pa alsigi problem ama tar hek haibada manatana tathok tachin tawnaba kanasu lete aduna ayung ngantada machanu pa hal dapinna thilai dapinna leimabu gate phaw thadaram laga hankr calling bell do hacking baga thong hangtore yuhen bu buda warau chaw bilemena pukning nungsi mabungna hundoklamba maya se ubuda laimana haire mayeng tari iyadi isai sugane handak mapoksigi doctor go henjaroi ko yuhen manokle ine wada batabu pu kari lege taibang pansida wadana nungai be yaba nate khong chotlaga chin chotle haidai laimana pramanga yam hairi ne iya sidia adu ada lairi nang ngasai phone torpado adu hana khanasi yen mana khume ine ai madu ta khanbada ware handak marak ai gi hongliba phibam se laima adu boba ai di haijabani noine science ki mi ni haidana pangai da lai thokanu yamna su tingkhet lai khelido ibungo nangama haujikti kari sare aduna laitin gi khara su yengda ya pote mi na haina bada
ꯇꯤꯡꯈꯣꯡ ꯂꯥꯏꯈꯣꯡ ꯊꯤꯌꯨ ꯊꯤꯌꯨ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦꯗꯅ ꯌꯨꯍꯦꯟꯕꯅ ꯈꯨꯝꯃꯤ ꯏꯅꯦ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯇꯕ ꯃꯇꯝꯗ ꯑꯩ ꯂꯥꯏ ꯏꯃꯥꯕꯨ ꯅꯤꯡꯉꯔꯣꯏ ꯈꯟꯈ꯭ꯔꯕꯅꯤ ꯂꯩꯃꯅ ꯍꯥꯏꯌꯩꯗꯦꯅꯦ ꯅꯪꯕꯣ ꯂꯥꯏꯕꯛꯅ ꯁꯨꯝꯊꯣꯛ ꯍꯥꯏꯗꯅ ꯇꯝꯂꯝꯕꯒꯤꯅꯤ ꯏꯅꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯕꯨꯡꯉꯣ ꯍꯧꯈꯤꯕꯗꯣ ꯀꯥꯟꯅꯗ꯭ꯔꯕ ꯋꯥꯅꯤ ꯃꯗꯨꯕꯨ ꯅꯩꯅꯔꯨꯕ ꯍꯥꯏꯕꯁꯦ ꯍꯪꯒꯠꯇꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯃꯆꯥꯛ ꯑꯣꯏꯅꯕꯅꯤ ꯏꯅꯦ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯂꯩꯃꯅ ꯀꯥꯟꯅꯔꯔꯣꯏ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯃꯛ ꯏꯅꯦꯒ ꯅꯝꯕꯣꯜ ꯀꯥꯝꯕꯣꯡ ꯍꯥꯏꯗꯨꯗ ꯆꯠꯂꯨꯁꯤ ꯌꯥꯝ ꯍꯩꯕ ꯃꯥꯏꯕꯤ ꯑꯃ ꯂꯩ ꯑꯗꯨꯗ ꯅꯪꯒꯤꯁꯦ ꯀꯔꯤꯅ ꯑꯌꯦꯠ ꯑꯄꯟ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯨꯔꯁꯤ ꯅꯪꯒꯨꯝꯕ ꯑꯃꯅ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯑꯃꯒꯤ ꯍꯤꯗꯥꯛ ꯆꯥꯒꯗꯕ ꯅꯠꯇꯦ ꯌꯨꯍꯦꯟꯕ ꯃꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯅꯤ ꯏꯕꯦꯝꯃꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯂꯥꯞꯇꯛꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯥꯛꯏ ꯑꯔꯨꯕ ꯋꯥ ꯑꯃ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯝꯗꯥꯏ ꯑꯣꯏꯔꯁꯨ ꯂꯩꯃꯅ ꯋꯥ ꯇꯥꯟꯅꯐꯝꯅꯤ ꯃꯌꯥ ꯅꯨꯄꯥ ꯌꯨꯍꯦꯟꯕꯅ ꯍꯟꯇꯛ ꯃꯥꯅ ꯃꯥꯌꯣꯛꯅꯕ ꯊꯦꯡꯅꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯋꯥꯈꯣꯡ ꯂꯤꯗꯨꯅ ꯈꯪꯍꯜꯂꯕꯅꯤ ꯃꯌꯥ ꯅꯨꯄꯥꯅ ꯑꯣꯏꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡ ꯈꯣꯡꯊꯥꯡ ꯑꯁꯦ ꯊꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯧꯈꯠꯈꯤꯕꯅꯤ ꯑꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯍꯦꯟꯕꯒꯤ ꯀꯥꯔ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯅꯝꯕꯣꯜ ꯀꯥꯃꯣꯡꯂꯣꯝꯗ ꯂꯥꯛꯏ ꯆꯥꯎꯔꯥꯛꯅ ꯑꯌꯨꯛꯀꯤ ꯄꯨꯡ 7:46 ꯆꯠꯂꯦ ꯀꯥꯃꯣꯡ ꯌꯧꯔꯛꯄꯗ ꯀꯥꯃꯣꯡ ꯃꯥꯏꯀꯩꯗ ꯃꯃꯤꯡ ꯁꯦꯒꯥꯈꯥꯏꯒꯤ ꯃꯃꯤꯡ ꯆꯠꯄꯤ ꯑꯃꯥꯏꯕꯤ ꯂꯥꯏꯁꯪꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯆꯞ ꯆꯥꯅ ꯀꯥꯔꯗꯨ ꯈꯥꯝꯃꯦ ꯃꯅꯥꯛ ꯅꯛꯄ ꯗꯨꯀꯥꯟ ꯑꯗꯨꯋꯥꯏꯗꯒꯤ ꯙꯨꯞ ꯀꯦꯟꯗꯜ ꯂꯩꯔꯒ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯤ ꯂꯥꯏꯁꯪꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯂꯥꯟꯁꯤꯜꯂꯛꯂꯦ ꯏꯪꯈꯣꯜꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯆꯥꯎꯔꯕ ꯂꯥꯏꯁꯪ ꯑꯃ ꯁꯥꯔꯤ ꯃꯃꯥꯏ ꯅꯣꯡꯄꯣꯛ ꯑꯣꯟꯗꯨꯅ ꯆꯤꯡꯎ ꯃꯥꯗꯤ ꯑꯊꯣꯏꯕ ꯑꯊꯧꯕ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯁꯅꯥ ꯁꯪꯒꯥꯏ ꯂꯥꯏꯁꯪꯗꯨꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯂꯥꯏꯁꯪ ꯏꯟꯈꯠꯂꯛꯄꯒꯤ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯃꯇꯝꯁꯤꯗ ꯆꯤꯡꯎ ꯃꯥꯅ ꯀꯥꯏꯗꯣꯡꯈꯤꯕꯅ ꯆꯍꯤ ꯅꯧꯖꯔꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁꯪ ꯁꯤꯜꯂꯝ ꯁꯤꯟꯊꯥꯅ ꯌꯥꯗꯕꯅ ꯑꯉꯥꯡꯅ ꯑꯍꯜ ꯁꯥꯔꯦ ꯂꯥꯏꯁꯪꯒ ꯂꯩꯃꯒꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯅꯩ ꯂꯩꯃꯅ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯦ ꯃꯌꯥ ꯅꯨꯄꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯃꯩꯔꯥ ꯂꯥꯡꯉꯤ ꯂꯥꯏꯁꯪꯅ ꯏꯅꯦꯒꯤ ꯀꯅꯥꯅꯣ ꯃꯥꯁꯤꯅ ꯏꯌꯥ ꯅꯨꯄꯥꯅꯤ ꯑꯣ ꯃꯥꯒꯤꯔ ꯌꯦꯡꯗꯣꯏꯁꯦ ꯑꯗꯣ ꯈꯔ ꯀꯨꯞꯊꯅ ꯌꯦꯡꯕꯤꯌꯨꯀꯣ ꯍꯣꯏ ꯀꯔꯤꯒꯤ ꯌꯦꯡꯗꯅꯤ ꯑꯗꯨꯅꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯊꯥꯖꯅ ꯂꯥꯛꯏꯅꯤ ꯅꯪꯒꯤꯁꯤꯗ ꯂꯥꯛꯑꯒ ꯏꯕꯨꯙꯧ ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯀꯣꯛꯑꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ ꯂꯥꯏꯁꯪꯅ ꯈꯨꯗꯤꯡꯃꯛ ꯆꯤꯡꯎ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜꯅꯤ ꯌꯦꯡꯉꯁꯤꯅꯦ ꯈꯣꯌꯨꯝ ꯃꯥꯅ ꯀꯔꯤ ꯇꯝꯂꯝꯕ ꯍꯥꯏꯗꯣ ꯑꯁꯤ ꯍꯥꯏꯔꯗꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯂꯩꯃꯅ ꯃꯈꯥ ꯇꯥꯅ ꯌꯨꯍꯦꯟꯕꯒꯤ ꯃꯤꯡ ꯌꯨꯝꯅ ꯌꯦꯛꯁ ꯂꯥꯏꯁꯪ ꯃꯐꯝꯗ ꯍꯥꯏꯔꯦ ꯂꯥꯏꯁꯪꯁꯨ ꯌꯦꯛ ꯃꯤꯡ ꯈꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯙꯨꯞ ꯀꯦꯟꯗꯜꯗꯣ ꯌꯨꯍꯦꯟꯕ ꯃꯁꯥꯗ ꯆꯨꯈꯠꯍꯜꯂꯦ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯂꯥꯏꯁꯪ ꯈꯨꯠꯇ ꯁꯔꯤꯛ ꯆꯨꯝꯖꯥꯎ ꯄꯥꯏ ꯈꯣꯌꯨꯝ ꯃꯥꯕꯨ ꯂꯩꯇꯥꯏꯅꯔꯦ ꯈꯣꯌꯨꯝ ꯀꯅꯥꯅ ꯂꯪ ꯌꯦꯠꯄꯅꯣ ꯂꯣꯏꯖꯤꯡ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯄꯟ ꯐꯥꯕ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯉꯥꯛꯄ ꯆꯤꯡꯎ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯙꯧ ꯂꯣꯌꯥ ꯂꯥꯛꯄ ꯅꯃꯣꯝꯗ ꯄꯥꯔꯤ ꯃꯥꯒꯤ ꯑꯆꯨꯝꯕ ꯌꯥꯋꯥ ꯃꯄꯥꯎ ꯄꯥꯎꯗꯝꯕꯤꯌꯨ ꯍꯥꯏꯗꯅ ꯆꯤꯡꯎ ꯃꯐꯝꯗ ꯊꯧꯗꯣꯔꯛꯏ ꯈꯣꯌꯨꯝ ꯃꯥꯗꯤ ꯑꯊꯣꯏꯕ ꯃꯤꯠꯌꯦꯡ ꯇꯥꯡꯖꯨꯝꯕ ꯈꯨꯕꯥꯛ ꯂꯥꯏꯈꯟ ꯊꯥ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯜꯗ ꯈꯨꯅꯤꯡ ꯃꯗꯣ ꯂꯩꯅ ꯀꯥꯡꯅꯤꯡꯂꯛꯏ ꯂꯥꯏꯁꯪ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯜꯂꯤ ꯆꯤꯡꯎ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯈꯦꯔꯦ ꯅꯨꯡꯅꯥꯡ ꯇꯒꯨꯞ ꯐꯧ ꯐꯣꯏꯗꯤꯡꯎ ꯅꯨꯡꯊꯥꯡ ꯇꯔꯪꯂꯦ ꯆꯤꯡꯎ ꯂꯤꯟꯗꯥꯎ ꯇꯥꯎꯕ ꯂꯥꯏꯔꯦꯟ ꯇꯧꯔꯣꯅꯥꯏ ꯅꯨꯡꯃꯨ ꯁꯤꯗꯕ ꯍꯥ ꯅꯨꯡꯀꯥꯡ ꯃꯍꯥꯔꯥꯕ ꯆꯤꯡꯎꯗꯅ ꯅꯨꯡꯒꯧ ꯄꯤꯃꯥꯕ ꯂꯥꯡꯕꯟ ꯈꯣꯏꯃꯨ ꯈꯨꯟꯗꯣꯟꯕꯅ ꯍꯨꯡ ꯃꯌꯦꯛ ꯊꯣꯛꯅ ꯈꯣꯏꯔꯥ ꯃꯥꯕꯨ ꯍꯨꯜꯂꯛꯄ ꯍꯦ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯑꯉꯥꯟꯕꯗ ꯄꯥꯎꯇꯥꯛꯅꯕꯤꯌꯨ ꯈꯪꯗꯕꯕꯨ ꯈꯪꯍꯟꯕꯤꯌꯨ ꯎꯗꯕꯕꯨ ꯎꯍꯟꯕꯤꯌꯨ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯆꯤꯡꯎ ꯆꯤꯟꯊꯥ ꯂꯥꯡꯂꯤꯕꯤ ꯑꯃꯥꯏꯕꯤ ꯂꯥꯏꯁꯪꯒꯤ ꯃꯤꯠꯇ ꯌꯨꯍꯦꯟꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯊꯧꯗꯣꯛ ꯑꯃ ꯂꯥꯟꯖꯪ ꯊꯧꯕ ꯑꯊꯧꯕ ꯏꯕꯨꯙꯧ ꯂꯣꯌꯥ ꯂꯥꯛꯄꯅ ꯎꯍꯜꯂꯦ ꯄꯤꯛꯂꯤꯕ ꯌꯨꯍꯦꯟꯕ ꯃꯃꯥꯒ ꯂꯣꯏꯅꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯔꯨ ꯌꯦꯡꯕ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤ ꯊꯣꯛꯄꯗꯣ ꯂꯥꯏꯕꯨꯡꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯦ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯅ ꯑꯣꯏꯈꯤꯕ ꯌꯨꯍꯦꯟꯕꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯣꯌꯨꯝ ꯃꯥꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯍꯟꯗꯨꯅ
yuhenba gi wari liri lai haraubagi tangkhul thokpadu yuhenba angang ojerasu thawai tana mama gi yingli laibung aduda tangkhul nurabi ani do awai khum tongnare mitkup takai yuhenba thawai tana yingli nurabina singu khoyum laining thawgi khalai marok chane ya lo he tangkhuldo khanguduna thole adugaire hai bema singsom khunudi lamleima lamgi khunudi tharikpi chekla pamel uthaktabu tongduna hai bema cheklana khonthang ahumaktabu khongbadi isanau nurabi pakhumle itai bema panthaugi pamyanda sahi thenja mathakta chingi khunudi tharikpi lamgi khunudi lamleima isabi manja pamuba khoyumgi mapok langon maktabu ngaibadi loidam thasing yam silakle tangkhul su pakhumle hai bema seloi chingjau ni su awang balangoi wang babu chingda ningola zara chakna maktabu charaduna langmai khulang taret pu puraduna yo lei nong thang kuptuna tempak la lu soi malem lai kan tau seloi lokthong babu kangbadi haunu pandung phuk babu yo lei masing kaya surabagi bema asumna lepa leitana awai khum tongnare tangkhul nurabi ani do tangkhulna o nongmai nurabi o nongmai ichal karigi migi maru yan pra ta na thinke te na kapke o yan kano ne karigi yan ba sapra nurabi pakhumle o tangkhul koksauba narauba aigi rausa pamlo yan babu tangkhul koksauba narauba napchoba nangna yan kano haiba sapati karigi oiba sapra o nongmai ichal aigi marone yan kano ho ibung aigi pamlone yan kaniye asumna tangkhul nurabi ni do awai khum tongne nurabi du tangkhul aduna ta na thinge koitan tane nurabi su nongmai khulang tare tuga laibung du da koichen chele madu ubuda angang oirbi yohanbade pugli paiduna noi thawai ta ne yenge nurabi du yam haisinge tangkhul na dumna tana duna leirabadi magi silam sinta kairni aduna apam nungsi marang hauba sare nungsi yawa mapau khoithum bana pausare tangkhul adu nurabina pungsum sume tamda kumlaga kuhi kumlang lai ru thodai nurabi gi atang puduna tangkhul pakhangdo tamda kumlagle thawan thagi thamaida maitai ahalgi khungangda tukhong senglare tukhong sengbage maitai ahalduna tare senja khusine maitai ahal nairi nungaida pari mado manba icha nei pagi lekai khungang sigi atong akut leite mana halamne asi thongna khuna leire achang thongna launa leire khonggi khonglam iram khonglam phulambasu haujikti ichagi mapaldagi phare haujikti idairen khungang se pari nangi na paldagi khunjaw loi chawna palagani mapuk mara tapna se ipana nangi khusuman tare senja se pirabani lauro ko pari yamba yamdaba thirenu pari ibungo na haksu ipana piriba senja kharasina wata padaba kori senjaw mayol kangdaba hi yai oiduna nungaina palur ko ibungo ipagi khungong asibu ichana iram khunglam tengthok pirambase asigi mapaldagi khunjaw le chawbo eoge kumja kumon khudingi ipana mafam asi harau kumai sanangani singu balai to lomba numit asida kawba leitana sahi langai kumja amagi manungda ipagi nakta mu la uko tangkhul pakhangdo pakhumle maitai ipa nacha su langai kumja kawtana ipagi yumta asum lakpo oike ko ipa ning thau phare pari mado manba icha na yumjaw lairbi palem na mana kare bu kaithelda pari nangna chatkani haibado yengoi ipa lambi taklage ipa na khut thinuna takleba mafam sida chatluko yumjaw lairbi mapalna kaithel kaba mafamni tangkhul na pakhumle nungai ri ipa na lambi takpi base nacha khongdoi jarage tangkhul pakhangdo leptana sum lakpana kaithel yaurare
Kaitel hek yaubaga tangkhulna koilau lawi. Ho maitai ima. Ho maitai imau. Konsabi thokle. Konsabina. Pari mado man manahakpu kanano. Nahakna maitai ima haidana khulam toina kari gi kauri. Ima da kari hainingba laibage. Tangkhulna. Maitai ima. Lai mapalna Kaitel kai haiba mafam do asi oibibra. Konsabi pakhumle. Kaitel ado asini. Ado ipari nangbu khongdagi ton phawba yengba matamda imadi tu chumkhiba khangaude. Hayu pari nangbu kanano asengba yawa mapau ta udo. Tangkhulna pakhumle. Maitai ima aiti loipi chingdagi lakpi pane. Nakhoi gi maitai Kaitel da satpi ke haidana lakpi pane. Asumna tangkhulna Konsabiga awai khum tongnaduna Nurabi tablapu polam singdo leirami Konsabidagi polam singdu leirba matung halakle. Tangkhul loibi chingda Nurabi gi nakta lagle. Makna leir polam singdo Nurabi da sine. Madu ubuda Nurabi do penje. Asumna makha chatharakpagi Tangkhul Nurabi gi thauramado loigadaba tangkhai chanchilak matangne. Nurabina Ipal. Ho ipal. Namomna panthau haina kauge ko. Ipan gi koloi na pau ahakpa yawa asumbabu namom oibi aina chari phigau shan yajari ningo loibi aina samu inam ganda poraduna taibang nyumthong khuding amata watana pari makhong ipal lo lenglei paliba thawai panba khuding namu taibang panba khuding bu na pari namom sakna naw yoktuna ayuk nganna kontha nubida nganna konsinna kauren chan kondai bagum thawai mire hamsat hampoinadana nawyok nakon biraro wata padaba nungaiba yaifaba kauren changon thanba tayuk naikol thamba tare changau chonba mikap mira kholta daba thangpham maiku khudaba tong punchi nungsangbabu tayum yumbum amata chithadana yeluruko napari namom singi pibuk thannaba kaibi karen thannaba loimom phobu tharuro. Asumna Nurabi na wai singsi hairaga amuk laimom phau thanabagidama Nurabi nongmai khulang tareka luinana lawyan ichai saktuna law yalai. Asumna law yalinge Tangkhuldo una khoina chi khoin chiklaba matung Tangkhul pakhangna khoi loi khoibi khoira saramle haiduna amuk laida mai marong sumba pinabiu haiduna thongni jar. Haujikti khoibi khoira yumthong khudingi yenba lorba matung lauka ichai saklagle. Singu ibungo khoimam laire manigi na dairem khungang achauba sigi khunjau le chaunaba laimom phopal chaunaba mahi marong sumnaba khalai lauga yanbabu khalai ngamtung talagle. Laimom maru tabadi kupsi kumsa sigi na dairem khungang achauba sigi khalai maru konda matil makang tadababu laimom phopal chaubabu mahi marong sumbabu pinabiyo laining thau. Haujikti Tangkhul Nurabigi kumai sanaba loirakpada ogri hangen amuk amaibina saichakpa horakle. Asumna mathang manau naina laigi tharom kaithina pangpa matam sida makha tare. Kalika kundu pari Larina khuzi sanana somlang Larina khuzi sanana somlang Likalika kundu pari Likalika kundu pari Kau thembi kau nasi Kau thembi kau nasi Kau nana matun wai nasi Kau nana matun wai nasi Sando bina wai no se Sarona lang mai wai no se Kre mo Zangin samba xiao To pa ga kam ga Kai ga jin ga hau ha Jin kong pati cha selu Ai gi ni cha pa di Asigi matung tarakpada amaibana khenchoi se sakle. Angang oiriba yohenbadi machi lengdana kasaidagi thawai tana mamit mina laukthokuna khoijangna mora amada phamlaga yengli. Tumin lairugi thorum haibasitabu nungalamdai de loi matamdu sarangna ahingi matamde oirakle
ꯑꯍꯤꯡꯕ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯅꯤ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯌꯨꯍꯦꯟꯕ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯉꯤ ꯃꯍꯥꯛ ꯃꯁꯥꯁꯦ ꯂꯥꯏ ꯏꯀꯧꯈꯠꯄ ꯅꯨꯃꯤꯠꯇ ꯌꯥꯎꯔꯨꯕꯅ ꯂꯥꯏ ꯄꯨꯕ ꯌꯥꯎꯔꯨꯕꯅ ꯃꯍꯥꯛ ꯇꯉꯥꯏ ꯐꯗꯅ ꯂꯥꯏꯔꯣꯏꯁꯤ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤ ꯇꯧꯍꯩꯗꯦ ꯐꯠꯇꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯨꯅ ꯃꯥꯗ ꯅꯠꯇꯅ ꯂꯥꯏ ꯄꯨꯕ ꯌꯥꯎꯔꯨꯕ ꯅꯨꯄꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯔꯤꯕ ꯂꯥꯏꯕꯨꯡꯗ ꯑꯍꯤꯡ ꯅꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯂꯥꯏꯔꯣꯏ ꯑꯗꯨ ꯌꯦꯡꯂꯤ ꯀꯨꯏꯅ ꯉꯁꯥꯏꯗꯒꯤ ꯃꯃꯤꯠ ꯀꯨꯞꯊꯈꯩ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯨꯔꯁꯨ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯇꯨꯝꯅꯤꯡꯕ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯝ ꯎꯕ ꯍꯧꯔꯛꯂꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯌꯨꯍꯦꯟꯕ ꯍꯔꯥꯎꯔꯤꯕ ꯂꯥꯏ ꯑꯅꯤꯗꯨꯒꯤ ꯀꯣꯃꯥꯏ ꯑꯗꯨ ꯑꯍꯤꯡꯕ ꯇꯥꯏꯕꯪ ꯃꯤꯗꯧꯅ ꯊꯣꯔꯛꯂꯦ ꯃꯁꯥꯅ ꯃꯤ ꯑꯣꯏꯔꯒ ꯃꯃꯥꯏꯅ ꯂꯥꯏ ꯀꯣꯃꯥꯏ ꯄꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯅ ꯂꯩꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯨꯗ ꯂꯥꯏꯕꯨꯡ ꯃꯌꯥꯏꯗ ꯖꯒꯣꯏ ꯁꯥꯕꯗꯧꯅ ꯇꯧꯏ Kenchore, kenchore, kenchona ramai kenchore, achi chirong kenchore, amen kencho ma kencho, koyo lo layong kai, mori yo layranbi, jing lay kang waranga, asang o thoi ding o makiri, kabo o makaram, kanga mo makaram. ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯃꯥꯏꯕꯤꯗꯨꯅ ꯁꯩꯁꯛꯂꯤ ꯑꯗꯨꯒ ꯀꯣꯃꯥꯏ ꯄꯥꯟꯕ ꯂꯥꯏꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤ ꯃꯇꯝꯗꯨꯗ ꯌꯨꯍꯦꯟꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯦ ꯇꯨꯝꯒ ꯇꯨꯝꯅꯤꯡꯕꯒ ꯃꯃꯤꯠ ꯑꯅꯤꯗꯣ ꯅꯣꯏꯗꯨꯅ ꯌꯦꯡꯂꯤ ꯀꯔꯤꯅꯣ ꯃꯥꯅ ꯎꯔꯤꯁꯤ ꯃꯇꯝꯗꯨꯗ ꯂꯥꯏꯕꯨꯡꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯁꯤꯠꯂꯤ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯇꯨꯅ ꯍꯩꯅꯝ ꯂꯩꯅꯝ ꯄꯨꯕ ꯅꯨꯡꯁꯤꯠ ꯑꯣꯏꯅ ꯁꯤꯠꯂꯤ ꯃꯅꯤꯡ ꯇꯝꯅ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯀꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯁꯥꯡꯂꯕ ꯊꯧꯔꯝꯅꯤ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯂꯣꯏ ꯅꯥꯏꯗꯦ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯃꯀꯣꯏꯗꯨꯅ ꯍꯩꯅꯝ ꯂꯩꯅꯝ ꯌꯦꯜꯂꯤ ꯑꯁꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯏꯔꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯗ ꯆꯤꯡꯉꯨ ꯃꯍꯥꯛ ꯂꯩꯔꯤ ꯈꯪꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯍꯤ 12 ꯆꯪꯂꯛꯄꯗ ꯉꯥꯏꯔꯤꯕ ꯌꯨꯍꯦꯟꯕꯒꯤ ꯃꯤꯠꯇ ꯈꯣꯏꯌꯨꯝ ꯃꯥꯅ ꯊꯧꯖꯥꯟꯒꯦ ꯈꯟ ꯈꯣꯏꯌꯨꯝ ꯃꯥꯕꯨ ꯎꯍꯟꯈꯤꯕꯅꯤ ꯂꯥꯏ ꯍꯥꯏꯁꯤꯗꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯅꯤꯡꯂꯤꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯎꯖꯒꯦ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯃꯗꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩ ꯍꯥꯏꯗꯨꯅ ꯇꯥꯛꯄꯅꯤ ꯈꯦꯟꯁꯣ ꯏꯁꯩꯗꯨ ꯁꯩꯁꯛꯄꯁꯨ ꯂꯣꯏꯔꯛꯀꯗꯧꯔꯦ Yangina tumba sagu tumba kairamba nangbu tumba yangdida lamgi pana khomsangda nangbu saiba nangdida imingne imang hoirauna ikur khuba hoirauna ꯍꯧꯖꯤꯛꯇꯤ ꯈꯦꯟꯆꯣ ꯂꯣꯏꯔꯛꯄꯗ ꯍꯤꯒꯥꯔꯣꯜ ꯁꯩꯁꯛꯀꯗꯧꯔꯦ ꯍꯤꯖꯥꯡ ꯍꯤꯔꯥꯎ ꯍꯧꯔꯝꯗꯥꯏꯗ ꯏꯀꯧꯕꯗ ꯇꯧꯕꯒꯨꯝ ꯊꯧꯒꯜ ꯃꯁꯤꯡꯁꯨꯅ ꯂꯥꯏꯄꯣꯠ ꯄꯨꯔꯦ ꯂꯥꯏꯄꯣꯠ ꯄꯨꯗꯕ ꯃꯈꯩꯅ ꯅꯧ ꯁꯥꯔꯤꯕ ꯌꯦꯟꯗꯧ ꯑꯃꯃꯝ ꯄꯥꯏꯔꯦ ꯂꯩꯃꯥꯡꯗꯅ ꯑꯃꯥꯏꯕꯤꯅ ꯂꯥꯏꯕꯛꯂ ꯊꯥꯔꯤꯕ ꯃꯐꯝ ꯐꯥꯎꯕ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯟꯗꯧ ꯑꯗꯨ ꯐꯩꯅ ꯄꯥꯏꯔꯒ ꯍꯤꯒꯤ ꯃꯑꯣꯡꯒꯨꯝ ꯁꯥꯔꯦ ꯑꯗꯨꯒ ꯅꯧ ꯃꯇꯣꯜ ꯑꯗꯨꯅ ꯍꯥꯏꯖꯟꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯅꯧꯅ ꯅꯥꯟꯗꯨꯅ ꯊꯝꯂꯒ ꯂꯥꯏ ꯃꯌꯥꯗ ꯃꯥꯏꯕꯅ ꯊꯧꯔꯝ ꯄꯥꯡꯅꯕ ꯁꯩꯁꯛꯂꯤ ꯑꯃꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯆꯤꯡꯉꯨ ꯈꯣꯏꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯅꯁꯥꯅꯧ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯃ ꯌꯣꯏꯕꯨ ꯈꯨꯂꯩꯃ ꯆꯤꯡꯉꯨ ꯅꯪꯒꯤ ꯐꯝꯕꯥꯜ ꯂꯥꯡ ꯃꯤꯔꯩ ꯃꯃꯥꯅ ꯆꯪꯉꯝꯗꯕ ꯄꯣꯡꯂꯩ ꯃꯃꯥꯅ ꯌꯧꯉꯝꯗꯕ ꯀꯤꯌꯣꯡ ꯂꯥꯏꯁꯪ ꯑꯁꯤꯗ ꯆꯤꯡꯉꯨ ꯅꯇꯩ ꯅꯅꯥꯎꯅ ꯐꯝꯕꯥꯜ ꯂꯥꯡꯕꯗ ꯈꯣꯏꯃꯣꯝ ꯅꯪꯒꯤ ꯅꯥꯗꯥꯏꯔꯦꯝ ꯅꯈꯨꯟ ꯈꯨꯟꯄꯨꯛ ꯑꯆꯪꯕ ꯈꯨꯟꯊꯛꯇꯤ ꯃꯔꯥꯡ ꯍꯧꯕ ꯈꯨꯟꯈꯥꯗꯤ ꯃꯅꯤꯜ ꯅꯥꯏꯗꯅ ꯇꯤꯟꯖꯥ ꯂꯩꯆꯥ ꯐꯠꯇꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯕꯨ ꯀꯣꯔꯧ ꯅꯨꯃꯤꯠ ꯆꯤꯡꯒꯨꯝ 8ꯅꯤ ꯍꯔꯥꯎ ꯁꯛꯆꯦꯟꯇꯝ ꯊꯧꯗꯣꯛ ꯀꯨꯝꯃꯩ ꯁꯥꯟꯅꯕ ꯏꯌꯣꯡ ꯁꯗꯤꯡ ꯀꯛꯀꯦ ꯍꯥꯏꯔꯛꯂꯦ ꯂꯥꯏꯔꯦꯟ ꯃꯩꯗꯤꯡꯉꯨ ꯅꯗꯥꯏꯔꯦꯝ ꯄꯣꯏꯔꯦ ꯁꯩꯁꯛꯄ ꯋꯥꯉꯝ ꯁꯩꯊꯥꯕꯅ ꯆꯤꯡꯉꯨ ꯅꯪꯒꯤ ꯑꯍꯤꯡ ꯆꯤꯡꯅꯨꯡ ꯆꯤꯡꯈꯣꯡ ꯌꯀꯥꯏ ꯆꯦꯛꯅ ꯑꯌꯨꯛ ꯌꯦꯟꯗꯥꯃꯥꯡ ꯑꯉꯟꯕꯗ ꯂꯐꯨꯠ ꯐꯝꯖꯤꯂꯥꯡ ꯄꯦꯅꯥ ꯊꯥꯗ ꯄꯥꯝ ꯆꯩꯖꯤꯡ ꯌꯦꯠꯅ ꯄꯥꯏꯅ ꯆꯤꯡꯉꯨ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯧꯔꯨ ꯍꯧꯔꯨ ꯍꯥꯏꯅ ꯑꯍꯤꯡ ꯏꯅꯨꯡ ꯆꯤꯀꯣꯡ ꯌꯀꯥꯏꯕꯁꯨ ꯆꯤꯡꯉꯨ ꯊꯧꯗꯣꯡ ꯂꯣꯡꯒꯦ ꯍꯥꯏꯔꯛꯑꯦ ꯆꯤꯡꯉꯨ ꯅꯔꯝꯕꯨ ꯈꯣꯏꯌꯨꯝ ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡ ꯑꯃꯝ ꯇꯣꯟꯕ ꯅꯔꯝꯁꯤ ꯃꯁꯤꯜ ꯂꯥꯕ ꯈꯣꯟꯊꯤ ꯇꯝ ꯍꯩ ꯈꯨꯅꯨꯡ ꯂꯥꯡꯕ ꯆꯪꯉꯩ ꯑꯧꯒ꯭ꯔꯤ ꯋꯥꯛꯃ ꯈꯣꯟꯂꯧ ꯁꯩ ꯀꯣꯔꯧ ꯅꯣꯡꯅ ꯀꯥꯏꯔꯕꯁꯨ ꯅꯣꯡꯗꯥ ꯏꯁꯩ ꯃꯥꯂꯦꯝ ꯂꯩꯅ ꯀꯥꯏꯔꯁꯨ ꯂꯩꯇꯥ ꯏꯁꯩ ꯑꯧꯒ꯭ꯔꯤ ꯈꯦꯟꯆꯣ ꯄꯧꯁꯥꯟꯅꯕꯁꯨ ꯃꯇꯣꯜ ꯂꯣꯝꯂꯛꯂꯕ ꯑꯁꯤꯗ ꯆꯤꯡꯉꯨ ꯈꯣꯏꯌꯨꯝ ꯅꯇꯩ ꯅꯅꯥꯎꯅ ꯋꯥꯀꯩ ꯑꯅꯤ ꯈꯝꯕ꯭ꯔꯥꯡꯅ ꯋꯥꯒꯩ ꯍꯤꯗꯥꯟꯅꯒꯦ ꯍꯥꯏꯔꯛꯑꯦ ꯆꯤꯡꯉꯨ ꯈꯣꯏꯌꯨꯝ ꯂꯥꯏꯅꯤꯡꯊꯧꯒꯤ ꯋꯥꯒꯩ ꯈꯨꯅꯦꯛ ꯇꯣꯡꯖꯤꯡ ꯃꯅꯨꯡ ꯆꯠꯅꯁꯤꯕꯨ ꯋꯥꯒꯩ ꯍꯤꯒꯥꯅꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯆꯤꯡꯉꯨ ꯈꯣꯏꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯃꯗꯥꯏꯔꯝ ꯄꯥꯈꯪ
ꯂꯥꯟꯖꯦꯟ ꯃꯊꯣꯛ ꯀꯥꯔꯛꯄ ꯃꯈꯣꯏꯕꯨ ꯅꯌꯨ ꯈꯨꯌꯨꯝ ꯂꯥꯏꯅꯤꯡꯊꯧꯒꯤ ꯋꯥꯒꯩ ꯃꯈꯨꯅꯦ ꯇꯣꯡꯖꯦꯡ ꯃꯅꯨꯡ ꯆꯟꯅꯁꯤꯕꯨ ꯋꯥꯒꯩ ꯍꯤꯖꯤꯒꯥꯡ ꯅꯨꯡꯗꯒꯤ ꯈꯨꯌꯨꯝ ꯀꯪꯂꯩꯅ ꯁꯨꯃꯥꯡ ꯑꯁꯤꯗ ꯌꯧꯅꯕ ꯃꯌꯥꯝꯁꯥ ꯆꯤꯡꯊꯣꯛꯁꯦ ꯌꯣꯏꯕꯨ ꯈꯣꯏꯃꯝ ꯂꯥꯏꯔꯦꯝꯃꯒꯤ ꯃꯗꯥꯏꯔꯦꯝ ꯅꯨꯖꯥ ꯂꯪꯖꯦꯟ ꯃꯊꯣꯛ ꯀꯥꯔꯛꯄꯁꯤꯡ ꯅꯈꯣꯏꯅ ꯂꯥꯏꯔꯦꯝꯃꯒꯤ ꯍꯤ ꯃꯥꯕꯨ ꯍꯩꯖꯤꯒꯥ ꯅꯨꯡꯗꯒꯤ ꯆꯤꯡꯊꯣꯔꯛꯂꯣ ꯆꯤꯡꯎ ꯃꯥꯒꯤ ꯀꯪꯂꯩ ꯃꯁꯨꯃꯥꯡ ꯌꯧꯅꯕ ꯑꯁꯨꯝꯅ ꯃꯥꯏꯕꯅ ꯍꯤꯒꯥꯔꯣꯜꯒꯤꯗꯃꯛ ꯆꯤꯡꯎ ꯃꯥꯅ ꯄꯦꯟꯕꯤꯅꯕ ꯁꯩꯊꯥꯔꯛꯏ ꯅꯧꯆꯤꯟ ꯇꯨꯝꯃꯩꯕ ꯅꯧꯗꯤ ꯄꯧꯐꯝ ꯅꯧ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯁꯣꯡꯀꯤ ꯅꯧꯕꯨ ꯅꯧꯔꯦꯜ ꯈꯪꯇꯞ ꯂꯥꯡꯅ ꯇꯃꯨ ꯅꯥꯀꯟ ꯐꯨ ꯏꯌꯨ ꯅꯝꯗ ꯍꯨꯟꯅ ꯍꯤꯌꯥꯡ ꯄꯗꯥꯡ ꯌꯩꯅ ꯄꯨꯏꯅꯨꯡ ꯂꯣꯏꯗꯥꯝ ꯀꯨꯝꯕꯨ ꯁꯥꯕꯕꯨ ꯐꯛꯂꯥꯡꯅꯕꯒꯤ ꯋꯥꯒꯩ ꯈꯖꯤꯛꯅ ꯇꯣꯡꯖꯦꯡ ꯑꯅꯤ ꯈꯝꯕ꯭ꯔꯥꯡꯅꯅ ꯋꯥꯒꯩ ꯍꯤꯕꯨ ꯍꯤꯗꯥꯟꯅꯒꯦ ꯍꯥꯏꯔꯛꯑꯦ ꯆꯤꯡꯎꯋꯣ ꯍꯦ ꯈꯣꯏꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯎ ꯈꯣꯏꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯌꯣꯏꯕꯨ ꯈꯣꯏꯃꯝ ꯂꯥꯏꯔꯦꯝꯃꯒꯤ ꯃꯗꯥꯏꯔꯦꯟ ꯆꯤꯡꯉꯣ ꯅꯈꯣꯏꯕꯨ ꯇꯟꯕ ꯑꯀꯟꯕ ꯅꯔꯥꯡꯍꯧ ꯅꯨꯖꯥ ꯑꯁꯣꯟꯕꯤ ꯅꯊꯤ ꯅꯥꯏꯅ ꯆꯤꯡꯎ ꯅꯇꯩ ꯅꯅꯥꯎꯒꯤ ꯋꯥꯒꯩ ꯃꯈꯨꯠꯅ ꯇꯣꯡꯖꯦꯡ ꯃꯅꯨꯡ ꯆꯟꯅꯁꯤꯕꯨ ꯂꯥꯏꯔꯦꯟ ꯉꯥꯡꯉꯣꯏ ꯌꯣꯃꯣꯏꯕ ꯇꯧꯁꯥꯀꯣꯟ ꯅꯣꯡꯃꯥꯏꯅꯨ ꯑꯍꯣꯡꯕꯤ ꯇꯨꯛꯇꯦꯀꯣꯟ ꯇꯨꯔꯦꯜ ꯂꯥꯏꯖ ꯏꯄꯥꯛ ꯊꯛꯇ ꯍꯌꯥ ꯃꯁꯥ ꯆꯤꯡꯊꯣꯛꯁꯦ ꯍꯤ ꯍꯤ ꯍꯥ ꯍꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯌꯣꯏꯍꯟꯕꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯦ ꯃꯉꯣꯟꯗꯗꯤ ꯌꯥꯝ ꯍꯩꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯦ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝꯂꯗꯅ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯕꯨ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯔꯦ ꯇꯨꯝꯂꯕ꯭ꯔꯥ ꯍꯥꯏꯔꯁꯨ ꯇꯨꯝꯗ ꯃꯪ ꯃꯆꯦꯠ ꯇꯥꯏꯕꯪ ꯃꯆꯦꯠ ꯑꯃꯗ ꯃꯍꯥꯛ ꯇꯥꯎꯗꯨꯅ ꯂꯩ ꯃꯊꯣꯡ ꯈꯪꯗꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯥꯔꯤꯕꯁꯤꯡꯗꯣ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏꯒꯤ ꯂꯥꯏꯔꯣꯟ ꯁꯩꯁꯛꯂꯕꯁꯨ ꯃꯥꯒꯤ ꯃꯤꯠꯇꯗꯤ ꯂꯥꯏ ꯃꯥꯅ ꯍꯤ ꯑꯅꯤ ꯂꯥꯏꯕꯨꯡ ꯃꯌꯥꯏꯗꯨꯗ ꯆꯞ ꯆꯥꯅ ꯈꯝꯕ꯭ꯔꯥꯡꯅꯅ ꯈꯥꯝꯗꯨꯅ ꯂꯩꯕꯗꯧꯅ ꯎꯔꯛꯏ ꯑꯉꯛꯄꯅꯤ ꯈꯣꯏ ꯃꯥꯒꯤ ꯊꯧꯟꯆꯤꯟꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯌꯣꯏꯍꯟꯕꯒꯤ ꯃꯤꯠꯇ ꯈꯣꯏꯌꯨꯝ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨ ꯐꯨꯗꯣꯛꯂꯤ ꯀꯅꯥꯅ ꯎꯕꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯈꯛꯇꯅꯤ ꯎꯔꯤꯕꯗꯣ ꯃꯃꯤꯠꯇ ꯍꯤ ꯎꯕꯗ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯕꯨꯛ ꯃꯔꯥ ꯇꯞꯅ ꯆꯦꯟꯕ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜ ꯑꯃꯁꯨ ꯎꯔꯛꯏ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯨꯒꯤ ꯃꯕꯨꯛ ꯃꯔꯥ ꯇꯞꯆꯔꯁꯨ ꯇꯞꯅ ꯆꯦꯟꯕ ꯇꯨꯔꯦꯜ ꯃꯥꯒꯤ ꯏꯔꯩ ꯏꯔꯥꯎꯈꯣꯜꯒꯤ ꯃꯈꯣꯜꯁꯨ ꯄꯤꯛꯂꯤꯕ ꯌꯣꯏꯍꯟꯕꯒꯤ ꯅꯥꯄꯗ ꯇꯥꯔꯛꯏ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯃꯥꯏꯕꯅ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯍꯤ ꯍꯣꯜꯂꯛꯏ ꯑꯗꯨꯒ ꯏꯁꯩ ꯁꯛꯂꯛꯏ ꯍꯤ ꯍꯣ ꯍꯤ ꯍꯣ ꯍꯤ ꯅꯪꯕꯨ ꯍꯣꯟꯗꯦꯗ ꯂꯥꯏꯅꯤꯡꯊꯧꯅ ꯍꯣꯟꯕꯅꯤ hi ho samjet karenga hi ho hi ho hi nangbu hondeda lairembina honbani hi ho samjet karenga khunjau leichawna honbani leibak marat tapna honbani ningthau punsinaba honbani ꯀꯨꯝꯒꯤ ꯈꯣꯡꯌꯥꯟ ꯆꯥꯗꯨꯅ ꯂꯥꯄꯣꯠ ꯆꯤꯡꯄꯣꯠ ꯄꯨꯗꯨꯅ ꯍꯣ ꯂꯥꯡꯒ ꯍꯤ ꯍꯣꯜꯂꯦ ꯏꯁꯩ ꯑꯁꯤ ꯁꯛꯂꯒ ꯍꯤ ꯍꯣꯟꯕꯒꯤ ꯃꯑꯣꯡ ꯅꯧ ꯄꯥꯏꯗꯨꯅ ꯇꯔꯦꯠꯂꯛ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯍꯣꯜꯂꯛꯂꯦ ꯃꯊꯪꯗ ꯄꯔꯦꯡ ꯀꯥꯏꯍꯟꯗꯅ ꯂꯥꯏꯕꯨꯡ ꯂꯣꯝꯗ ꯀꯥꯔꯛꯀꯅꯤ ꯑꯗꯨꯒ ꯃꯥꯏꯕꯅ ꯅꯧ ꯂꯦꯡꯕꯥꯟꯗ ꯍꯥꯏꯒꯠꯂꯒ ꯍꯤ ꯍꯣꯟꯕ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯣ ꯃꯥꯏ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯧ ꯃꯇꯣꯜ ꯊꯦꯡꯅꯍꯜꯂꯦ ꯅꯧ ꯃꯇꯣꯜ ꯊꯦꯡꯅꯍꯟꯕꯁꯤꯕꯨ ꯅꯧ ꯈꯣꯡꯕ꯭ꯔꯦꯟ ꯍꯟꯕ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯍꯤꯗꯨ ꯍꯣꯜꯂꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯑꯃꯥꯏꯕꯅ ꯍꯤ ꯀꯥꯅꯕ ꯑꯃꯨꯛ ꯊꯧꯔꯥꯡ ꯊꯧꯁꯤꯜꯂꯤ ꯍꯤꯔꯣꯏꯁꯤꯡ ꯑꯗꯨꯅ ꯅꯧ ꯑꯗꯨ ꯂꯥꯏꯔꯣꯝꯗ ꯄꯩꯊꯗꯨꯅ ꯈꯥꯝꯕꯒꯤ ꯃꯑꯣꯡꯗ ꯂꯦꯞꯄꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯍꯤꯔꯣꯏ ꯆꯥꯛ ꯈꯥꯡꯕ ꯄꯥꯡꯊꯣꯔꯛꯏ ꯂꯥꯏꯗ ꯀꯠꯄ ꯍꯩꯔꯨꯛ ꯍꯩꯔꯥ ꯀꯕꯣꯛꯅꯆꯤꯡꯕ ꯄꯤꯖꯅꯕ ꯁꯤꯜ ꯂꯥꯡꯉꯤ ꯑꯁꯨꯝꯅ ꯍꯤꯒꯥꯔꯣꯜ ꯂꯣꯏꯔꯛꯄꯗ ꯂꯥꯏ ꯅꯣꯡꯒꯥꯕꯒꯤ ꯊꯧꯔꯝ ꯄꯥꯡꯒꯗꯧꯔꯦ ꯂꯥꯏ ꯀꯔꯝꯗꯥꯏꯒꯤ ꯃꯇꯝꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯀꯣꯃꯥꯏꯗꯣ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ ꯍꯦꯛ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯂꯥꯏꯔꯣꯏ ꯇꯥꯜꯂꯛꯄꯒꯤ ꯂꯥꯏ ꯀꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇꯨꯅꯤ ꯌꯧꯔꯛꯂꯤꯕ ꯑꯃꯥꯏꯕꯅ ꯂꯥꯏ ꯅꯣꯡꯒꯥꯔꯣꯟ ꯁꯩꯁꯛꯂꯛꯏ ꯁꯣꯔꯥꯔꯦꯜꯅ ꯅꯣꯡꯃꯗꯣꯜ ꯀꯥꯒꯦ ꯍꯥꯏꯔꯛꯏ ꯍꯥ ꯄꯪꯈꯧ ꯄꯨꯕ ꯄꯨꯔꯔꯣ ꯄꯨꯔꯔꯣ ꯑꯋꯥꯡ ꯀꯧꯕ ꯆꯤꯡꯗꯣꯜꯗ ꯂꯥꯡꯒꯣꯏ ꯁꯥꯄꯣꯠ ꯍꯥꯞꯂꯛꯂꯦ ꯎꯆꯥꯟ ꯈꯥꯝꯕꯤ ꯃꯩꯔꯥ ꯆꯥꯕ ꯊꯥꯟ ꯇꯔꯦꯠꯀꯤ ꯁꯦꯟꯐꯥꯡ ꯌꯩꯔꯛꯂꯦ ꯊꯪꯂꯦꯟ ꯆꯨꯞꯊꯥꯡ ꯐꯥꯔꯗꯅ ꯄꯦꯅꯥꯒꯤ ꯁꯃꯩ ꯋꯥꯏꯔꯗꯅ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯅꯣꯡꯃꯗꯣꯜ ꯀꯥꯒꯦ ꯍꯥꯏꯔꯛꯏ ꯍꯥ ꯄꯪꯈꯧ ꯄꯨꯕ ꯄꯨꯔꯔꯣ ꯄꯨꯔꯔꯣ ꯄꯨꯔꯔꯣꯅꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕꯅ ꯁꯩꯁꯛꯄ
ꯑꯃꯥꯏꯕꯤꯅ ꯁꯔꯤꯛ ꯈꯤꯡꯉꯤ ꯑꯁꯨꯝꯅ ꯂꯥꯏꯔꯣꯜꯒꯤ ꯊꯧꯔꯝ ꯑꯗꯨ ꯃꯇꯣꯟ ꯂꯣꯝꯃꯤ ꯂꯥꯏꯗꯨꯅ ꯂꯥꯏꯔꯣꯏ ꯇꯥꯜꯂꯝꯗꯥꯏꯗ ꯌꯨꯍꯦꯟꯕ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯏꯄꯥꯔꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯇꯥꯏꯕꯨꯡ ꯏꯅꯨꯡꯌꯥꯏ ꯆꯥꯎꯗꯕ ꯌꯦꯠꯀꯤ ꯂꯝꯗꯥꯡ ꯑꯣꯏꯕꯋꯣ ꯍꯌꯦꯡꯋꯥꯏ ꯇꯨꯡꯂꯝꯆꯠꯇ ꯅꯄꯥ ꯂꯥꯏ ꯑꯍꯛꯄ ꯅꯄꯨ ꯂꯥꯏ ꯑꯔꯨꯕꯕꯨ ꯃꯁꯛ ꯈꯪꯅ ꯆꯤꯡꯎꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥ ꯂꯥꯡꯉꯛꯎ ꯏꯄꯥꯔꯤ ꯅꯪꯗꯤ ꯇꯥꯏꯕꯪꯂꯛꯇ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯖꯧꯋꯣ ꯆꯤꯡꯎ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯍꯥꯄꯝꯃꯒꯦ ꯆꯛꯃꯥꯡ ꯐꯤꯡꯃꯥꯡ ꯅꯂꯛꯀꯅꯨ ꯇꯥꯏꯕꯪꯂꯛꯇ ꯑꯆꯪꯕ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯗꯨꯅ ꯄꯥꯒꯤ ꯄꯥꯔꯝ ꯄꯨꯒꯤ ꯄꯨꯔꯦꯞꯇꯥꯟ ꯐꯪꯖꯔꯨꯀꯣ ꯏꯄꯥꯔꯤ ꯈꯣꯌꯨꯝꯃꯩꯅ ꯀꯥꯔꯝꯗꯥꯏ ꯆꯤꯡꯎꯕ ꯂꯥꯏꯇꯣꯟ ꯂꯣꯜꯂꯝꯗꯥꯏꯁꯤꯗ ꯊꯧꯖꯥꯜꯂꯟꯕꯨ ꯀꯨꯕꯤꯔꯕꯅꯤ ꯅꯕꯨꯗꯧ ꯌꯥꯡꯒꯣꯏ ꯅꯤꯡꯊꯧ ꯑꯩꯅ ꯊꯧꯖꯥꯜꯂꯕꯅꯤ ꯄꯥꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯎ ꯃꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ ꯌꯨꯍꯦꯟꯕ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯅ ꯑꯔꯨꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯑꯥꯊ꯭ꯔ ꯂꯧꯁꯤꯟꯕ ꯍꯩꯔꯨꯗ꯭ꯔꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯃꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗꯅꯤ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯇꯥꯔꯤꯕ ꯑꯁꯨꯝꯅ ꯂꯥꯏꯔꯣꯏꯒꯤ ꯑꯍꯤꯡꯗꯨ ꯂꯣꯏꯈꯤꯕꯗ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯏ ꯄꯂꯦꯝ ꯃꯃꯥꯅ ꯅꯝꯗ ꯄꯣ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ ꯌꯨꯍꯦꯟꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯂꯣꯏꯈꯤꯕ ꯂꯥꯡꯕꯟ ꯊꯥꯅ ꯁꯤꯊꯔꯛꯄ ꯃꯦꯔꯥ ꯊꯥꯅ ꯄꯥꯡꯈꯠꯂꯛꯄ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯇꯝꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯌꯨꯍꯦꯟꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯟꯅꯔꯤ ꯃꯃꯥꯟꯅꯕ ꯃꯔꯛꯇꯨꯗ ꯇꯤꯟꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯌꯨꯍꯦꯟꯕꯒꯤ ꯅꯥꯞꯄꯗ ꯅꯨꯡꯁꯤꯔꯕ ꯄꯦꯅꯥꯒꯤ ꯃꯈꯣꯟ ꯇꯥꯕ ꯍꯧꯔꯛꯂꯦ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯄꯦꯅꯥ ꯑꯗꯣ ꯁꯩꯁꯛꯂꯛꯏ ꯍꯥ ꯅꯣꯡꯄꯣꯛꯅ ꯃꯥꯂꯪ ꯍꯨꯝꯃꯣꯏꯕ ꯍꯥꯎꯔꯩꯃ ꯅꯣꯡꯄꯣꯛ ꯄꯥꯡꯕꯗ ꯀꯥꯎꯔꯦꯜ ꯁꯟꯕꯣꯏ ꯊꯤꯕꯕꯨ ꯆꯔꯤꯅ ꯃꯆꯨ ꯅꯥꯏꯕꯕꯨ ꯁꯦꯠꯇꯨꯅ ꯀꯣꯒꯦꯠ ꯇꯣꯛꯂꯣꯛꯅ ꯅꯥꯏꯗꯨꯅ ꯀꯥꯡꯉꯨꯅ ꯂꯦꯡꯗ ꯊꯣꯡꯗꯨꯅ ꯃꯌꯨꯝꯅꯕꯨ ꯁꯦꯂꯣꯏ ꯇꯨꯡꯑꯣꯏꯅ ꯌꯥꯡꯗꯧꯅꯕꯨ ꯈꯣꯡꯗꯣꯏ ꯍꯨꯜꯂꯛꯂꯦ ꯏꯀꯥꯏꯅꯕꯨ ꯆꯔꯦ ꯂꯝꯈꯨꯝꯅ ꯑꯁꯨꯝꯅ ꯏꯁꯩꯗꯨ ꯁꯛꯂꯦ ꯈꯣꯟꯖꯦꯜꯗꯨꯅ ꯃꯤꯡꯅ ꯁꯩꯁꯜꯂꯛꯄꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯒꯤ ꯌꯨꯍꯦꯟꯕ ꯁꯥꯟꯅꯕ ꯈꯣꯏꯖꯪꯗ꯭ꯔꯦ ꯃꯌꯥꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯇꯣꯛꯂꯒ ꯇꯣꯈꯥꯏꯅ ꯈꯣꯟꯖꯦꯜꯗꯨ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯇꯥꯔꯤꯕꯗꯨ ꯍꯥꯏꯗꯨꯅ ꯊꯤꯕ ꯈꯣꯡꯗꯣꯏꯔꯛꯂꯦ ꯈꯣꯟꯖꯦꯜꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯡꯁꯨꯝ ꯁꯨꯝꯕꯠꯈ꯭ꯔꯦ ꯁꯩꯁꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯍꯦꯃꯟꯈꯤꯕꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯃꯥꯏꯗꯣ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯆꯤꯡꯌꯥ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯥꯅ ꯇꯨꯃꯤꯟ ꯊꯣꯛꯈꯤꯕꯗꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯇꯩꯁꯤꯡꯗꯤ ꯂꯣꯏꯅ ꯁꯥꯟꯅꯔꯤ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯕꯣꯏꯅꯥꯎꯁꯨ ꯁꯥꯟꯅꯔꯤ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯌꯣꯏ ꯃꯌꯥꯏꯗ ꯄꯣꯝꯂꯒ ꯇꯥꯎꯖꯟꯕꯗ ꯁꯥꯠꯄ ꯂꯩ ꯊꯕꯤꯔꯦꯟꯗ ꯍꯦꯛꯂꯒ ꯁꯦꯡꯒꯣꯏꯔꯦꯡꯗ ꯆꯤꯟꯅ ꯂꯩ ꯁꯥꯕꯤ ꯁꯅꯧ ꯂꯩꯆꯤꯜ ꯂꯩ ꯄꯥꯔꯤ ꯏꯃꯣꯝ ꯁꯨꯛꯇꯥ ꯂꯩ ꯄꯟꯊꯧꯒꯤ ꯄꯨꯟꯁꯤ ꯏꯋꯥꯏ ꯂꯩ ꯏꯃꯣꯝꯒꯤ ꯄꯨꯟꯁꯤ ꯏꯀꯣꯝ ꯂꯩ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯁꯥꯠꯂꯤꯕ ꯂꯩꯁꯦ ꯂꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯩꯅꯤ ꯁꯥꯅꯧ ꯀꯨꯁꯨꯝ ꯂꯩ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯌꯨꯍꯦꯟꯕꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯦꯟꯅ ꯍꯦꯟꯅ ꯈꯣꯟꯖꯦꯜꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯦ ꯈꯣꯟꯖꯦꯜꯁꯤꯅ ꯃꯥꯕꯨ ꯐꯥꯖꯤꯟ ꯄꯨꯟꯖꯤꯟꯗꯨꯅ ꯇꯧꯕꯗꯧꯅ ꯇꯧꯏ ꯊꯥꯡ ꯊꯥꯡ ꯊꯥꯡꯅꯔꯣ ꯅꯣꯡꯃꯥꯏꯖꯤꯡꯗ ꯎꯌꯥꯜꯂꯦ ꯈꯣꯡꯗ ꯌꯨꯍꯥꯔ ꯍꯥꯔꯦ ꯊꯥꯡꯖꯕ ꯂꯩꯀꯥꯏ ꯈꯨꯔꯥꯏ ꯂꯩꯃ ꯅꯨꯡꯁꯤ ꯀꯄꯨꯅꯣ ꯈꯣꯟꯖꯦꯜꯁꯤꯅ ꯃꯥꯕꯨ ꯅꯥꯎꯊꯦꯝꯗꯨꯅ ꯄꯨꯔꯛꯇꯨꯅ ꯂꯣꯏꯕꯤ ꯆꯤꯡꯌꯥꯒꯤ ꯊꯦꯟ ꯑꯃꯗ ꯃꯊꯟꯇ ꯂꯝꯖꯤꯡꯂꯛꯂꯦ ꯃꯇꯝꯗꯨ ꯅꯨꯃꯤꯠꯅ ꯇꯥꯔꯝꯗꯥꯏ ꯈꯨꯃꯟ ꯃꯥꯒꯤ ꯌꯀꯥ ꯄꯨꯡ ꯃꯇꯝꯅꯤ ꯃꯍꯥꯛꯇꯤ ꯅꯥꯏꯇꯣꯝꯅꯤ ꯆꯤꯡꯌꯥꯒꯤ ꯊꯦꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯍꯥꯎꯁꯝꯅ ꯇꯨꯡꯊꯪꯅꯗꯨꯅ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯆꯤꯡꯒꯤ ꯂꯝꯕꯤ ꯃꯆꯤ ꯑꯗꯨꯗ ꯆꯠꯄ ꯎꯔꯛꯑꯦ ꯌꯨꯍꯦꯟꯕ ꯃꯗꯨ ꯎꯕꯗ ꯌꯨꯍꯦꯟꯕ ꯋꯥꯈꯜꯗ ꯈꯜꯂꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯦ ꯑꯥꯗꯒꯤ ꯈꯣꯡ ꯂꯝꯕꯤ ꯃꯆꯥꯗ ꯃꯆꯤ ꯂꯦꯡꯗꯨꯅ ꯏꯁꯩ ꯁꯛꯂꯒ ꯆꯠꯂꯤꯕꯤ ꯏꯆꯦꯒꯨꯝꯕꯤ ꯅꯨꯄꯤꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯥꯒꯤ ꯏꯁꯩ ꯈꯨꯁꯛ ꯂꯥꯛꯁꯛꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯁꯤꯒ ꯈꯦꯟꯅꯕ ꯂꯩꯇꯦ ꯃꯥꯅꯤ ꯅꯨꯄꯤꯁꯤ ꯑꯣꯏꯒꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯌꯨꯍꯦꯟꯕ ꯂꯦꯞꯂꯝꯕꯗꯒꯤ ꯆꯤꯡꯒꯤ ꯂꯩꯁꯥ ꯍꯥꯎꯁꯝ ꯄꯨꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯦ ꯌꯨꯍꯦꯟꯕꯗ ꯏꯆꯦ ꯁꯝꯄꯨꯕꯤꯅ ꯀꯔꯤꯔꯥ ꯏꯆꯦꯔꯥ ꯉꯁꯥꯏꯗꯒꯤ ꯏꯁꯩ ꯁꯛꯂꯤꯕꯁꯦ ꯏꯆꯦꯅꯦ ꯏꯁꯩ ꯁꯛꯂꯤꯕꯁꯦ ꯏꯆꯦꯗꯤ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯍꯩ ꯑꯩꯕꯨ ꯏꯁꯩ ꯁꯛꯄ ꯍꯩ ꯍꯥꯏꯕ ꯌꯥꯝꯅ ꯍꯩꯌꯦ ꯏꯆꯦ ꯁꯝꯄꯨꯕꯤꯅ ꯈꯨꯝꯃꯦ ꯌꯨꯄꯥꯒꯤ ꯋꯥ ꯇꯥꯕꯁꯤꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯍꯔꯥꯎꯄꯤꯕꯅꯦ
ꯑꯗꯣ ꯏꯆꯦ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ ꯂꯝ ꯂꯥꯞꯅ ꯂꯥꯛꯄꯒꯤ ꯏꯆꯦꯒꯤ ꯏꯁꯤꯡꯒ ꯌꯥꯎꯕ꯭ꯔꯥ ꯈꯔꯗ ꯊꯛꯆꯒꯤ ꯏꯆꯦ ꯁꯝꯄꯨꯕꯤꯅ ꯄꯥꯎꯈꯨꯝꯂꯛꯏ ꯌꯥꯎꯋꯦ ꯏꯆꯦꯅ ꯂꯣꯛꯇꯒꯤ ꯁꯣꯛꯂꯨꯕ ꯑꯔꯨꯕ ꯑꯍꯥꯎꯕ ꯂꯥꯏꯖ ꯏꯁꯤꯡ ꯌꯥꯎꯕꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯝꯄꯨꯕꯤ ꯂꯩꯁꯥꯅ ꯃꯀꯣꯛꯇ ꯇꯨꯡꯊꯪꯅꯔꯒ ꯄꯨꯔꯤꯕ ꯍꯥꯎꯁꯝ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯌꯦꯡꯂꯒ ꯃꯥꯂꯦꯝꯂꯩꯗ ꯊꯥꯔꯦ ꯑꯗꯨꯒ ꯃꯅꯨꯡꯗꯒꯤ ꯇꯨꯝꯕꯥ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯇꯨꯝꯕꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯖ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤ ꯂꯨꯛꯅꯨꯡ ꯂꯥꯏꯖ ꯁꯣꯛꯂꯨꯕꯒꯤ ꯇꯨꯝꯕꯥꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯁꯝꯄꯨꯕꯤ ꯂꯩꯁꯥꯕꯤꯗꯨꯅ ꯌꯨꯍꯦꯟꯕꯗ ꯏꯁꯤꯡ ꯑꯗꯨ ꯄꯤꯊꯛꯏ ꯌꯨꯍꯦꯟꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡꯗꯧꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯏꯪꯊꯈ꯭ꯔꯦ ꯍꯛꯆꯥꯡ ꯀꯌꯥ ꯄꯨꯝꯕ ꯑꯏꯪꯕꯅ ꯂꯥꯡꯒꯣꯏ ꯆꯟꯕꯗꯧꯅ ꯇꯧꯏ ꯌꯨꯍꯦꯟꯕꯅ ꯏꯆꯦ ꯅꯪꯒꯤ ꯏꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯑꯃꯨꯛꯇꯕꯨ ꯁꯤꯒꯨꯝꯕ ꯍꯥꯎꯈ꯭ꯔꯕ ꯏꯁꯤꯡꯁꯦ ꯊꯛꯇ꯭ꯔꯤ ꯑꯗꯣ ꯏꯆꯦ ꯏꯆꯦꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯁꯝꯄꯨꯕꯤꯅ ꯈꯨꯝꯃꯛꯏ ꯅꯕꯦꯝꯃꯗꯤꯀꯣ ꯆꯤꯡꯗ ꯂꯩꯔꯦ ꯍꯥꯎ ꯑꯣꯏꯕꯤ ꯇꯝꯗ ꯂꯩꯔꯦ ꯂꯥꯏ ꯑꯣꯏꯕꯤꯅꯤ ꯅꯨꯡꯁꯥꯕꯨ ꯁꯥꯗꯅ ꯐꯧ ꯀꯪꯕꯤ ꯅꯣꯡꯕꯨ ꯆꯨꯗꯅ ꯁꯥꯏꯆꯣꯠꯄꯤ ꯏꯗꯨꯅ ꯅꯣꯡꯊꯥꯡ ꯂꯩꯃ ꯏꯌꯦꯡꯅ ꯄꯥꯟꯊꯣꯏꯕꯤꯅꯤꯗ ꯅꯕꯦꯝꯃ ꯍꯣꯏ ꯍꯣꯏ इखों हाउखों ताबीने इनम नहाउना नंबीने कौबन लोकसा अमदा उपी उरेल थराकपी लोबीने लोकमाई अमदा सादुना यांगलै लिंगबीने नबेमदी तमा इरिक खोंबीने युहेनबा तादमुक तासिल्ली नुपी अदुना हारिबसिंग अदो अदुबु अंगांग ओइबगा करिनो हारिबसिंग अदुदि लौसिनबा हिरमदे मथोंग मरंग अमता मा खंगद्रे संपुबी लेसाबीदुना माइथोंदो मोमोनोई अदुगा इरोय लोइबदा हाइरि नंगना आइपु इचे हाइना कौबदो कौकनो इमा हाइना कौओ आइकी इमिंगती हाउरेमा संपुपी हाइना कौवे अतोपु आइकी मिंगती यामना यामे कनाकुंबना आइपु पांथोबी हाइना कोलोइने युहेनमना इमा कौगदबने हाइबा अदु ओइरदी इमा हाइना कौरगे सोमदो नमुकमदौरी याचंगलको मतम ओइरले लंपाक मचादा चेन चंगदुना सानरंबा अंगांग मयामदो मयिमदा चंगनरले अदुबु युहेनबदी हंजिलक्त्रे युहेनबा हंजिलक्त्रबदा मागी अपोपी ममा सनारे मचा निपाबु थीबा लंपाक मचारुमदा लाए अदुबु लंपाक योरपुददी ममगा ममसिलक्पगा अंगांग मता लैरमद्रे तौरमलिबु मतवदुदा मसा पुंबा स्वाइलावी सनारे मिहुल थौना सुखिद्रे मचा लैरमद्रबदुददी युमथों खुदिंग चंगदुना मचा लाक्प्रा हाइदुना थेरकले मचा नुपागु लुना तिनबा बोइनाउदा हंगबदसु खंगद्रा हाइदुना पाउखुमले लवाई लुतोन साले सनारे मचा नुपा थीबा खंगद्रबदा हौजिक्ति मई मई मयाम चंगना थीबदा फंगद्रबदुददी माइबा मता तानरे खुले काइदुगे लाइथौ तिनथौ तौबा हाइबा माइबा नोबुगी मनाक्ता सनारे वा तानबा लाए नोबोना मांगख्रबा युहेनबगी मरमदा यंगलमे हाउरेमा संपुपीना चेंदुना पूरे हाइबा खंगलकले हौजिक्ति लाइरेंबी माना चेलगा पूरे ताबदा मिहुल थावन सुखिद्रे सनारे मचा नुपाबु कौदुना हिंग हिंगना कपलई हौजिक्ति नुमिदांगदुदा खुंदुदा लेबा मियाम चंगदुना युहेनबाबु थीनबा थौरांग तौरे खुत्ता मैनम पाइ मोइबुंग खोंगबना मोइबुंग खोंग हौजिक्ति नुमिदांग अदुदा चिंग्या लेबा अदोमदा मियाम पुमना थीबा थोरकले युहेनबा 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 हाइबा मिंगसिना माइकई खुदिंग खोंथांग यैना निल्ले सोमदना कमदौरी हाउरोइमा संपुबीदुगा लोइनना युहेनबदी निंगाइदना लेरि चिंग्यागी थेन अदुदा चिंगु माना थौचिनकिबना मयुम हनगने हाइबा कावे ताइबंग वाखलदगी नाथैरि टोप टोपा ताइबंग पानमदा ताउदुना लेरि माक्ति तरंग मालंगी ताइबंग पालमदा हमसत हमफोइनेरबा थवाई मिरेल हाइबदो महाकी मिरेल असे ओरे हाउरेमा संपुबीदुना चिंगदा पानबा हैरांग हाइतुंबा लौथोअगा पिजरे चाबदा खोइथुमनना हाउरबा ताउजिंग हैरांग हैमुन फाबदो यामना हाउना सिंदमले युहेनबा हैरांग अदु चारबदगी ताइबंग पाल काउख्रे हाउरेमा संपुबीदुदा पलेम इमा हाइना कौदुना नाउथि सादुना लैख्रे हाउरेमा संपुबीदुदी ताइबंग ओइबदुदा चिंगु लाइगी ओइबा वारी क्या लेरि
ꯆꯤꯡꯌꯥꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯦ ꯍꯥꯅꯧ ꯃꯇꯣꯟꯁꯤꯡꯗꯣ ꯃꯥꯂꯪ ꯊꯦꯟꯖꯤꯅ ꯌꯩꯕꯗ ताइबंग वाखलदगी नाथैरग लेरंबा युहेनबा मोइबुंग खोंबगी मखोल तारुबदा ताइबंग वाखल तारे महाकी मिट मांगदा नुपी अमा लेपग लेबदो उरे मदु उबदा मिहुल टिंग टिंग लावे कनानो मागी मिट मांगदा लेपग लेबदो खल्लुबदा युहेनबना कनानो नंग हाउरिमा संपुबिना खुमे आई नंगी इमानी युहेनबना खुमे इमा नंगदी आइगी इमा नते आइगी इमादी युमदा लेहवे हाउरोइमा संबुबिना मखा तारे अदुमना हाइगनो पारी नंगी इमागिसु इमानी असुमना अवाई खुमतोंगना दुना लेंगे युहेनमना लेरिबा मनाक्तु तमना खुलैकाइगी मियाम मदुसु मफम मदु योक्सिलगले मियाम दु चंगचिलकपदगी हाउरोइमा संबुबिदुसु मांखरे मफम मदु मक्तगी मयाम चंगदुना युहेनबबु नुमिदांग अदुदा मयुम योंगनबा पुरे अदुबु मी ख्वाइगा मानदबा टॉप टॉप अमदिले मी ख्वाइ संपुबि उंगनबदी गाव फैदुन नाय अदु युहेनबदी थोइतोकपा कैसुक लेते असुमना अमाइबी लाइसंगना सरिक चुमजाव पाइ चिंगु यवा मपाव हंगबदा खोयम लेपावदगी खंगबा ngamle मदुदी युहेनबगी पुनसिदा लाइटिन गेबा मतिक मेयाइना हेना मसाथा चुसनखिबना हौजिकती माकी पुनसिदा असीब थवाई कयाबु उबा ngamba मखोइना ngang sakpa taba ngambagi me masu masada loinarapa asumna ngasaidagi amaibi lesangna jingu khoima pauchen badu loirakle charakpa ma yuenbagi punsida kai thoki bai ba khangba ngamle leimana ibe ma iyagi sibu lesangna khume ine pakhat piginu kaisuk tawro yamna lusinba kai hena phattabadi nate leimana makatare इबे मनदी कशु तौर हाइन हाइरिबा सोमददी इने दि लैबा याद्रे ने हे लैछंगना मखातान खुमे इने मागी मसादा लाइगी इनिन खरा लैबसिना मरम मोइरगा ममित्ता उहैदबा कया उरकलिबा मनादा ताहिदबा कया तानबगी अचौबो मरम अमा ओइरगले युहेन मना इमा माइबी आइदी आइना उरिबा तारिबा अकी अखंगतना पिकथलबा थौदोकसिंग अमता सुबो पामदे अमता सुताबा पामदे अमुक्तदी फनबियु यान हारिचे अचुम्मनी मा करिमता ताबा पामद्रे उबसु पामद्रे मंगोंदा हंजन हंजन अवाबा पिबे ओइना थोकलबनी अमाइबी लेक्संगना खुमे इनेगी अमदी इयागी अनिंगबा पामबसे खंगलबनीना हौजिकती इयादा येलिबा अयत अपनसिंगचे खाइदोंनबा थौरांग तौरगे इबेमा अदुदा तौबियु खरा फजना युहेनबसु मसादा नुंगाइबा मदि फावे मरमदी मागी मसादा फावरिबदो सोइदन फरगनी खल्लमे माकी ममिता मसेंग मरांग उरंबा नादा तारंबदुसु लाई खुरंबदगी सोइदन फरनी हाइन खल्लमे खुदक अदुदा लाइथौ तिंथौ तोंगनबा अमाइबी लेसंगना थौरांग तौरमे पोलम चेरम खुदिमक थौरांग तौरमे नुमिना वातोन कारक्त्रिंगे लाइथौ तिंथौ तोंगनबा अयत अपनदो खाइदोंनबा होनरी युहेनबा मसादा नुंगाइबा मदि फावे मरमदी मागी मसादा फावरिबसे अतै थोइनगिदि नते मंगोंदा अकी खिंग तत्तना पीरिबसिंगचे लोइना फरनी खल्लुबदा नुंगाइबा फावरिबा हाइना हाइना लाई खुरंबगी पोचे लांगबसिंगसु लोइरकले युहेनबगी मसादा अकी खिंग फावरिबा सिंगमदना सिरबा थवाई कयाब उबा ngamba ताबा ngambadu फनबा थौरांग तौरे लाइसंगना युहेनबा नंग सिदा फमुला लाइमांगसिदा युहेनबा मने लेमगी नाका फमलंबदगी अमाइबी लेसंगना तोंगाना थारिबा फक मसा दुदा फम्मे हेक फम्बगा माइकई मरीदुदा फिजंग अंगौबना मागी मसादो इकै क्वेश्चनदुना ले फिजंग अंगौबना खंजनख्रबा मयाय अदुदा चपचाना ममितु सिंदुना फम्मे महांगना तौरिबदो अमाइबी लेसंगना हाइबगी मतुंगिना ngaktani leimadi kiba pakatpasu fawe तौरिबो ममु मतौसिना लाइटिन खोरमबगिनि हाइना थौरांग तौरिसे चुमनगी मी ख्वाइ लाई खोरमबगा तौबा सेम साबगा खक मानदे अदुना मयासिबु
माइकई मरीद फिजंग अंगौबना खलगा तोपना मयाइसिदा फमलगा थमलिबसिना हेना किबाइबदो ओहेले अदुबु मचिनदा थोंनाइजबदि नते मसादा चुमना फावरपा वाखल दु खक्तने तुमिन मादी तासिनना येंगदुना तले अमाइबि लेसम योहेन मना तंगदु लेताना फमगा लेबदु उबगा लाइथिंग थिंगथौ अदुबु तौनबा लाइगी लाइरोन सोनबा हौरले कोकता हाउफीना कोकसे खुत्ता थांगोन मया चाम निपान पानबदु पाइ लाइथौ तिंथौ हौगदौरे खुतना मना सरिक पाइ ममितु उसिना लैताइबा हौरले लाइसंना चिंगुदना खोयुम नयु सीदबा नोंथौ सोरारेन चिंगु खोयुम लाइनिंग थौ चिंगुना खोइमोम लाइरेमा ngasi kau korong no thabi mana chengjengdraba thaba mana langndraba korong no ga soi asida phijang mana sukhong mari semduna khanbadi khoyum nangna pangthau tam angan bada sintakna duna napari magi amamba ko hanbiyo he khoyum lining thau singu na khoimom lairema napari gi maikei marida mirel hamchat hampoina ba kayana ikoi question duna laiduna ayat apan piri base singu khoyum na laitai na biduna ngasi kau korong no awa na pumba ko hanbiyo asi haiga khoyu mabu laitai na honari asumna machinna lairon sonduna khoyu mabu laitai na horakpada mamit ani do jejet usinduna laiba yohen badu mamita masing marang oina singam dana sikraba thawai kayama mamita sangchangna ure mamit ani do jejet usinduna lejarasu solakliba lairon tilon singsina maram moiraga magi mamita uraklibani haujikti thawai kaya nupa nupi kaya masing tingam drabana charai phingok setun haujikti magi min mangda paring chana leptuna le thawai mirel singduna haujikti haunaduna magi maikei mari akoibduda leptuna le adubu khalliba phijang aduna maram oi asiba thawai singaduna yuhenbagi manakta pak hekta sangsin badi ngamde thawai mirel tengmaraba singdugi marakta lamen ba thawai kharadi sangsin na bonari adubu sangsin na bohona jabadane pumnama singel aremba lairang atinga tai maramdi suk yaiduna phijang khalliba makong mari duda thangjing marjing wangbren kabruna chukli phakibana lamen ba thawai singduna ka henba ngamjabane thawai singduna kappa yaw khekna launa nokpa yaw mata ama oina tawi ka hena maning tamnasu maning tamma ngamdabagum tawi Doctor Yuhenba nang na iki achumba wahel phangnan lamkho postmortem report semdok sadok pataukiba mayam do nang na muktadi sengdok pangkho asi haiga nupi amagi yaibi thawaina tengtha na oina kaple thawai sigi tengtha khona akoi buduna nil mada nate thawai kharasu pendabagi kholaw lawre mamit ani do amuksu pangthokningba madi phawi tawriba matawduda yuhenbadu mamit usanjarsu tumina tahai yengduna leiba ngamlaktre thawai miren mayamduna kokthok samthokpa yaro habagi matago yakai thingaiba pige haiduna thawrang tawri thawai mayamduna haujikti akoibudu thopchunjai habadani pak hek ngamnamde urau tharawri asumna tawringai yuhenba mamit usinduna leibado pangthokningba masu tattana masada fawba helakle mahak masase kaidogodabano khangdre thawai singchina magi mafamda piriba aki akhangse asuki matik yami amagi mathangda ama loinaide magi thawai mirel dusu famna ma masadagi mapal thokpadongna phawba hore thawai mirel singchina mabu thaptoknaba yaroi kainaba lapnaba yaroi habagi matagu lawbo khongba hore Yuhenba Dr. Yuhenba asumna mamito usilaga khangba yaba khanglingi yuhenbasu mamito usinduna uriba mayamdo yengba lakpa ngamdraduna mamito khangawdana pangthorakle mahakna hek pangthorakpaga masadu khar phare adubu khoyamliba laidugi mahidudi phangdre mahakna mamit usinduna lerambadagi khangpang pangthoklubada khoyamliba laidugi mahi lokpa ngamdre khangawdana akanba nuksida masichalakduna sukhong marida khariba phijang ngawbado mathanta tamna nathokjare
ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯣ ꯑꯃꯥꯏꯕꯤ ꯂꯥꯏꯁꯪꯒꯤꯁꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯑꯦ ꯃꯁꯥꯗ ꯏꯊꯤꯜ ꯑꯃ ꯐꯪꯗꯨꯅ ꯄꯥꯡꯊꯣꯔꯛꯄꯅꯦ ꯈꯣꯏꯔꯝꯂꯤꯕ ꯂꯥꯏꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨ ꯂꯣꯏꯅ ꯆꯥꯝꯍꯜꯂꯦ ꯑꯃꯥꯏꯕꯤ ꯂꯥꯏꯁꯪ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯂꯩꯃ ꯑꯃꯗꯤ ꯌꯨꯍꯦꯟꯕ ꯌꯦꯡꯅ ꯍꯥꯏꯔꯛꯑꯦ ꯄꯥꯛ ꯍꯦꯛ ꯍꯜꯂꯣꯏꯗꯧꯔꯦ ꯄꯥꯛ ꯍꯦꯛ ꯀꯣꯛꯂꯣꯏꯗꯧꯔꯦ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡꯁꯦ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡꯒꯤ ꯀꯩꯗꯧꯕꯒꯤꯅꯣ ꯅꯪꯅ ꯃꯇꯥꯡ ꯆꯥꯗꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏꯗꯤ ꯈꯣꯏꯔꯝꯕ ꯍꯧꯕꯇ ꯉꯥꯏꯔꯤ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯊꯧꯁꯥ ꯋꯥꯁꯥꯗ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯅ ꯀꯔꯤꯒꯤ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯐꯨꯛ ꯂꯥꯎꯅ ꯍꯦꯛꯇ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯕꯒꯤ ꯍꯧꯅꯕꯤ ꯂꯣꯟꯗꯣ ꯈꯣꯏꯔꯤ ꯈꯣꯏꯔꯤꯗꯅ ꯉꯥꯡꯂꯒ ꯁꯥꯎꯒꯠꯂꯛꯑꯦ ꯂꯩꯃꯗꯤ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯇꯤꯃꯜ ꯂꯥꯏꯃꯟ ꯀꯥꯡꯂꯛꯂꯤꯕ ꯂꯥꯏꯁꯪꯒꯤ ꯃꯑꯣꯡꯗꯣ ꯈꯪꯂꯛꯑꯦ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯈꯪꯗꯗꯅ ꯇꯧꯕꯅꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯦ ꯂꯩꯃꯅ ꯁꯥꯎꯕꯤꯈꯤꯅꯨ ꯏꯕꯦꯝꯃ ꯑꯩ ꯏꯌꯥꯁꯦ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯃꯍꯧꯁꯥꯗꯒꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕꯇꯅ ꯄꯤꯛ ꯊꯜꯂꯒ ꯁꯦꯝꯂꯒ ꯄꯣꯛꯂꯛꯄꯗꯧꯅ ꯇꯧꯕꯅꯤ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏꯁꯦ ꯂꯥꯏꯁꯪ ꯈꯨꯝꯃꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯦꯗꯅ ꯌꯨꯍꯦꯟꯕꯅ ꯁꯥꯎꯕꯤꯈꯤꯅꯨ ꯏꯆꯦ ꯑꯩꯁꯨ ꯀꯔꯝ ꯀꯥꯟꯗ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠꯁꯦ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ ꯇꯁꯦꯡꯅ ꯄꯥꯡꯊꯣꯛꯈꯤ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤꯗꯣ ꯂꯥꯏꯁꯪ ꯃꯈꯥ ꯇꯥꯔꯦ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅꯣ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯂꯩꯃꯅ ꯁꯥꯎꯕꯤꯈꯤꯅꯨ ꯏꯕꯦꯝꯃ ꯑꯃꯨꯛꯇꯗꯤ ꯏꯕꯦꯝꯃꯅ ꯂꯥꯏꯒꯤ ꯊꯧꯔꯝꯁꯦ ꯍꯟꯖꯤꯜꯂꯒ ꯇꯧꯕ ꯌꯥꯅꯕ ꯑꯃꯨꯛꯇꯒ ꯁꯤꯟꯕꯤꯌꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯟꯖꯤꯜꯂꯒ ꯄꯥꯛ ꯍꯦꯛ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯍꯟꯖꯤꯟꯅ ꯇꯧꯕ ꯍꯥꯏꯕꯗꯣ ꯇꯠꯅꯕ ꯅꯨꯃꯤꯠ ꯑꯃꯗ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯉꯁꯤꯒꯤꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯂꯥꯏꯁꯪꯅ ꯍꯥꯏꯔꯕꯗ ꯂꯩꯃꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ ꯂꯩꯃꯗ ꯅꯠꯇꯦ ꯌꯨꯍꯦꯟꯕꯁꯨ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯁꯤꯕꯨ ꯃꯈꯜꯂꯤ ꯂꯥꯏ ꯌꯦꯡꯕꯗꯨꯒꯤ ꯑꯀꯠꯁꯤꯟ ꯈꯔ ꯀꯠꯂꯝꯃꯒ ꯃꯅꯤꯒ ꯃꯌꯥꯒꯗꯣ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯌꯨꯍꯦꯟꯕꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯝ ꯑꯣꯏꯔꯛꯂꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯅ ꯌꯥꯝꯅ ꯏꯪꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯝꯃꯤ ꯀꯤꯆꯟꯗ ꯆꯪꯂꯛꯂꯒ ꯀꯣꯐꯤ ꯂꯣꯜꯂꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨꯒ ꯆꯤꯌꯥꯔ ꯑꯃꯗ ꯐꯝꯂꯒ ꯕꯦꯜꯀꯣꯅꯤꯗꯨꯗ ꯂꯩꯆꯤꯟ ꯃꯔꯛꯇ ꯊꯥ ꯊꯣꯛꯄꯒ ꯄꯥꯡꯀꯛ ꯑꯣꯏꯔꯕ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏꯒꯤ ꯑꯇꯤꯌꯥꯗꯨ ꯌꯦꯡꯉꯤ ꯊꯋꯥꯏ ꯇꯥꯅ ꯉꯁꯤꯗꯤ ꯑꯇꯤꯌꯥꯁꯨ ꯏꯆꯨ ꯆꯨꯁꯤꯟꯅꯗꯦ ꯀꯣꯛꯊꯔꯛꯄ ꯑꯇꯤꯌꯥꯒꯤ ꯃꯆꯨꯁꯨ ꯁꯤꯊꯔꯛꯄ ꯀꯣꯛꯊꯔꯛꯄ ꯃꯆꯨꯁꯨ ꯂꯣꯏꯅꯥꯏꯗꯦ ꯑꯇꯤꯌꯥꯁꯦ ꯀꯥꯏꯗꯅꯣ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯇꯧꯏ ꯀꯥꯏꯗꯅꯣ ꯃꯆꯨ ꯃꯃꯦꯟ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯇꯧꯏ ꯂꯩꯆꯤꯟꯁꯤꯅ ꯊꯥꯔꯞ ꯐꯤꯖꯪ ꯑꯣꯏ ꯂꯩꯆꯤꯟꯗ ꯄꯜꯂꯕ ꯀꯣꯔꯧ ꯑꯣꯏꯔꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯣꯏꯗꯥꯅ ꯌꯦꯡꯂꯤꯉꯩ ꯃꯤꯀꯨꯞ ꯑꯃꯇ ꯄꯨꯛꯅꯤꯡ ꯆꯣꯏꯊꯣꯛꯍꯟꯗꯅ ꯑꯇꯤꯌꯥꯗꯨꯗ ꯌꯦꯡꯂꯦ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯋꯥꯈꯜꯅ ꯀꯣꯏꯄꯨ ꯄꯨꯔꯨꯔꯁꯨ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯗ ꯍꯟꯖꯤꯜꯂꯛꯂꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯨꯛ ꯊꯧꯔꯥꯡ ꯇꯧꯏ ꯀꯣꯕꯤ ꯁꯥꯛ ꯆꯥꯒꯦ ꯈꯟꯗꯨꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯀꯣꯕꯤ ꯁꯣꯏꯔꯦ ꯍꯦꯛ ꯀꯣꯕꯤ ꯁꯣꯏꯕ ꯂꯣꯏꯕꯒ ꯍꯋꯥꯏ ꯊꯔꯥꯛ ꯃꯀꯨ ꯈꯣꯛꯏ ꯍꯋꯥꯏ ꯊꯔꯥꯛ ꯃꯀꯨꯗꯣ ꯈꯣꯛꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯥꯠꯔꯨꯝꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯕꯥꯠꯔꯨꯝꯗꯨꯒ ꯀꯤꯆꯟꯗꯨꯒ ꯊꯪꯅꯔꯦ ꯃꯔꯝꯗꯤ ꯃꯅꯤꯡꯗꯅꯤ ꯂꯩꯔꯤꯗꯣ ꯌꯨꯝꯊꯛ ꯑꯣꯏꯔꯁꯨ ꯏꯁꯤꯡ ꯊꯥꯗꯣꯛꯂꯒ ꯁꯋꯥꯔꯒꯤ ꯀꯅꯥꯅꯣꯃꯅ ꯏꯔꯨ ꯂꯨꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯏꯁꯤꯡ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯁꯥ ꯃꯊꯟꯇ ꯉꯥꯛꯆꯥꯅꯩ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯏꯁꯤꯡ ꯊꯥꯗꯣꯛꯂꯝꯕ꯭ꯔꯅꯦ ꯑꯁꯤ ꯈꯜꯂꯗꯅ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨꯗꯣ ꯈꯣꯛꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯊꯟꯇ ꯕꯥꯠꯔꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯑꯦ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯄꯗ ꯃꯅꯨꯡꯗꯒꯤ ꯂꯣꯛ ꯇꯧꯔꯒ ꯂꯩꯈꯤꯕꯗꯧꯅ ꯇꯧꯔꯛꯑꯦ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯌꯥꯗ꯭ꯔꯦ ꯗꯣꯔ ꯅꯣꯛꯇꯨ ꯄꯥꯏꯔꯒ ꯍꯥꯡꯇꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯨ ꯑꯔꯦꯝꯕ ꯇꯥꯔꯦ ꯐꯅ ꯀꯟꯅ ꯃꯨꯛꯆꯩ ꯍꯥꯏꯕꯇꯅꯤ ꯑꯗꯨꯕꯨ ꯍꯥꯡꯕ ꯀꯧꯕ ꯌꯥꯗ꯭ꯔꯦ ꯕꯥꯠꯔꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯊꯥꯗꯣꯛꯄꯒꯤ ꯃꯈꯣꯜꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤ ꯃꯅꯨꯡꯗꯨꯗ ꯇꯥꯌꯣꯟꯅꯕ ꯃꯑꯣꯡ ꯑꯃꯃꯨꯛ ꯇꯧꯔꯛꯑꯦ ꯃꯤ ꯂꯩꯕꯗꯧꯅ ꯃꯅꯨꯡꯗꯒꯤ ꯈꯧꯗꯦꯝ ꯂꯩꯑꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝꯅ ꯈꯧꯗꯦꯝꯂꯛꯄꯗꯨꯗ ꯌꯨꯍꯦꯟꯕ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯧꯔꯛꯑꯦ ꯃꯅꯨꯡꯗ ꯃꯤ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯆꯞ ꯆꯥꯅ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯃꯔꯝꯗꯤ ꯍꯨꯔꯥꯟꯕ ꯆꯪꯂꯦꯗꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯑꯩꯅ ꯏꯅꯦꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯤꯉꯩ ꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯂꯦ
ꯑꯗꯨꯒ ꯀꯌꯥꯗ ꯅꯤꯡꯉꯥꯏꯗꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯏꯔꯨꯂꯨꯗꯅ ꯐꯩ ꯈꯪꯅꯤꯕ ꯃꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯗꯨꯗ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯃꯊꯟꯇ ꯃꯗꯣꯝ ꯁꯥꯐꯨ ꯀꯟꯅ ꯍꯥꯡꯇꯣꯛꯆꯔꯦ ꯃꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯌꯨꯍꯦꯟꯕ ꯃꯁꯥꯗꯨ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯦ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯑꯗꯨꯕꯨ ꯏꯁꯤꯡꯗꯨꯗꯤ ꯃꯅꯤꯡ ꯇꯝꯅ ꯑꯔꯦꯝꯕꯗ ꯊꯥꯗꯣꯛꯂꯦ ꯌꯨꯍꯦꯟꯕ ꯃꯁꯥꯗꯨ ꯃꯤꯄꯥꯏ ꯊꯕꯥꯏꯕ ꯍꯧꯋꯦ ꯏꯁꯤꯡ ꯊꯥꯗꯣꯛꯂꯤꯕ ꯀꯣꯟꯖꯤꯟ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯒꯦ ꯈꯟ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯃꯁꯥꯅ ꯀꯤꯕꯁꯦ ꯇꯧꯍꯣꯏꯗ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯃꯍꯥꯛ ꯕꯥꯠꯔꯨꯝꯗ ꯆꯪꯂꯛꯂꯒ ꯁꯋꯥꯔꯒꯤ ꯀꯣꯟꯖꯤꯟꯗꯣ ꯍꯦꯛ ꯂꯩꯁꯤꯟꯒꯦ ꯃꯈꯨꯠꯇꯨ ꯍꯦꯛ ꯂꯥꯝꯕꯒ ꯀꯣꯟꯖꯤꯟꯗꯣ ꯁꯣꯛꯐꯥꯎ ꯁꯣꯛꯇ꯭ꯔꯦ ꯊꯦꯡꯐꯥꯎ ꯊꯦꯡꯗ꯭ꯔꯦ ꯃꯊꯟꯇ ꯇꯞꯅ ꯀꯣꯟꯖꯤꯟ ꯑꯗꯣ ꯃꯥꯒꯤ ꯃꯤꯃꯥꯡ ꯑꯗꯨꯗ ꯂꯩꯁꯤꯟꯈꯤ ꯃꯅꯤꯡ ꯇꯞꯅ ꯆꯦꯟꯊꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯊꯤꯡꯈ꯭ꯔꯦ ꯃꯇꯧꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯃꯥꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯏ ꯃꯇꯥꯡꯗꯨꯗꯁꯨ ꯃꯍꯥꯛ ꯌꯨꯝꯗꯨꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯌꯨꯝꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯔꯣꯝꯗꯒꯤ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯤ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜꯗꯨꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯈꯣꯟꯊꯥꯡ ꯌꯩꯔꯤ ꯌꯥꯝ ꯋꯥꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯕꯒꯤ ꯃꯑꯣꯡꯗ ꯅꯥꯍꯦꯔꯤ ꯍꯤꯡꯅ ꯍꯤꯡꯅ ꯃꯁꯥ ꯄꯨꯝꯕ ꯍꯤꯛꯊꯔꯛꯄꯒꯤ ꯃꯑꯣꯡꯗꯤ ꯇꯧꯔꯤꯁꯦ ꯌꯨꯍꯦꯟꯕ ꯕꯥꯠꯔꯨꯝ ꯃꯌꯥꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯁ꯭ꯇꯤꯌꯥꯔ ꯂꯩꯕ ꯔꯨꯝꯗ ꯀꯨꯝꯊꯔꯛꯑꯦ ꯁ꯭ꯇꯤꯌꯥꯔꯗꯣ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯥꯗꯣꯝꯗ ꯌꯦꯡꯉꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗꯒꯤꯅꯤ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯇꯥꯈꯤꯕ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯅ ꯃꯍꯥꯛ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯔꯤ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯌꯦꯡꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯩ ꯑꯃꯨꯛ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯈ꯭ꯔꯦ ꯌꯨꯍꯦꯟꯕꯅ ꯑꯁ ꯍꯧꯔꯦꯗꯅ ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯃꯩꯁꯦ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯏꯅꯥꯏ ꯅꯥꯏꯗꯦ ꯄ꯭ꯔꯤꯄꯦꯗꯅꯦ ꯍꯥꯏꯔꯁꯨ ꯄꯦꯜꯂꯦꯗ ꯑꯋꯣꯏꯕ ꯑꯁꯤ ꯈꯜꯂꯗꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯣꯕꯥꯏꯜ ꯐ꯭ꯂꯥꯁꯇꯨ ꯀꯥꯞꯄꯦ ꯑꯁꯨꯝꯅ ꯍꯦꯛ ꯀꯥꯞꯄ ꯍꯧꯕꯒ ꯁꯣꯐꯥꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯡꯗꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯐꯝꯂꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗ ꯎꯔꯦ ꯅꯨꯄꯤꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯦ ꯀꯔꯤꯝꯇ ꯊꯧꯁꯥ ꯋꯥꯁꯥꯗ ꯃꯗꯨ ꯎꯕꯗ ꯁꯕꯨꯡ ꯁꯕꯨꯡ ꯂꯥꯎꯏ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯐꯝꯃꯒ ꯇꯨꯃꯤꯟ ꯂꯩꯕꯗꯧꯅ ꯇꯧꯏ ꯀꯔꯤ ꯈꯨꯐꯝ ꯂꯥꯛꯐꯝꯅꯣ ꯈꯜꯂꯦ ꯌꯨꯍꯦꯟꯕ ꯍꯦꯟꯅ ꯍꯦꯟꯅ ꯇꯨ ꯆꯨꯡꯕ ꯍꯧꯔꯛꯂꯦ ꯈꯜꯂꯛꯑꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯗꯨ ꯍꯧꯔꯛꯂꯦ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯗ ꯇꯞꯅ ꯂꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯦ ꯗꯣꯛꯇꯔ ꯌꯨꯍꯦꯟꯕ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯑꯩ ꯂꯝꯂꯥꯟꯕꯤ ꯅꯠꯇꯤꯌꯦ ꯅꯈꯨꯠꯃꯛꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯗ ꯅꯪꯅ ꯊꯥꯡ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯈꯪꯂꯣꯏ ꯑꯩꯕꯨ ꯑꯩꯗꯤ ꯗꯥꯛꯇꯔꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯗꯥꯛꯇꯔ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯗꯣꯛꯇꯔ ꯅꯍꯥꯛ ꯅꯠꯇꯅ ꯑꯩꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕ ꯀꯅꯥ ꯂꯩꯇꯦ ꯑꯩ ꯏꯁꯥꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯨꯍꯦꯟꯕ ꯁꯣꯔ ꯐꯨꯡꯒꯠꯂꯛꯑꯦ ꯅꯨꯄꯤꯁꯤꯅ ꯀꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯛꯄ ꯉꯝꯂꯤꯕ ꯌꯨꯍꯦꯟꯕ ꯃꯁꯥꯗ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯎꯔꯤꯕꯁꯦ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯅꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯑꯣꯜ ꯑꯣꯜꯂꯒ ꯊꯥꯖꯤꯟꯕ ꯍꯧꯔꯦ ꯉꯟꯇꯥꯅ ꯌꯨꯝꯁꯤꯗ ꯇꯝꯅ ꯂꯥꯏ ꯁꯥꯔꯤꯕꯁꯤꯅꯗꯤ ꯑꯃꯨꯛ ꯀꯩꯗꯧꯕ ꯈꯜꯂꯦ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯌꯨꯝꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯑꯦ ꯆꯥꯟꯅꯅ ꯃꯍꯥꯛ ꯌꯨꯝꯗꯨꯗ ꯂꯩꯕ ꯀꯤꯔꯦ ꯉꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯀꯅꯥꯗ ꯇꯥꯏꯅꯗꯣꯏꯅꯣ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣ ꯑꯗꯨꯅ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯑꯣꯏꯅ ꯆꯦꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯒ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯍꯥꯛ ꯃꯁꯥꯗꯣ ꯊꯛꯀꯠꯄꯗꯤ ꯇꯣꯛꯇꯦ ꯍꯦꯟꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡ ꯃꯥꯡꯅꯤꯡ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯑꯃꯨꯛ ꯍꯦꯛ ꯃꯁꯥꯁꯦ ꯄꯥꯈꯠꯄꯅ ꯇꯧꯐꯝ ꯈꯪꯗꯦ ꯒꯦꯠꯇꯨ ꯍꯥꯡꯇꯣꯛꯂꯒ ꯌꯨꯝ ꯂꯥꯟꯅ ꯆꯦꯟꯊꯣꯔꯛꯂꯒ ꯊꯪꯅꯕ ꯃꯤꯉꯣꯟꯗ ꯑꯣꯏꯅ ꯆꯪꯖꯐꯝ ꯂꯧꯔꯁꯤꯔꯥ ꯃꯤ ꯑꯃ ꯀꯧꯔꯒ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯈꯪꯗꯣꯛꯃꯤꯟꯅꯅꯕ ꯌꯦꯡꯊꯣꯛꯃꯤꯟꯅꯔꯁꯤꯔꯥ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯃꯇꯧꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯃꯤꯅ ꯀꯅꯥ ꯀꯅꯤ ꯉꯥꯡꯅꯒꯗ꯭ꯔꯥ
Sahi matang siga yam sana taba thabak ama oigedra amuk su khale. Adun mak masache akiba pakhatpa thakatpa ohum punsin kibana phumbang na bhai bu doire kok pairga sumang maton du da leplaga yum du da munne aduga muktang muna yum du deng lemaga mak lemai da wan thakre handak marak mak masada pakhatpa thakatpe hekta yade unconscious stage da laibana hale asumna mak pung khara mapal du da wan tharga lerbu matu taibang wakhal tarakpada de numidangi pung mapan makhai khare helamne masa matanda angakpa phauje yuhen ba muk mak ngasagi akiba puma thadokla mayim da sange tawrme thongjin de kansin baga imung ado puma mamame kana su leibu the tongan ba taibang palama oidun tawe pati khomtina pik thalaba mapama oin tawe magi mitane uri ba singche ngaya wakhal mangluru matu taibang wakhal tarakpa matam sidadi magi haunabi hallucination hore hallucination tawribase mina uba nakongna taba ngamba dugumba makhal hallucination ma sumna tagi ichamchamna imungda changjarakpane adubu tabu kadomdagi hajilaglaga wakhalna sanarpa aromdu kumaina masagi yumdubu magi mitadi pathi kumthini manil kai pathi kumthidagi ningthamtagi mamsilaglaba aisin tharakpa hoba numidang warangi sinnamani mana uribdu pati kumdi marak adugi matai warap lambi duda mak changle yening thana mirairaba naken thana marup oiraba una ama phau leiteng oiba ngamdraba mana kanglaba upal kyana tumpak tumin ta sinduna leplagale una kenduna lambi gi mataida isai duna le upal bal singdo yuhen bigi mitta wakat pu budongna ningdon pomnaga lepaga lebudongna tawe upal singdugi masada sekpi charung yan tharga leibudongna su tawe yuhenba sekpi charung yan tharga leiba singato amuk yenge karigumada ma maku khongbuge makhol laptakna su tai asigumba lechil kungna tharaba numidang waram sida khonglami macha sida kadai dino makna thanglibu khongtangse mak usa su khangjeramde asumna makna chalinge magi manigi makhol hairap manaba nupi amana mabu kawrakpudongna tawe yuhenba ine gi bungo ine na kawsi tardi nang bung ta lawo somdani bungo nane na leise makharom thangbudani aina kawsi tardi amta lawo yuhenba manigi khunjal tabada angakpa poi asumna kawrakpujama kharadi masada sapabudongna khale maramdi pati kumthina pik thalaba mafam sidama mathantani magi mani amasu chawna leri haibagi wakhalda nungaibagi ithilamadi fawe manena kawbu maike lao haiba domda ma lechil kungna thangba marak adomda ma chatpa horakle asumna ma pati kumthi marak aduda faw dun lakpana graveyard ama leibadu ure cemetery duda cross kaya asibagi khubamda hinglamba myoy kaya ki maming mata thaduna leiba madubuda ma sabung lawe magi manina di leptana mabu duma kauri adubu amoromda magna leirisi cemetery masidabu magi manena lefam thokpra amanba church amasu cemetery dugi hek nakan dumakta dale magi mitta church tu ure church tu hek yengthoklubaga girjagi kangsi makol kang haiduna ahum lak thangna nayeba makhol tare asumna girjagi hauduba kangsi makol tabada yuhenba church tu gi manungda mi lebe jala haibagi wakhalda khanba horokle mahak chingnerakle soidana church tu gi manungda mi lerangani aduna changduna mutangdi yengthokluge ngasai mana magi manena kawbugi makhol takibase makharom thangma maike sidune aduna magi manesi church gi manungda soidana lerangani haibagi wakhalda chabyungna leire cemetery dugi mapala thokla mahak usinachin church lomda lai amuba lechina atiyada lechina kungna thadna church dugi akoibida sanare phaglangda bronze nakpa jesus na manai singa
ꯑꯔꯣꯏꯕ ꯆꯥꯕ ꯊꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤꯕ ꯗ ꯂꯥꯁ ꯁꯨꯄꯔ ꯄꯥꯛ ꯆꯥꯎꯔꯕ ꯇꯦꯕꯜ ꯃꯊꯛꯇ ꯆꯥꯅꯕ ꯃꯌꯥꯝ ꯈꯤꯜꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯕꯒꯤ ꯁꯛꯇꯝꯅ ꯐꯛꯂꯥꯡ ꯅꯥꯀꯜ ꯑꯗꯨꯗ ꯈꯨꯗꯩꯕꯅ ꯍꯛꯇꯨꯅ ꯑꯌꯦꯡꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯂꯩꯇꯦꯡ ꯑꯣꯏꯔꯤ ꯉꯥꯏꯍꯥꯛꯇꯤ ꯃꯥ ꯆꯔꯆꯀꯤ ꯐꯛꯂꯥꯡ ꯅꯥꯀꯟꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯐꯛꯂꯥꯡꯗ ꯕ꯭ꯔꯣꯟꯖꯅ ꯍꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯖꯣꯟ ꯍꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯌꯥꯎꯕ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯒꯤ ꯆꯔꯆꯇ ꯆꯠꯄꯗ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯈꯨꯗꯩꯕꯁꯤꯡꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯥꯔꯇꯤꯁꯇꯤꯛ ꯑꯣꯏꯕ ꯚꯦꯂꯨꯗ ꯐꯛꯂꯥꯡ ꯅꯥꯀꯟꯗ ꯑꯌꯦꯡꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯂꯩꯇꯦꯡ ꯑꯣꯏꯅ ꯊꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯈ꯭ꯔꯤꯁꯇꯦꯟ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤꯗꯤ ꯗ ꯂꯥꯁ ꯁꯨꯄꯔ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯥꯔꯊ ꯂꯩꯕ ꯃꯒꯨꯟ ꯂꯩꯕ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯄꯦꯟꯇꯤꯡ ꯑꯃꯅꯤ ꯑꯁꯤꯒꯤ ꯃꯊꯪꯗ ꯗ ꯍꯣꯂꯤ ꯒ꯭ꯔꯦꯜ ꯑꯃꯁꯨ ꯕ꯭ꯔꯣꯟꯖ ꯉꯥꯛꯇꯨꯅ ꯊꯝꯃꯤ ꯃꯌꯥꯝꯗꯨ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯃꯤꯠ ꯀꯨꯞꯊꯒ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯇꯤ ꯃꯥ ꯃꯅꯦꯅ ꯀꯧꯕꯗꯣ ꯃꯍꯥꯛ ꯆꯪꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯋꯥꯏ ꯇꯥꯅ ꯈꯨꯠꯍꯩꯕꯁꯤꯡꯒꯤ ꯇꯣꯞ ꯇꯣꯞꯄ ꯁꯛꯂꯣꯟꯁꯤꯡꯗꯨꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗ ꯆꯔꯆꯇꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯃꯅꯨꯡꯗ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅ ꯑꯃꯠꯇ ꯑꯣꯏꯕ ꯆꯔꯆꯇ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯀꯦꯔꯣꯜ ꯁꯛꯄ ꯍꯧꯔꯛꯂꯦ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯏꯁꯩ ꯁꯛꯄꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯇꯥꯔꯛꯄꯗꯧꯅ ꯇꯧꯏ ꯃꯅꯦꯅ ꯀꯧꯈꯤꯕꯗꯣ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯅꯦ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯟꯅ ꯃꯍꯥꯛ ꯆꯔꯆꯇꯨꯒꯤ ꯆꯥꯎꯔꯕ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯒꯦ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯋꯤ ꯃꯍꯥꯛ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯄ ꯃꯇꯝꯗꯨꯗꯗꯤ ꯆꯔꯆꯇꯨꯒꯤ ꯃꯅꯨꯡꯗ ꯃꯨꯁꯤ ꯃꯨꯁꯤ ꯀꯦꯟꯗꯜ ꯈꯔ ꯊꯥꯟꯕ ꯎꯕ ꯅꯠꯇꯅ ꯑꯇꯩ ꯃꯤ ꯑꯃꯇ ꯂꯩꯕ ꯎꯗꯦ ꯕꯦꯟꯁ ꯍꯥꯏꯕꯗꯤ ꯑꯁꯥꯡꯕ ꯄꯔꯦꯡ ꯁꯥꯅ ꯔꯣ ꯅꯥꯏꯅ ꯊꯥꯕ ꯎꯏ ꯖꯤꯖꯁꯀꯤ ꯃꯨꯔꯇꯤ ꯑꯃ ꯃꯌꯥꯏꯗ ꯂꯩꯕ ꯎꯏ ꯉꯁꯥꯏ ꯃꯥꯅ ꯏꯁꯩ ꯁꯛꯈꯤꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯈꯤꯕꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯈꯦꯠꯅꯈ꯭ꯔꯦ ꯆꯔꯆꯇꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯏꯍꯥꯡ ꯍꯥꯡꯉꯤ ꯃꯗꯨꯅ ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯈꯟꯅꯕ ꯏꯅꯣꯠ ꯍꯥꯞꯂꯛꯂꯦ ꯌꯨꯑꯦꯟꯕꯅ ꯀꯩꯅꯣꯅꯦ ꯑꯩꯕꯨ ꯅꯥꯞꯄꯗ ꯏꯊꯟꯗ ꯄꯪꯇꯥ ꯇꯥꯕ ꯑꯣꯏꯔꯖꯥꯠꯂ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯆꯔꯆ ꯃꯅꯨꯡꯒꯤ ꯆꯣꯔꯁꯇꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯆꯔꯆꯁꯤꯗꯤ ꯃꯅꯨꯡꯗ ꯏꯍꯥꯡ ꯍꯥꯡꯉꯤ ꯑꯦ ꯑꯩ ꯏꯊꯟꯇꯅꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯤꯁꯦ ꯐꯔꯦ ꯑꯩꯅꯦꯕꯨ ꯀꯧꯗꯨꯅ ꯌꯦꯡꯉꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯑꯦꯟꯕ ꯃꯅꯦ ꯏꯕꯦꯝꯃ ꯂꯩꯃꯕꯨ ꯇꯥꯟꯅꯕ ꯍꯧꯅ ꯀꯧꯔꯛꯂꯦ ꯏꯅꯦ 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 ꯀꯧꯖꯕꯇꯅꯤ ꯑꯗꯨꯕꯨ ꯌꯨꯑꯦꯟꯕꯅ ꯀꯧꯔꯤꯕꯗꯨ ꯀꯅꯥꯁꯨ ꯍꯣꯏ ꯃꯥꯏ ꯈꯨꯝꯕꯤꯔꯛꯇ꯭ꯔꯦ ꯁꯦꯀꯦꯟ ꯈꯔ ꯂꯩꯔꯒ ꯆꯔꯆꯇꯨꯒꯤ ꯃꯅꯨꯡꯗ ꯃꯤꯅ ꯆꯠꯄꯒꯤ ꯈꯣꯡꯎꯞ ꯈꯨꯒꯥ ꯑꯇꯨꯝꯕ ꯑꯃ ꯇꯣꯡꯉꯒ ꯆꯠꯄꯒꯤ ꯃꯉꯣꯟꯗ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯀꯦꯟꯗꯜꯒꯤ ꯃꯉꯥꯜꯗ ꯐꯖꯅ ꯁꯦꯡꯄꯥꯠꯇꯅ ꯎꯏ ꯆꯔꯆꯇꯨꯒꯤ ꯖꯤꯖꯁꯀꯤ ꯃꯨꯔꯇꯤ ꯂꯩꯕ ꯃꯃꯥꯡ ꯑꯗꯨꯋꯥꯏꯗ ꯑꯋꯥꯡ ꯊꯪꯕꯪ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯃꯤ ꯑꯃ ꯂꯥꯛꯄꯒꯤ ꯃꯃꯤ ꯎꯔꯤꯗꯣ ꯀꯦꯟꯗꯜꯗꯨꯒꯤ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯃꯉꯥꯜꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯎꯕꯗ ꯈꯪꯉꯤ ꯅꯨꯄꯤ ꯑꯃꯗꯤ ꯂꯥꯛꯑꯦ ꯃꯗꯨ ꯎꯕꯗ ꯌꯨꯑꯦꯟꯕ ꯃꯅꯦ ꯑꯣꯏꯕ ꯈꯟꯗꯨꯅ ꯏꯅꯦ ꯍꯥꯏꯅ ꯀꯧꯔꯛꯂꯦ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯌꯨꯑꯦꯟꯕꯅ ꯃꯉꯣꯟꯗ ꯏꯅꯦ ꯍꯥꯏꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯆꯠꯂꯝꯕꯗꯒꯤ ꯅꯨꯄꯤꯗꯣ ꯆꯞ ꯂꯦꯞꯄꯤ ꯖꯤꯖꯁꯀꯤ ꯃꯨꯔꯇꯤ ꯂꯩꯕ ꯃꯌꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯗꯨ ꯎꯕꯗ ꯌꯨꯑꯦꯟꯕ ꯊꯧꯁꯥ ꯋꯥꯁꯥꯗ ꯃꯅꯦ ꯑꯣꯏꯕꯅꯤ ꯏꯅꯦ ꯏꯅꯦ ꯂꯩꯃ ꯀꯩꯗꯧꯔꯒꯦ ꯅꯪꯗꯤ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯗꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯎ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯀꯧꯔꯒ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯤꯅꯦ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯗꯨꯅ ꯌꯥꯏꯌꯦ ꯐꯖꯅ ꯏꯅꯦ ꯅꯪꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯑꯦꯟꯕꯗꯨ ꯃꯅꯦ ꯑꯣꯏꯕꯅꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯗꯒꯤ ꯐꯨꯠ 30ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯥꯞꯅꯔꯒ ꯂꯩꯕ ꯖꯤꯖꯁꯀꯤ ꯃꯨꯔꯇꯤ ꯂꯩꯕ ꯅꯨꯄꯤꯗꯨꯅ ꯂꯦꯞꯂꯒ ꯂꯩꯕ ꯃꯄꯥꯗꯨ ꯇꯝꯅ ꯃꯍꯥꯛ ꯃꯁꯥꯗ ꯑꯀꯤꯕ ꯍꯪꯒꯣꯏꯕ ꯂꯩꯇꯅ ꯃꯅꯦ ꯑꯣꯏꯕꯅꯤ ꯆꯪꯁꯤꯜꯂꯛꯂꯦ ꯅꯨꯄꯤꯗꯨ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯕꯗꯒꯤ ꯈꯣꯡꯐꯝ ꯑꯗꯨ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯇꯞꯅ ꯇꯞꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯍꯟꯗꯣꯛꯄ ꯍꯧꯔꯛꯏ ꯌꯨꯑꯦꯟꯕꯁꯨ ꯈꯧꯇꯛ ꯆꯥꯔꯦ ꯑꯗꯨꯝꯅ ꯃꯅꯤꯡ ꯍꯟꯗꯣꯛꯈꯤꯕꯗꯨꯅ ꯌꯨꯑꯦꯟꯕ ꯃꯅꯦ ꯑꯣꯏꯔꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯦ ꯈꯜꯂꯦ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯆꯪꯁꯤꯟꯕ ꯇꯣꯛꯂꯦ ꯊꯥꯡꯂꯝꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯣ ꯆꯞ ꯂꯦꯞꯄꯦ ꯃꯥꯅ ꯍꯦꯛ ꯈꯣꯡ ꯊꯥꯡꯕꯗꯨ ꯂꯦꯞꯄꯒ ꯅꯨꯄꯤꯗꯨꯁꯨ ꯃꯅꯤꯡ ꯍꯜꯂꯒ ꯆꯠꯄꯗꯣ ꯇꯣꯛꯈ꯭ꯔꯦ
ꯑꯅꯤꯗꯨ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯔꯆꯇꯨꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯕ ꯊꯣꯡꯖꯥꯎ ꯑꯗꯣꯝꯗꯒꯤ ꯀ꯭ꯋꯥꯛ ꯃꯌꯥꯝ ꯄꯥꯏꯁꯤꯜꯂꯛꯑꯦ ꯀ꯭ꯋꯥꯛꯁꯤꯡꯗꯨꯅ ꯆꯔꯆꯇꯨꯒꯤ ꯃꯅꯨꯡꯗ ꯂꯥꯛꯇꯨꯅ ꯈꯣꯡꯉꯤ ꯀ꯭ꯋꯥꯛꯁꯤꯡꯗꯨꯅ ꯍꯧꯅ ꯈꯣꯡꯕꯗꯨ ꯇꯥꯔꯒ ꯌꯨꯍꯦꯟꯕꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯗꯨꯅ ꯈꯥꯡꯕ ꯍꯧꯔꯛꯂꯦ ꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯃꯆꯤ ꯂꯦꯡꯗꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯈꯪꯍꯧꯗꯅ ꯅꯨꯄꯤꯗꯨ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯔꯛꯂꯒ ꯌꯨꯍꯦꯟꯕ ꯌꯦꯡꯅ ꯂꯥꯎꯔꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯨꯍꯦꯟꯕꯗꯤ ꯏꯪꯉꯪꯉꯪꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯤꯗꯨꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯞꯇ꯭ꯔ ꯑꯗꯨ ꯃꯍꯥꯛꯅ ꯏꯪꯂꯤꯁ ꯐꯤꯂꯝꯗ ꯌꯦꯡꯈꯤꯕꯗ ꯗ ꯀꯟꯖꯨꯔꯤꯡꯗ ꯌꯥꯎꯕ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯂꯤꯟꯒꯤ ꯃꯃꯤꯠ ꯄꯥꯟꯕꯤ ꯈ꯭ꯔꯤꯁꯇꯦꯟ ꯂꯥꯏꯅꯤꯡꯕꯤ ꯂꯝꯕꯣꯏꯕꯤ ꯐꯠꯇꯕ ꯗꯦꯃꯣꯅꯤꯛ ꯊꯋꯥꯏ ꯆꯦꯟꯕꯤ ꯕꯥꯂꯦꯛꯇꯨꯅꯤ ꯃꯍꯥꯛꯅ ꯆꯔꯆ ꯃꯅꯨꯡꯗ ꯂꯩꯕ ꯎꯔꯤꯁꯦ ꯍꯦꯂꯨꯖꯤꯅꯦꯁꯟ ꯍꯥꯏꯁꯤꯅ ꯑꯣꯏꯅꯤꯡꯕꯇ ꯑꯣꯏꯍꯟꯕ ꯑꯩꯈꯣꯏꯅ ꯌꯦꯡꯈꯤꯕ ꯐꯤꯂꯝ ꯇꯥꯈꯤꯕ ꯋꯥꯔꯤ ꯑꯃꯅ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯅ ꯁꯥꯒꯠꯇꯨꯅ ꯍꯦꯂꯨꯖꯤꯅꯦꯁꯟꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯋꯥꯈꯜꯗ ꯊꯣꯛꯍꯟꯕ ꯌꯥꯏ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯍꯦꯂꯨꯖꯤꯅꯦꯁꯟ ꯇꯧꯔꯤꯕ ꯌꯨꯍꯦꯟꯕꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯌꯦꯡꯈꯤꯕ ꯐꯤꯂꯝ ꯑꯃꯒꯤ ꯗꯦꯃꯣꯅꯤꯛ ꯑꯣꯏꯕꯤ ꯕꯥꯂꯦꯛ ꯂꯥꯏꯅꯤꯡꯕꯤꯗꯣ ꯑꯣꯏꯅ ꯎꯔꯤ ꯃꯗꯨꯅ ꯃꯉꯣꯟꯗ ꯆꯥꯗ ꯈꯣꯏ ꯌꯦꯡꯉꯤ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯔꯆꯇꯨꯒꯤ ꯁꯦꯂꯤꯡ ꯃꯊꯛꯇ ꯆꯨꯝꯗꯧꯅ ꯅꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯕ ꯊꯦꯛꯇꯣꯛꯂꯒ ꯂꯣꯡꯂꯒ ꯆꯠꯄ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯐꯜ ꯂꯥꯎꯅ ꯕꯥꯂꯦꯛꯇꯨꯅ ꯁꯦꯂꯤꯡꯗꯨꯗꯒꯤ ꯌꯨꯍꯦꯟꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨ ꯇꯝꯅ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯒ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯀꯟꯅ ꯃꯦꯜꯂꯦ ꯌꯨꯍꯦꯟꯕ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯔꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯃꯁꯥꯒꯤ ꯃꯈꯨꯠꯇꯨꯅ ꯃꯦꯠꯆꯔꯝꯃꯤ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯗꯗꯤ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯃꯦꯠꯄ ꯅꯠꯇꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯦꯠꯆꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯎꯔꯤꯕ ꯕꯥꯂꯦꯛꯇꯨ ꯍꯦꯂꯨꯖꯤꯅꯦꯁꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯍꯟꯖꯕꯅꯤ ꯑꯁꯨꯝꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯃꯦꯠꯄꯒ ꯈꯨꯗꯛ ꯑꯗꯨꯗ ꯇꯦꯕꯜ ꯑꯃꯗ ꯃꯈꯣꯡ ꯑꯗꯨ ꯌꯩꯁꯤꯟꯗꯨꯅ ꯇꯨꯁꯜꯂꯦ ꯑꯗꯨꯝꯅ ꯇꯨꯕꯗꯒꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯤ ꯌꯨꯍꯦꯟꯕ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯑꯣ ꯑꯩꯒꯤ ꯋꯥꯈꯜꯅꯤꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯍꯨꯃꯥꯡ ꯑꯗꯨ ꯍꯟꯗꯣꯛꯑꯦ ꯃꯍꯥꯛ ꯄ꯭ꯔꯞ ꯄꯟꯊꯕ ꯇꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯦ ꯑꯗꯨꯒ ꯗ꯭ꯔꯋꯥꯔꯗꯒꯤ ꯁ꯭ꯂꯤꯞꯄꯤꯡ ꯄꯤꯜ ꯇꯨꯝꯅꯕ ꯒꯨꯂꯤꯗꯣ ꯃꯔꯤ ꯑꯣꯏꯅ ꯖꯣꯂꯥꯝ ꯇꯦꯕ꯭ꯂꯦꯠꯇꯣ ꯑꯃꯨꯛꯇ ꯆꯥꯁꯤꯜꯂꯦ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯏꯁꯤ ꯁꯤꯀꯩ ꯇꯨꯝꯃꯦ ꯃꯍꯥꯛ ꯃꯁꯥꯁꯦ ꯍꯦꯂꯨꯖꯤꯅꯦꯁꯟꯅ ꯌꯣꯠꯀꯗꯧꯔꯦ ꯑꯗꯨꯅ ꯍꯦꯂꯨꯖꯤꯅꯦꯁꯟꯅ ꯌꯣꯠꯁꯤꯟꯈꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯉꯥꯎꯗꯨꯅ ꯆꯠꯂꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯖꯣꯂꯥꯝꯗꯨ ꯆꯥꯔꯒ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯔꯥꯛꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯑꯗꯥꯏꯗ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯗꯥꯛꯇꯔ ꯔꯦꯖꯤꯅꯥꯒꯤ ꯃꯤꯁꯀꯣꯜꯅ ꯄꯤꯛ ꯊꯜꯂꯝꯃꯦ ꯇꯦꯛꯁ ꯃꯦꯁꯦꯖ ꯚꯣꯏꯁ ꯃꯦꯁꯦꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯉꯁꯤꯁꯨ ꯃꯍꯥꯛ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯕꯅꯤ ꯑꯗꯨꯅ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯪꯂꯝꯕꯅꯤ ꯗꯥꯛꯇꯔ ꯔꯦꯟꯕ ꯖꯣꯂꯥꯝ ꯇꯦꯕ꯭ꯂꯦꯠ ꯆꯥꯔꯨꯕꯒꯤ ꯃꯁꯥꯗꯨ ꯏꯅꯝ ꯅꯝꯃꯦ ꯏꯍꯩ ꯍꯩꯅꯤꯡꯂꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯆꯠꯂꯒ ꯉꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯅꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯨꯇꯤ ꯂꯧꯔꯒꯦ ꯈꯜꯂꯦ ꯌꯨꯍꯦꯟꯕ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯗꯣꯔꯛꯂꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯀꯥꯟꯇꯤꯟꯗ ꯑꯣꯏꯅ ꯀꯣꯐꯤ ꯑꯃ ꯊꯛꯂꯒ ꯃꯥꯒꯤ ꯁꯨꯇꯤꯒꯤ ꯆꯦ ꯄꯤꯁꯜꯂꯝꯂꯦ ꯗꯥꯛꯇꯔ ꯔꯦꯖꯤꯅꯥꯁꯨ ꯍꯥꯏꯐꯦꯠ ꯎꯅꯔꯝꯃꯤ ꯃꯍꯥꯛ ꯁꯨꯇꯤ ꯂꯧꯒꯦ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯗꯣꯛꯇꯔ ꯔꯦꯖꯤꯅꯥꯅ ꯗꯥꯛꯇꯔ ꯔꯦꯟꯕꯥ ꯉꯁꯥꯏꯗꯣ ꯑꯩꯅ ꯀꯣꯜ ꯌꯥꯝꯅ ꯇꯧꯔꯛꯑꯝꯕꯅꯤ ꯊꯕꯛ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥꯅ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯗꯣꯛꯇꯔꯁꯨ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯏꯉꯝ ꯉꯝꯗꯕꯗꯨꯗ ꯗꯥꯛꯇꯔ ꯔꯦꯟꯕ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯣꯠꯁꯤꯜꯂꯒ ꯍꯥꯏꯔꯦ ꯍꯣꯏ ꯔꯦꯖꯤꯅꯥ ꯗꯤꯁ ꯗꯦꯖ ꯑꯥꯏ ꯑꯦꯝ ꯐꯤꯂꯤꯡ ꯀ꯭ꯋꯥꯏꯠ ꯑꯟꯋꯦꯜ ꯑꯦꯟ ꯑꯦꯛꯋꯥꯔꯗ ꯑꯗꯨꯅ ꯑꯩ ꯋꯤꯛ ꯑꯃꯃꯨꯛꯇꯤ ꯁꯨꯇꯤ ꯂꯧꯊꯣꯛꯑꯒꯦ ꯗꯣꯛꯇꯔ ꯔꯦꯖꯤꯅꯥꯅ ꯈꯨꯝꯃꯦ ꯑꯗꯨꯅ ꯐꯔꯅꯤ ꯗꯣꯛꯇꯔ ꯑꯩꯅꯁꯨ ꯈꯟꯕꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯔꯦꯁ ꯂꯧꯕꯅ ꯆꯨꯝꯕ꯭ꯔꯥꯅ ꯈꯜꯂꯦ ꯈꯪꯗꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩ ꯏꯁꯥꯁꯦ ꯁ꯭ꯇ꯭ꯔꯦꯁꯁꯨ ꯌꯥꯝ ꯂꯩ ꯗꯣꯛꯇꯔ ꯔꯦꯖꯤꯅꯥꯅ ꯈꯨꯝꯃꯦ ꯑꯗꯨꯅꯕꯨ ꯗꯣꯛꯇꯔ ꯍꯦꯜꯊꯅ ꯍꯥꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕ ꯆꯨꯝꯕ꯭ꯔꯥꯅ ꯈꯜꯂꯦ ꯗꯣꯛꯇꯔꯁꯨ ꯃꯇꯝ ꯈꯔ ꯍꯥꯏꯕꯗꯤ ꯋꯤꯛ ꯑꯃ ꯄꯣꯊꯥꯔꯗꯤ ꯁꯣꯏꯗꯅ ꯁ꯭ꯇ꯭ꯔꯦꯁꯇꯣ ꯃꯥꯡꯈꯤꯕ ꯌꯥꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯁꯨꯇꯤꯗꯨ ꯌꯥꯅꯗꯨꯅ ꯃꯌꯨꯝ ꯌꯨꯝꯗ ꯂꯥꯛꯑꯦ
ꯌꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯃꯅꯦ ꯂꯩꯃꯒꯤ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦꯅꯦ ꯌꯦꯡꯉꯣꯏ ꯅꯪꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯕꯁꯟꯇꯗꯣ ꯂꯧꯔꯨ ꯂꯥꯎ ꯑꯩꯁꯨ ꯅꯨꯡꯁꯥ ꯊꯤꯅꯦ ꯅꯪ ꯅꯊꯟꯇ ꯌꯨꯝꯗꯨꯗꯒ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯏꯅꯦꯗꯤ ꯃꯥꯡꯖꯔꯦ ꯑꯗꯨꯅꯅꯦ ꯅꯪ ꯂꯥꯛꯄꯗ ꯑꯩꯈꯣꯏꯗ ꯆꯪꯉꯧꯀꯣ ꯌꯣꯍꯦꯟꯕ ꯃꯅꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯔ ꯆꯥꯎꯊꯣꯛꯆꯕꯗꯧꯅ ꯐꯥꯎꯋꯦ ꯃꯅꯦꯅ ꯃꯥꯒꯤꯗꯃꯛ ꯋꯥꯕꯤꯕꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯔꯨꯕ ꯋꯥ ꯇꯥꯟꯅꯐꯝ ꯍꯥꯏꯔꯒ ꯃꯅꯦꯁꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤꯅ ꯃꯍꯥꯛ ꯃꯅꯦꯅ ꯍꯥꯏꯕ ꯋꯥꯗꯗꯤ ꯈꯛ ꯍꯤꯛꯇꯣꯛꯇꯦ ꯃꯍꯥꯛ ꯍꯣꯏ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯐꯠ ꯊꯝꯃꯦ ꯒꯥꯔꯤꯗꯨ ꯃꯅꯦ ꯍꯣꯏꯗ ꯊꯧꯔꯛꯂꯦ ꯉꯁꯥꯏꯅ ꯃꯅꯦꯗ ꯃꯇꯝ ꯈꯔ ꯁꯨꯇꯤ ꯂꯧꯔꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯉꯁꯥꯏꯗꯒꯤ ꯕꯁꯟꯇꯗꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤ ꯕꯁꯟꯇ ꯃꯁꯥꯒꯤ ꯆꯍꯤ 10 ꯆꯪꯂꯛꯄꯗ ꯉꯥꯏꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯁꯨꯅꯤ ꯕꯁꯟꯇ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯦ ꯌꯣꯍꯦꯟꯕ ꯍꯦꯛ ꯂꯥꯛꯄꯒ ꯕꯁꯟꯇꯁꯨ ꯕꯦꯛ ꯄꯦꯛ ꯑꯃꯗ ꯃꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯍꯥꯞꯂꯒ ꯌꯣꯍꯦꯟꯕꯒ ꯄꯨꯟꯅ ꯃꯣꯏꯗ ꯂꯥꯛꯃꯤꯟꯅꯔꯦ ꯌꯣꯍꯦꯟꯕꯁꯨ ꯕꯁꯟꯇꯒ ꯄꯨꯟꯅ ꯃꯇꯝ ꯈꯔ ꯇꯦꯟꯅ ꯂꯩꯃꯤꯟꯅꯔꯁꯨ ꯋꯥꯈꯜꯗꯗꯤ ꯅꯨꯡꯉꯥꯏꯕ ꯈꯔ ꯄꯣꯛꯆꯩ ꯍꯦꯛ ꯂꯥꯛꯄꯒ ꯌꯣꯍꯦꯟꯕ ꯑꯌꯨꯛꯇꯣ ꯆꯔꯥ ꯁꯤꯠꯄꯅꯤꯅ ꯆꯥꯛ ꯊꯣꯡꯗꯨꯒꯤ ꯇꯧꯔꯝꯃꯤ ꯉꯥ ꯊꯣꯡꯗꯨꯒꯤ ꯁꯦꯝꯃꯝꯃꯤ ꯕꯁꯟꯇꯅ ꯍꯋꯥꯏ ꯊꯔꯥꯛ ꯃꯀꯨ ꯈꯣꯛꯂꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯅꯤꯗꯣ ꯀꯣꯏꯅꯗꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯕꯒ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯆꯥꯃꯤꯟꯅꯩ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯌꯣꯍꯦꯟꯕꯗꯨ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯝꯂꯒ ꯃꯥꯒꯤ ꯍꯤꯗꯥꯛ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯁꯟꯇꯗꯤ ꯇꯨꯝꯂꯝꯗꯦ ꯃꯃꯥꯟꯅꯕꯁꯤꯡꯒ ꯑꯣꯟꯂꯥꯏꯟꯗ ꯒꯦꯝ ꯀꯟꯅ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯤ ꯍꯧꯅꯕꯤ ꯃꯣꯕꯥꯏꯜꯗꯨꯗ ꯒꯦꯝ ꯃꯥꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯅ ꯑꯃꯨꯛ ꯇꯣꯉꯥꯜꯂꯤ ꯌꯣꯍꯦꯟꯕꯅ ꯍꯦꯛ ꯂꯩꯕ ꯀꯥꯗꯨꯒ ꯊꯪꯅꯕ ꯃꯥꯒꯤ ꯃꯅꯥꯎꯄꯥꯒꯤ ꯑꯣꯏꯔꯝꯕ ꯀꯥꯗꯨꯗꯅꯤ ꯕ꯭ꯂꯥꯡꯀꯦꯠ ꯂꯨꯝꯅ ꯁꯨꯞꯂꯒ ꯒꯦꯝꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯂꯤ ꯒꯥꯔꯤꯒꯤ ꯀꯇꯥꯗꯨꯅ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯒꯥꯔꯤꯒꯤ ꯀꯇꯥꯗꯨ ꯍꯩꯅꯤꯡꯕꯣꯏ ꯍꯩꯅꯤꯡꯗꯕꯣꯏ ꯇꯞꯅ ꯇꯞꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯠꯂꯤ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:30 ꯈꯔ ꯍꯦꯜꯂꯛꯄ 12 ꯇꯥꯒꯗꯕ ꯃꯤꯅꯠ 19 ꯋꯥꯠꯂꯤꯉꯩ ꯇꯟꯖꯥꯗꯨꯗꯅꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯀꯅꯥꯅꯣꯝꯅ ꯊꯣꯡ ꯍꯥꯡꯇꯣꯛ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯤꯜꯂꯔꯤ ꯏꯌꯥꯔꯄꯤꯁ ꯐꯥꯎꯕꯗꯤ ꯎꯐꯧꯗꯕꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯡ ꯊꯤꯜꯂꯛꯄꯗꯨ ꯇꯥꯔꯦ ꯃꯥꯒꯤ ꯃꯥꯃꯣ ꯑꯣꯏꯔꯕꯣꯏ ꯒꯦꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯈꯟꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯀꯦ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯊꯣꯡꯖꯤꯜ ꯇꯞꯅ ꯂꯥꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯦ ꯑꯗꯨꯕꯨ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯃꯍꯥꯛ ꯈꯣꯡꯇꯞ ꯆꯥꯏ ꯀꯅꯥꯁꯨ ꯂꯦꯞꯄꯒ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗꯗꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯤ ꯗꯣꯂꯥꯟ ꯃꯈꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ ꯈ꯭ꯋꯥꯏ ꯃꯈꯥꯒꯤ ꯁꯣꯐꯥ ꯊꯥꯕ ꯃꯄꯥꯗꯨꯗꯅꯤ ꯅꯨꯄꯤꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯕ ꯌꯨꯝꯁꯤꯗ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯋꯥꯈꯜꯗ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯍꯧꯔꯛꯑꯦ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯁꯨ ꯃꯍꯥꯛ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯄꯥꯈꯠꯄ ꯐꯥꯎꯋꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯥꯃꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯔꯕꯅꯤ ꯌꯨꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩ ꯍꯥꯏꯕ ꯃꯥꯒꯤ ꯃꯥꯃꯣꯁꯦ ꯍꯟꯗꯛ ꯃꯔꯛ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯋꯥꯔꯤꯗ ꯍꯥꯏꯐꯦꯠ ꯆꯤꯐꯦꯠꯇꯤ ꯇꯥꯕꯗꯨꯒ ꯍꯧꯖꯤꯛ ꯃꯃꯤꯠꯃꯛꯅ ꯎꯔꯨꯕꯁꯤꯗꯗꯤ ꯃꯍꯥꯛ ꯀꯥ ꯍꯦꯟꯅ ꯃꯥꯝꯅ ꯍꯥꯏꯕ ꯋꯥꯔꯤꯗ ꯊꯥꯖꯔꯨꯗꯕꯅꯤ ꯊꯋꯥꯏ ꯀꯌꯥꯅ ꯌꯣꯍꯦꯟꯕꯕꯨ ꯌꯦꯠꯂꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠꯃꯛꯅ ꯎꯔꯕꯅꯤꯅ ꯊꯥꯖꯔꯦ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯃꯍꯨꯠ ꯁꯣꯐꯥ ꯃꯌꯥꯗ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕꯅ ꯕꯁꯟꯇ ꯗꯣꯂꯥꯟ ꯁꯤꯔꯤꯗꯨꯗ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯂꯦ ꯃꯩꯁꯨ ꯉꯥꯜꯂꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯇꯤꯌꯥꯔꯗꯨꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯅꯨꯄꯤꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯃꯄꯥꯗꯨꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅꯅ ꯂꯦꯞꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯑꯣꯏꯗꯅ ꯂꯦꯞꯄꯦ ꯃꯩꯉꯥꯜꯗꯨꯗ ꯍꯥꯏꯐꯦꯠꯁꯨ ꯁꯝꯂꯥꯡ ꯃꯐꯩꯅ ꯈꯨꯝꯖꯤꯜꯂꯕ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯥ ꯎꯔꯛꯂꯦ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯇꯪꯈꯥꯏ ꯈꯛꯇꯅꯤ ꯎꯔꯤꯕ ꯇꯪꯈꯥꯏ ꯑꯃꯗꯤ ꯅꯨꯄꯤꯗꯨꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡꯗꯨꯅ ꯈꯨꯝꯖꯤꯜꯂꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯉꯥꯡꯕ ꯏꯈꯦꯡ ꯆꯦꯟꯊꯔꯛꯑꯦ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯕꯗꯧꯅꯁꯨ ꯇꯧꯏ ꯃꯥꯒꯤ ꯅꯥꯇꯣꯟꯗꯨꯗ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯅꯥꯍꯤ ꯇꯥꯕꯗꯧꯅ ꯃꯃꯤꯠ ꯅꯥꯝꯃꯅ ꯑꯥꯏꯕꯣꯜꯗꯨ ꯆꯣꯡꯊꯣꯛꯇꯨꯅ ꯃꯤꯠꯄꯥꯟꯗꯨꯗ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯜꯂꯒꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯐꯤꯕꯝꯗꯨ ꯎꯕꯗ ꯕꯁꯟꯇꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪꯗꯤ ꯍꯪꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯃꯥ ꯃꯆꯤꯟꯕꯥ ꯂꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯆꯤꯜꯂꯩ ꯄꯨꯝꯕ ꯐꯥꯖꯤꯟꯈ꯭ꯔꯦ
ꯃꯍꯥꯛ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯤꯗꯨꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯇꯥꯟꯖꯥꯗꯨꯗ ꯌꯨꯍꯦꯟꯕ ꯇꯥꯅꯕ ꯂꯥꯎꯔꯒꯁꯨ ꯂꯥꯎ ꯉꯝꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯏꯛ ꯏꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯌꯥꯗꯒꯤ ꯈꯨꯠ ꯑꯁꯥꯡꯕ ꯑꯃ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯕꯁꯟꯇꯒꯤ ꯃꯈꯨꯔꯤ ꯆꯔꯝ ꯃꯄꯥꯗꯨ ꯇꯞꯅ ꯃꯦꯠꯀꯗꯧꯒꯤ ꯇꯤꯡꯊꯣꯔꯛꯏ ꯕꯁꯟꯇ ꯃꯅꯤꯡ ꯍꯟꯕꯗ ꯇꯦꯕꯜ ꯅꯥꯛꯁꯤꯗ ꯃꯀꯣꯛꯇꯨ ꯌꯦꯠꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ ꯁꯣꯝꯗ ꯌꯨꯍꯦꯟꯕꯗꯤ ꯃꯈꯥꯗ ꯇꯧꯔꯤꯕꯗꯣ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ ꯃꯩ ꯀꯟꯕ ꯊꯋꯥꯏ ꯑꯃꯒꯤ ꯊꯧꯁꯤꯟꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯁꯥꯖꯠꯅꯤ ꯁꯨꯝꯅ ꯊꯋꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯂꯦ ꯊꯋꯥꯏꯗꯨꯅ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯃꯦꯠꯄꯃꯛ ꯃꯦꯠꯇ꯭ꯔꯕꯁꯨ ꯑꯀꯤꯕ ꯄꯤꯕ ꯆꯩꯔꯥꯛ ꯄꯤꯕꯗꯗꯤ ꯄꯦꯟꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯗꯨꯗꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯁꯥꯗꯣ ꯑꯃꯨꯛ ꯌꯨꯍꯦꯟꯕꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯊꯋꯥꯏꯅꯤꯅ ꯇꯧꯒꯦꯇ ꯉꯝꯕꯅꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯁꯥꯗꯣ ꯊꯣꯡꯗ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯗꯣꯛꯏ ꯑꯗꯨꯒ ꯊꯋꯥꯏꯗꯨꯅ ꯌꯨꯍꯦꯟꯕꯅ ꯇꯨꯝꯂꯤꯕ ꯀꯥꯡꯊꯣꯟ ꯅꯥꯝꯃꯒꯤ ꯃꯈꯣꯡꯗꯨ ꯄꯥꯏꯔꯒ ꯋꯥꯡꯅ ꯊꯥꯡꯀꯠꯂꯦ ꯑꯗꯨꯝꯅ ꯀꯥꯡꯊꯣꯟ ꯑꯗꯨ ꯊꯥꯡꯀꯠꯂꯛꯄꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯌꯨꯍꯦꯟꯕꯗꯣ ꯑꯐꯤꯡ ꯑꯐꯥꯎꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯁꯥꯗꯨ ꯌꯨꯍꯥꯔ ꯍꯥꯔꯕꯣꯏ ꯅꯤꯡꯉꯤ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯃꯥꯒꯤ ꯍꯦꯛ ꯁꯃꯨ ꯃꯤꯆꯥꯟꯅꯅ ꯑꯁꯤꯕ ꯊꯋꯥꯏ ꯑꯃ ꯅꯨꯄꯤꯒꯤ ꯃꯍꯥꯛꯅ ꯍꯦꯛ ꯇꯣꯏꯅ ꯎꯕ ꯁꯛꯇꯝ ꯑꯃꯅ ꯃꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯌꯨꯍꯦꯟꯕꯅ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯝꯃꯤ ꯅꯨꯄꯤꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯦ ꯃꯅꯥꯀꯣꯡ ꯑꯅꯤꯗꯣ ꯁꯦꯒꯥꯏꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤन ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪ ꯇꯥꯕꯤꯗꯦ ꯅꯪꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯑꯁꯤꯕꯒꯤ ꯃꯔꯛꯇ ꯇꯤꯜꯂꯣ ꯅꯪꯁꯨ ꯁꯤꯔꯕꯗꯤ ꯈꯪꯒꯅꯤ ꯑꯁꯤꯕꯒꯤ ꯋꯥꯈꯜ ꯀꯗꯥꯏ ꯐꯥꯎꯕ ꯀꯧꯒꯦ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯖꯕꯁꯦ ꯅꯪꯅ ꯀꯌꯥꯔꯛ ꯍꯟꯅ ꯊꯧꯁꯥꯕ ꯁꯥꯕꯤꯈꯤꯗꯦ ꯑꯁꯤꯕꯗꯤ ꯈꯟ ꯅꯠꯇ꯭ꯔꯥ ꯁꯦꯟꯗꯥꯟꯅꯗꯨꯅ ꯅꯪꯅ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯊꯋꯥꯏ ꯑꯩꯕꯨ ꯊꯧꯁꯥꯕ ꯁꯥꯗꯕꯒꯤ ꯃꯩꯗꯤ ꯅꯪꯅ ꯐꯪꯖꯧ ꯅꯪꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯗꯤ ꯄꯦꯜꯂꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏꯗꯨꯅ ꯈꯦꯛ ꯂꯥꯎꯅ ꯅꯣꯛꯏ ꯅꯣꯛꯇꯨꯅ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯔꯒ ꯀꯥꯡꯊꯣꯟ ꯑꯗꯨ ꯊꯥꯡꯀꯠꯂꯤꯕ ꯆꯥꯡꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯊꯥꯡꯀꯠꯂꯦ ꯌꯨꯍꯦꯟꯕ ꯀꯥꯡꯊꯣꯟꯗꯨꯗꯒꯤ ꯇꯥꯒꯦ ꯇꯧꯏ ꯀꯥꯡꯊꯣꯟ ꯃꯆꯤ ꯑꯃꯗ ꯄꯥꯏꯔꯒ ꯌꯥꯟꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯇꯧꯕꯗꯨꯗ ꯌꯨꯍꯦꯟꯕ ꯃꯇꯥꯡꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯏ ꯉꯥꯏꯈꯣ ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯈꯪꯗꯕꯒꯤꯅꯦ ꯅꯪꯅ ꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯌꯨ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤꯅꯣ ꯑꯝꯇ ꯍꯟꯅ ꯈꯟꯅꯁꯤ ꯅꯪ ꯁꯥꯎꯒꯠꯈꯤꯅꯨ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕꯅ ꯀꯥꯗꯨꯗ ꯂꯥꯎꯅ ꯍꯥꯏꯕꯗꯣ ꯃꯈꯥꯗ ꯀꯣꯛ ꯌꯦꯠꯁꯤꯟꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯕ ꯕꯁꯟꯇꯗꯣ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄꯒ ꯇꯟꯖꯥ ꯆꯥꯅꯔꯨꯔꯦ ꯇꯟꯖꯥ ꯆꯥꯅꯔꯨꯕꯅ मागी मामोगी कादा कईनोमा थौदोक अमा थोकला माले खा मासु मको असोकपदुगी अनाबा चेना खुलदो लथोक्तुना युहेनबिगी का तमना चंगसिले उसिनाचिन थोंगदुगी लोकतुदु लोनसिलमद्रे बसंदा मसादा चिंगनबा पाखतपा थकतपा मगा लोइनना थोंगदो हांगदोकपा मतमदुददि मासु ममिन मंगना उरे थवाइदुना कांगथोना मा पायगा तौरमलिबा अकीबा फिबम मदो बसंतना मामो असी हायगा मसादो याम पाखना चंसिलके तवे युहेनबगी मनाक तमने मतमदुदा थवाइदुना मखुद नाम अमदुगी खंगचांग सांग तोरगला बसंतकी खौरी चरमदो अमुक मेटके तवे हाइबगा तौबगा नंगौदे थवाइदुना हिंचा येतबगी सकलो लौदुना ताइबुंग मीसिंबु हातलगे हाइबगी मतागो अमगिना मखौरी चरम अदुगा अमगिना कांगथोना दु पाइ मखुद नाम नामना मागी लेजबा मतिंग फुदोकलिगे युहेनबोगी गेट का ताइनना ममाई नुंपो ओलगा लाइसंग मसा अमा लाइगी खुबम याना लरिबदुदगी मदुगी मनुंगदगी खुबम याना लालिबा लाइदुगी थवाई मिरेलदो खांगबा ngamdeduna ताइबंग थवाई सिंगदुबु कल्लगे खन्नुना मालंग नुचित खुदपु सिन पाइ चिमु खोइमम लाइरेमा पांथोबी इमादो थोरले खुदता थांग सोरी मा पाइ युहेनबगी कादो तमना पाइसिले अदुगा खोंजल थोंना थवाई मिरेल दुइंगना पांबा केरेन थक्ता तो थवाई मेल दुगी समू मायुंगना न लेपले इमा मान याम साउना हाय हाय मिरेल हमसत हमपोइनबा नंगु मनसु अकी खंग कया हौजा हौजा मोंग संगाय सिद पीदुना तौनिंग मननिंग तौबदी खग यारोय नहानगे सांगलबो वांगलन मतमसे येंग यावना येंगमने नखोइना तौनिंग तौनिबा ननिंग तौदुना ताइबंग चिंगदे येतपदी ngasi haiba numit sida ikutsu pairiba laimereng थांगसिला
thawai teng maraba nangbu lairam lenda mak yawna pudrasu haurai khana pangba maikei da purage do asi hairaga panthoibi mana makuchu pairiba thang suri duna thawai mirel dugi lawai koiral tamna langai amuki khulangda thawai mirel dugi lawai lutonda thang suri duna juk laung thil adumna tawgadi thawai mirel ado masa pumba khambi meina ona thoina chak padon maisa phawba horakle makhut anina basanta madi yuhenbada mating phongdok lambadugi mayai pumba kokre basanta madi yuhenbadi tawribu matawduda wangang ba thokidre miga laiga thawai ga ahumna yosabi makhong oirare aduna anidu maya launa ka do ningi thawai du ona thoina khangi mabu thadok piu haidan haijare adubu leimire langon chakkhonbi ima panthoibina hai taibung leira mawak samduna khamnung asi lebakta ingna chingna leigardaba nangna karigi lamket lamairi haujikmak khamnung asi lebakta nangbu aina puduna chatkani asi haiga ima mana makhutta sana machugi khambi meiri thokpa kongoi thori amana thawai mabu yasal laklaga asi lebak yongna ba puki thawai mirel duga ima panthoibiga mafam adudai mangkhirame ani dudi machin umsin bangamdana lehawe adubu simadi para ohewe achumbagi dama lai le kanagi mafamda lalu dabna yuhenba ima panthoibina kanbiramle maraksida basantasu thagdoksigi matung yumni kholasida aki khang leitre amaibi lesingnasu makhatana laitin khoiramduna phatraba yelamba thawai singdo yettanaba khaibir masigi ju matakta yuhenbasu magi sinpham moina pangthokiba postmortem gi report kyagi achumba langla langjina michi chadana sikiba miyoi kyagi justice pangankra mayum inkolda latpa panthoibi imagi su laigi tharum kaitanaba tawre matamgi khunglei tungina yuhenbasu nupi thire atei kana nate doctor regina ga engage tawduna lohongle matamgi chel tungina mapari chalai nganba phangjare after 20 years sahi kunni matungi wari haina bale ugi uhai yuhen mam de regina lauduna salai nganbasu 10+2 lorba matu MBBS tamnaba entrance exam thabda khalle government gi sitta rims ta medical tambagi khudong chabagi selection phangle salai nganmana selection phanglak baje yuhen bambadi regina di harawuna lore mapa lauduna mahakti clinical pathologist oininglame forensic science ka mari leinabada chatninglame class 12 tamako matamda DNA ga mari leinaba topic amadi forensic science ka mari leinaba hiram singda hena pamna hore ngasidi ma first semester gi class yawo nangnaba boys hostel da lai regina gi ko lai ima gi bungo ima nangi khonjel se o kaisu tawde lok thunge yare khangjare ta to khangkrabane nangsu khangdaba chukar ta moima ado nangbu chaka charabro charima yengoi noi ki mes tubu hawbrane hawima haijinagano asi harga regina hingning kaple macha naitom pokchabasina hostel le hek chatkhiba numitagi macha gi khanbada ma awaba oir kena mongna yoglakpagi mahina jilaw ga khara thire kari charam thalam gadagi mayang kangnam gadra khanbada awaba haibadu oir sut kapana magi mathaw oire hujikte aduna mikup khara masaga phone da wari sanabasiba peri peri kabli kabli tawri mamagi thamoi chapchana masak khangba salai ngan bana mamagi wakhal nungai tabu kokna ba haidana nungai bo wari sadun themjin beri regina masagi wadu tabda kamnong nue angau busidi adubu mama wi thamoida masagi nungsibo wai taraga magi awa bumba kokpodongna tawi mama masani do ayuktuda wari sanarga phone adu thamnare salai ngan basu magi class yaw banangnaba tharang loireduna mamanaba binoiga class yawnaba laklame notice ta rim cycra di lore aduna yam reputed oiba medical science ki institute amada mark tamba phangbase asuki matik nungai class yaw lorba matu mamanaba ni hunga loinna numidang waram duda coffee thakpa UBI lampen pat branch ka thangnana leba canteen la dom dalai binoi polsalamadi salai nganba
ꯄꯣꯜꯁꯜꯗꯨ ꯀꯣꯄꯤ ꯇꯪꯈꯥꯏ ꯊꯛꯄ ꯆꯠꯂꯛꯄꯗꯥꯏꯗ ꯃꯥꯒꯤ ꯀꯣꯔꯤꯌꯔ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯄꯣꯜꯁꯜꯗꯤ ꯀꯦꯔꯂꯥ ꯃꯆꯥꯅꯤ, ꯇꯤꯟꯅꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ, ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩ꯫ ꯕꯤꯅꯣꯏꯅ ꯄꯣꯔꯣꯝꯄꯥꯠꯇꯒꯤꯅꯤ꯫ ꯕꯤꯅꯣꯏꯁꯨ ꯂꯥꯏꯔꯤꯛ ꯐꯅ ꯍꯧꯔꯛꯄ ꯁꯥꯇ꯭ꯔꯅꯤ꯫ ꯕꯤꯅꯣꯏꯅ, ꯚꯥꯏ ꯌꯥꯝ ꯊꯥꯖꯗꯦꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯨꯜꯂꯛꯀꯅꯤꯁꯦ? ꯁꯂꯥꯏꯉꯥꯟꯕꯅ ꯈꯨꯝꯃꯦ, ꯑꯉꯧꯕ ꯑꯦꯄ꯭ꯔꯣꯟꯁꯤꯕꯨ ꯂꯤꯠꯄ ꯐꯪꯂꯗꯤ ꯍꯥꯏꯗꯅ ꯃꯪ ꯑꯃꯈꯛ ꯃꯪꯕ ꯍꯧꯔꯛꯈꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯪꯂꯥꯟꯗꯣ ꯃꯪꯐꯥꯎꯅꯔꯦ꯫ ꯕꯤꯅꯣꯏꯅ, ꯅꯪ ꯍꯥꯏꯗꯨ ꯆꯨꯝꯃꯤ ꯚꯥꯏ, ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯃꯍꯩꯁꯦ ꯇꯝꯒꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯂꯦꯞꯈꯤꯕꯅꯤ꯫ ꯈꯪꯗꯦ ꯚꯥꯏ, ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯊꯦꯡꯅꯅꯤ ꯍꯥꯏꯕꯗꯤ ꯁꯨꯛꯊꯥ ꯊꯥꯖꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ꯫ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯖꯨꯕꯂꯤ ꯍꯣꯜꯒꯤ ꯃꯃꯥꯡ ꯒꯥꯔꯗꯦꯟ ꯂꯩꯔꯤꯕ ꯃꯄꯥꯗꯨꯒꯤ ꯅꯥꯀꯟ ꯐꯨꯠꯄꯥꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯆꯩꯕꯗꯨ ꯎꯔꯝꯃꯦ꯫ ꯅꯨꯄꯤꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯒ ꯑꯅꯤꯗꯣ ꯄꯨꯟꯅ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯕꯗꯣ ꯍꯦꯛ ꯃꯅꯥꯅ ꯇꯥꯔꯦ ꯁꯂꯥꯏꯉꯥꯟꯕ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯅ ꯏꯃꯥꯕꯨ ꯌꯣꯟꯕꯁꯦ ꯌꯣꯜꯂꯤꯗꯀꯣ, ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯐꯥꯎ ꯍꯦꯛ ꯌꯣꯜꯂꯤꯗꯀꯣ, ꯑꯩꯕꯨ ꯅꯪꯅ ꯄꯣꯛꯇꯕꯤ ꯄꯂꯦꯝꯅ ꯃꯥꯅꯤ ꯈꯟꯗꯨꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯆꯥꯅ ꯏꯃꯥꯕు ꯑꯗꯨꯝꯅ ꯈꯛ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ, ꯑꯩ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯏꯃꯥ, ꯑꯩ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯤꯗꯨꯕꯣ? ꯈꯪꯉꯦ ꯕꯦꯝꯃ, ꯅꯆꯤꯟꯗꯅ ꯏꯃꯥ, ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯌꯦꯛꯅꯕ, ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯅꯅꯦ ꯊꯕꯛꯂꯩꯗ? ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯥꯅ ꯁꯥꯎꯔꯤꯗꯦ꯫ ꯁꯥꯎꯗ꯭ꯔꯗꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯑꯩꯅ ꯑꯌꯥꯕ ꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥ, ꯄꯄꯥꯒꯤ ꯑꯅꯥꯕꯁꯦ ꯀꯦꯟꯁꯔꯅꯤ꯫ ꯄꯄꯥ ꯂꯥꯌꯦꯡꯕꯗ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯁꯨ ꯌꯣꯟꯈ꯭ꯔꯦ, ꯍꯧꯖꯤꯛꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯈꯤꯅꯤ꯫ ꯏꯃꯥ, ꯄꯄꯥ ꯂꯥꯌꯦꯡꯅꯕ ꯑꯩꯒꯤ ꯀꯤꯗꯅꯤ ꯅꯥꯕꯁꯦ ꯌꯣꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯗꯨ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤ꯫ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯐꯨꯠꯄꯥꯠꯇꯨꯗ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯕꯤꯅꯣꯏ ꯑꯃꯗꯤ ꯁꯂꯥꯏꯉꯥꯟꯕꯗꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏ ꯐꯥꯎꯕ ꯇꯥꯔꯝꯃꯦ꯫ ꯋꯥꯔꯤꯗꯨꯒꯤ ꯆꯩꯅꯥꯗꯣ ꯁꯂꯥꯏꯉꯥꯟꯕꯒꯤ ꯊꯃꯣꯏꯗ ꯐꯥꯎꯏ꯫ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯕꯤꯅꯣꯏꯅ ꯋꯥꯔꯤ ꯇꯥꯔꯤꯕ ꯁꯂꯥꯏꯉꯥꯟꯕꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯈꯤ꯫ ꯁꯂꯥꯏꯉꯥꯟꯕ ꯇꯨꯡ ꯍꯟꯅ ꯑꯃꯨꯛꯁꯨ ꯍꯤꯡꯅ ꯍꯤꯡꯅ ꯐꯨꯠꯄꯥꯠꯀꯤ ꯃꯇꯥꯏꯗꯨꯗ ꯀꯞꯂꯤꯕ ꯂꯩꯁꯥꯕꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯂꯩꯁꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝꯅ ꯀꯣꯛꯊꯣꯡꯅꯔꯕꯗ ꯃꯤꯅ ꯌꯦꯡꯂꯝꯒꯅꯤ, ꯇꯥꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯒ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥꯗꯨ ꯐꯨꯠꯄꯥꯠꯇꯨꯗ ꯐꯝꯊꯔꯒ ꯄꯨꯟꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯌꯦꯡꯅ ꯁꯂꯥꯏꯉꯥꯟꯕꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯇꯥꯝꯈ꯭ꯔꯦ꯫ ꯁꯂꯥꯏꯉꯥꯟꯕ ꯍꯣꯁꯇꯦꯜꯒꯤ ꯀꯥꯗꯨ ꯌꯧꯔꯦ꯫ ꯇꯦꯕꯜ ꯂꯦꯝꯞꯇꯨ ꯊꯥꯜꯂꯒ ꯉꯁꯥꯏ ꯑꯣꯖꯥꯅ ꯄꯤꯔꯛꯈꯤꯕ ꯀ꯭ꯂꯥꯁ ꯅꯣꯠꯇꯨ ꯄꯥꯒꯦ ꯇꯧꯔꯤ꯫ ꯂꯥꯏꯔꯤꯛ ꯍꯦꯛ ꯄꯥꯒꯦ ꯇꯧꯕꯒ ꯉꯁꯥꯏꯒꯤ ꯐꯨꯠꯄꯥꯠꯇ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯈꯤꯕꯤ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕ ꯃꯥꯏꯊꯣꯡꯗꯣ ꯍꯦꯛꯇ ꯃꯤꯠꯃꯥꯡꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯅꯨꯡꯉꯥꯏꯕꯇꯅ ꯃꯁꯔꯛ ꯑꯣꯏꯗꯨꯅ ꯂꯥꯛꯄ ꯑꯋꯥꯕ ꯀꯔꯤꯅꯣ ꯃꯆꯦꯠ ꯈꯪꯗ꯭ꯔꯤꯕ ꯁꯂꯥꯏꯉꯥꯟꯕ ꯉꯁꯤꯗꯤ ꯃꯁꯥ ꯃꯊꯟꯇ ꯃꯗꯣ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯌꯥꯝ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯄꯨꯟꯁꯤꯒꯤ ꯂꯨꯔꯕ ꯑꯥꯔꯊ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯇ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯝꯕꯤꯔꯝꯂꯤꯕ? ꯉꯁꯥꯏꯒꯤ ꯂꯩꯁꯥꯕꯤꯗꯣ ꯃꯥꯗꯧꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯄꯣꯛꯂꯝꯂꯕꯗꯤ ꯋꯥꯔꯝꯂꯣꯏ꯫ ꯐꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯅꯥꯔꯒꯁꯨ ꯁꯦꯟ ꯃꯌꯥꯝ ꯄꯨꯊꯣꯛꯇꯨꯅ ꯂꯥꯌꯦꯡꯂꯝꯒꯅꯤ꯫ ꯃꯍꯥꯛ ꯋꯥꯈꯜꯅ ꯂꯥꯝꯗꯨꯅ ꯃꯌꯥꯝ ꯈꯟꯖꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯂꯣꯏꯔꯛꯄꯗ ꯃꯥꯅ ꯈꯜꯂꯤꯕ ꯁꯤꯟꯐꯝ ꯑꯁꯦ ꯃꯉꯣꯟꯗ ꯆꯥꯅꯩ ꯆꯨꯁꯤꯟꯅꯩ ꯈꯜꯂꯦ꯫ ꯃꯥꯒꯤ ꯃꯤꯠꯇ ꯉꯁꯥꯏꯒꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡꯗꯨ ꯎꯔꯦ꯫ ꯃꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯋꯥꯖꯩ꯫ ꯁꯂꯥꯏꯉꯥꯟꯕ ꯃꯆꯤꯟꯗ ꯈꯪꯉꯥꯏ ꯈꯪꯖꯤꯟ ꯗꯥꯏꯔꯦ꯫ ꯃꯤꯀꯨꯞꯇꯨꯅ ꯇꯦꯜꯂꯁꯨ ꯑꯩꯉꯣꯟꯗꯗꯤ ꯑꯁꯥꯡꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯍꯧꯔꯦ꯫ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯌꯦꯛ ꯅꯥꯏꯅ ꯀꯣꯛꯇꯅ ꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯥꯒꯤ ꯄꯤꯔꯥꯡꯗꯨꯒꯤ ꯃꯔꯣꯜꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯉꯁꯤꯗꯤ ꯃꯔꯣꯜ ꯂꯣꯜꯍꯧꯔꯦ꯫ ꯊꯃꯣꯏꯒꯤ ꯂꯣꯟ ꯇꯝꯕꯤꯔꯝꯂꯦ, ꯃꯤꯅꯨꯡꯁꯤꯒꯤ ꯏꯆꯦꯜ ꯈꯥꯏꯕꯤꯔꯝꯂꯦ꯫ ꯅꯪ ꯂꯝꯂꯥꯟꯕꯤꯅꯤ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯇꯥꯅꯤꯡꯗꯨꯅ ꯂꯩꯒꯅꯤ꯫ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤ ꯄꯥꯝꯃꯨꯖꯩ ꯑꯩꯅ ꯅꯪꯒꯤ ꯋꯥꯔꯤꯗ ꯑꯩꯅ ꯏꯔꯤ ꯃꯌꯦꯛ ꯑꯃ꯫
loinaidaba mai nangsu miyoibane aishu miyoibane awa nungai anigi kuyomna yomduna sarakpane nangi wabado nongbuta oiresu aina kohanba ngamba thoknaba pongamdana pokpa miyoibagi mapoksida ai mai yale khanjarake angakpane wakhal gi thawinjin kari su thoknadaba masak masa faw fajana khangnadaba sigidam mahakna wabi mathaw ama oina salai nganba wakhal gi ireida puduna chatlurabasu masagi wakhalbu break phajaba ngaba misak amani ma ngayak sakang dabilam lan magi dam khan ke khaluraba matu magi tawgadaba mathawdo puning sangsinduna magi larik pafam thokpaduda larik pare somdana kamdawri numidang sida rims ke oncology department mamangduda ngasai mama masa lawnakhiba leisabi msadu gate tuda ungaga le anaba hangba lakhibi leikai ki mane singthokpa mana magi mafamda hairamba wai singdo ningsingluba mathanta umchakne kanare ko ibema kini nama yolaga nangsumu naroi yegloi haninga leite adu ki sujaru ina kara khunba ta samugi atombi oibana nangi laibuk phagani magi nupi ahal thabasu kuire sikiba phiroi loikibusu sahi haire pakhrani masasu hoi pakhang budi natre masu adubu kaida wege masa nupi ama khaktani poido sahi tareta haibata ngairi nang natradi madi amuk hana yum palo haisu yaroi inen harise fajana khal pema yelo phabi tungi polo yengna si haidana hainaba masu leibani kaun ko leisabi masadu mitki pi thingbangamde leikai ki mane sing thokpadu wahi du tabada to taning draidana matang duda chinthakta khumluba yabusu nate tawribudo aduna adum tumile adubu mane thokpadudi ngangbagi palaite ngangning ba maning tawe mina taning khangdang kai adubu ma ngangli hanjin kanar koi bema mioi bagi mapokse amutang pokpa mapokne mathang mapokta tin kang oina pokpra haibasu kanana khangbo nate ta samugi atombi oihobuna phai mi khwaige atombi oibadi nupi ahalduna yetpi nabale nangidi yam ingna chingna lemna tombi oidoini pharasu patrasu nakhutta amaga chaduini bema kaunune nangbo inen hairise nangi phanabani ungbana kanaroi bema haujiki matamda nupa afaba tangi atombi oibse nangna yanan haudokpasu nate aroibasu nate lai haktaktagi chanaraklabani sauningkhibani leisabidu manigi waiduda tumin leiramade khumla sira khalmani chinpheng phabi leikai gi mani dudi ngangwa tokte khangde kamdaubuno magi leyingdo mi khaiga suman hek manade tawrise amuksu makha samtare haibi di haini kanaroi ko kaishu tumin leibana napa layeng bada changadaba sen mayamdo mana puthokke harido aduna ne nang monda chelubema kanaroi ko khawei tawsi luhong pan anirak phambadusu phajabam leiroi mina kana kani ngangnagani hoi nangi khaluragadi nungaiti luhong pandi nangi su han mane do luhong pan phamba loinamak ingna chingna pangani haiba leite mora phamlaga khawi yekiba kunogi mahut chereina hukkiba kyasu nungaina pankhiba ngaktani sekel hena first tagi hele hainaba amasu le thaina sunday market ta mayamna sekel hen tanarido khanglaba nupa se kaidawege sekel hen oirasu laibakta sekel hen ni haidana che thetpa nate mani chinpheng phabidugi wai singdu tabdama mana kong melga khangde ta khai asuk yam tabada waba wai singduna naujaribi mongonda saina oiri tumin phumangna dunama wakhalna irakna duna machi lengdana tasillaga beranda du da phame mokokta khud hape miluda na pira leisabidu nasol pingna kaplaga awabase kokone haibelete masana khangje adubu laina sarakpada mitki pi haibasina miyoibagi thoidok hentokwa phajabagi mapal litaba leiteng oina tawi miyoibadi kaplaga rasi lebidongna mathoi hapadongna tawi
Ibema numit afaba ma yengnaga chen chongu kaina katpani khangde khawei tawbuni khangde ama kok tawraga lore haujik napagi punchi kanba kandaba nangi khutta leire haksel gi ka to pairaga maduna chanaba khak yaro changiba sen khuchang lakchang mata sida wa makha ta jakide makti tumil laikhibane asumna ma wakhalna hanjinin yakai thingai ba pirabada khangba ngamdadun ma rimski gaini maningrom parking leba sa dom da lagla tumin machi mada hauna mi leitaba mafam mada kachin mada changchilaga sikharbi pale mama du kauduna o khonggai kaplare le chabiduna Ima, nacha ya muari ma. Nacha pothaninge ma. Punchigi latpa mayai sida. Nacha aidi maithiri ma. asi harga ma tengtha na oina kable matam du chawrangna numidangi pung 12 khara helagle mapagi sebagi di matom dana sangori aduna ma mapal da tholakpane thenglaba matam sida wakhalna puba mai kaidani mangna khong thangliba asumna amamba kachin amada tasillaga tumin phamduna leringe karigumba soro soro launa jingaga chatpa manbagi makhol ama ma manana tare makhol adu yamna na tai magi napada kanagumana karigumba posak ama soro soro laktuna jingaga lengam sangamdana chatpagi maungni phaglang duda tasillaga madi kaplaga leirubane thangnaba nakandudagi makhol adu tai haiduna phatlawna yingtholubane asumna hegeng thuluba matamduda bora khawama nupi macha mana jinglaga chatpure phakraba nupi macha dugi sabalduna bora du ningai malaidana soro soro laktuna corridor du jingduna pui misu kya leitaba tanjani soro soro floor du bora du maisu ningthina ngan mafam oide bora du na floor du jingba kuding machum khara bora du dagi sumthauraga floor du ngaksak ngangna tahawbadongna zuhawbadongna tawi manamsu yam namthiba manam ama nambadongna tawi nupi macha duna tawriba matawdu ubada laishabidudi punga ngakre magi awaba wakalga nupi macha dugi matawdu urubada pungkaw kawkre laishabiduna mathanda sonje karino ne aigi misida urisiba masibu chanana uribra panguda ubudi nate ko aigi se oiroida manida tasengna magi sibu kaidaurijana imphal sahar sidadi kauta khunba bottle khunba angang khardi adumuk leibini magi sibu kauta bottle khulibra otongna su nungai khidre tawrise marai buktiba angang amadi soidun oirangmane tawrise natradi sumaina khak tawrise asengba haijinnabaga nate aisu awaba machani awaba masa khangi adubu nupi macha sina asuk thenglaba matam sida bora khawchingduna chalise ontongna nungai khidre tawrise magi se ka hena lumba ma soiduna tawrini kanade magi matengdum pangbiruki asi harga tumin phalang ka chilamada tasillaga kappaga leramududagi phuklauna hugulaga mangda chalibi nupi macha dugi tungtamna lesabidu tanare ningai malaidana magi mangduda bora khawdo soro soro chingduna nupi macha dudi aduma magi chapam thoba adumak chale nupi macha dugi khongtang duju asuki matik yang aduna laisabiduna tanabada khara wana hek thoi tawrise awaba haiduni masu phanakanadi khongtang adu thangjabani adubu nupi macha duna hekta lakchana hengatki nupi macha dudi minna kupada borado soro soro laktuna chingduna chatpa malabusu magi khongtang dudi gam gam thangduna hekta chatpadongnasu matawi asumna nupi macha dugi khongtang aduda tanaba phangdrabada laisabidusu chencha chale ngasi mana nupi macha si minungsi poklore karino kanano haiba ma tasingna khangning lore adugi ni mangna thawaina nupi macha se tanaragliba nupi macha duna chatpa mai kai domda laisabido adum lai mangna chatpa mai kai domda tumin hoi mai haidana adum inaduna chatpane chap chaba mafamdu ma haibadi ngamde adum lai manai chumding chatlido laisabidudi angang nupi mcha dugi tung inna bo honabada sadau thongi asumna duma
nupi machadugi adum tungyan tamna sor thabet thabet honduna hoi mai haidana adumak chatle mak phana sangna nupi machadugi tungina duna lakpada awaba mati phawre nupi machaduna hojikti mi leitaba chik chikpa warehouse tongna leiba ate akaitana pik thanba sisinna bayadraba polam singna amagi mathangda amana amagi mathakta mathang manaw naina lon silaga leiba mafam amada sangsilaga tumin lepaga laikre mafam adu maisu kaya ingan ngana thande leisabi dudi laiksu kaya de hebinade adubu mafam adu sangsilakbada sauna thaidu waina madu ui banan tawraga sajinnabu hotnarga pabasu madi yam wana pai adugi sum matakta mana paribu wai singdui athradima khanglamde restricted area no one is allowed to enter danger asi harga ma kok tu pai inti nungana like shu tam khidabana mahak thariba du athra khanglamde maduda mu yengduna amadi paduna leringe mana tungina duna lakhibi nupi macha do kadom changsin kirbana ma uhowdre matamduda ma kokchawbi kai hojiktada magi mit mangdne uduna lakhiba saktam mamana kamdongna onthong thunda mangba hongna duina oiroi da bowane asuk tuna mangba hongna de asumna second kardi ma wakal khal ma so amambaduda koyeng yeng nupi macha ma changsin kibado kadai tan da changsin kirbe khanbada mata ki khanbada mikup tuda wakal ga laiman oi mathanda sonje kadai da mangkhre nupi macha sina onthok nasu miyeng dagi na thaikiba khangudeda asumna wakal gi pakta mathanda irangne tanja sida ikan kanadana wheelchair ma mathanta magi bearing chakado grong grong floor du illaga mathanta jiri jiri chatpa manbagi makhol tare numidang goire leiribu mafam dunaga asobu holdong naga tawre makhol adu yam hongna tai maha kadom dagi karibu makhol na haiduna haiphe engthungbu matamda wheelchair makha futkun muki range da mag hek mayokta lapna na lebudu ma ure hek yengbada akibu su pawi tawribudu uribu wheelchair do mathanda ne min mangda khillaga leiribudu kana su phammanate yang hange adudi matau karamna mathanta grong grong chatlibunu khanbada amuksu awaba haibadu oi asumna second karama khanjana ring wheelchair du da khangaudna migi mami manba ma phaglang aduda khongthang thanglaga chatpagi mami taba hore ikan kanadana ngasai mi mangdagi mangkhiba dupi macha dom khangaudna wheelchair du gi manakta phuklawna phaujilare karamba sarakta dupi macha aduna phuklawna phaujilakibana ba ma khangaudre asumna makti tawribu matawduda charang khoirangne min bangda lepliba nupi macha dugi saktam dusu ningthina fajana ubudi nate maseng marangni uriba saktam mada angang nupi macha duna khangauduna phanglang da tariba mami du khudomi thile khudomi duna dumna mami du da hek thinbaga phanglang da tariba mami du floor du da mu taba horle mami du masa mathanda madum lengling chale mami du namu wheelchair du gi manakta changchile hek yengbada wheelchair du da gilawna phamta kiba manbagi sahum phange mami du pham khrabagi mangonda phawe adumna hek mami du na phamta kibaga angang nupi macha du na wheelchair du gi tungda lepe aduga in budungna tawe magi mawong do amaromda wheelchair gi saina kan da paliba wheel du da mi yamana pairga ungbagi mosandongna ure phibam maduda maya ka dun le leisabidu lawai luton samlang do chap chap yung karigumba uhaidaba thengna haidaba thogdo magum masada fawba horle magi khongpham mado khajik khajik tagi maning sumhale wheelchair duna nupi macha du galoinana mana lebliba mapadu tamna changsilai madu ubada masado thakale maning hanbadi lepte asum tawduna ngahak maning da halaga chatpaduna oithokpadi yaru khanduna ma
ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯒ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯛꯂꯦ ꯑꯁꯨꯝꯅ ꯈꯣꯡꯐꯝ ꯑꯃ ꯌꯦꯡꯂꯒ ꯂꯩꯁꯥꯕꯤꯗꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯋꯥꯏꯗꯨ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯦ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯁꯥꯗꯤ ꯈꯪꯖꯔꯝꯗꯦ ꯑꯀꯤꯕꯒꯤ ꯁꯥꯎ ꯃꯔꯛ ꯑꯗꯨꯗ ꯁꯥꯎꯝ ꯑꯗꯨꯇꯅ ꯃꯉꯣꯟꯗ ꯌꯩꯔꯛꯇ꯭ꯔꯗꯤ ꯃꯁꯥ ꯀꯟꯖꯅꯕ ꯅꯥꯊꯩꯅꯕ ꯆꯦꯟꯖꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯆꯦꯜꯂꯛꯄꯗꯨꯗ ꯍꯥꯟꯅꯒꯤ ꯆꯥꯡ ꯑꯃꯗ ꯖꯔ ꯖꯔ ꯆꯠꯂꯝꯕ ꯍꯨꯏꯜ ꯆꯤꯌꯥꯔꯗꯨꯁꯨ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯜꯂꯛꯑꯦ ꯃꯔꯥꯊꯣꯟ ꯆꯦꯟꯕꯗꯧꯅ ꯇꯧꯏ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯉꯁꯥꯏ ꯃꯈꯨꯠꯇꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯕꯣꯔꯥ ꯈꯥꯎꯗꯨꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯍꯨꯏꯜ ꯆꯤꯌꯥꯔꯗꯨ ꯏꯟꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯅꯪꯒꯟꯗꯒꯤ ꯂꯧꯊꯔꯦ ꯃꯥꯒꯤ ꯂꯨꯈꯝ ꯃꯄꯥꯗ ꯈꯣꯏ ꯑꯆꯧꯕ ꯑꯃ ꯍꯨꯛꯇꯧꯅ ꯇꯧꯕ ꯑꯃ ꯀꯣꯆꯤ ꯀꯣꯠꯂꯒ ꯎꯟꯁꯥꯗꯨꯗ ꯊꯝꯃꯦ ꯃꯗꯨꯒꯤ ꯍꯨꯛꯇꯨꯗ ꯃꯥꯒꯤ ꯕꯣꯔꯥ ꯈꯥꯎꯗꯣ ꯃꯥꯒꯤ ꯌꯥꯟꯁꯤꯜꯂꯒ ꯊꯝꯕ ꯑꯣꯏꯔꯝꯃꯦ ꯃꯥ ꯍꯧꯖꯤꯛꯇꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯈꯪꯂꯥꯎ ꯂꯥꯎꯔꯦ ꯑꯗꯨꯒ ꯈꯨꯠ ꯅꯥꯝꯃꯅ ꯍꯨꯛꯇ ꯌꯥꯜꯂꯤꯕ ꯕꯣꯔꯥ ꯈꯥꯎꯗꯣ ꯂꯧꯊꯣꯔꯛꯑꯦ ꯑꯗꯨꯒ ꯈꯥꯎ ꯃꯆꯤꯟꯗ ꯀꯤꯁꯤꯜꯂꯤꯕ ꯃꯆꯤꯟꯗꯣ ꯂꯝꯌꯥꯏꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯀꯤꯆꯤ ꯊꯣꯛꯆꯔꯦ ꯃꯊꯟꯇ ꯀꯤꯆꯤ ꯍꯦꯛ ꯊꯣꯛꯆꯕꯒ ꯕꯣꯔꯥ ꯈꯥꯎꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯊꯣꯛꯂꯛꯑꯦ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯌꯦꯡꯂꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯊꯧꯗꯥꯕꯗꯧꯅꯁꯨ ꯇꯧꯔꯝꯃꯦ ꯆꯦꯟꯈꯤꯕ ꯂꯩꯁꯥꯕꯤꯗꯣ ꯐꯪꯗ꯭ꯔꯤꯐꯥꯎ ꯇꯥꯅꯧ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯁꯔꯨ ꯄꯣꯂꯥꯡꯗꯨꯁꯨ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯟꯅꯔꯦ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯆꯦꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯁꯔꯨ ꯄꯣꯂꯥꯡꯗꯨꯁꯨ ꯆꯞ ꯆꯥꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯁꯔꯨ ꯄꯣꯂꯥꯡꯗꯨꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯂꯩꯁꯥꯕꯤꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯟꯅꯔꯦ ꯁꯔꯨ ꯄꯣꯂꯥꯡꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯇꯥꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯏꯟꯅꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯍꯨꯏꯜ ꯆꯤꯌꯥꯔꯗꯨꯒ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯍꯧꯏ ꯍꯨꯏꯜ ꯆꯤꯌꯥꯔꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯑꯃꯨꯛ ꯂꯦꯡꯗꯅ ꯂꯩꯍꯧꯔꯁꯨ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯜꯂꯒ ꯃꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯁꯥꯕꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯁꯥ ꯀꯟꯖꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯆꯦꯟꯕꯗ ꯃꯁꯥꯗꯣ ꯋꯥꯕꯅ ꯇꯞ ꯇꯥꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯁꯥꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ ꯑꯁꯨꯝꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯐꯛꯂꯥꯡ ꯀꯥꯆꯤꯜ ꯑꯃꯗ ꯇꯞ ꯅꯞꯁꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯤ ꯆꯦꯜꯂꯨꯕꯒꯤ ꯃꯁꯥꯗꯣ ꯋꯥꯔꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯣꯏ ꯀꯩꯕꯣꯏ ꯂꯩ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠꯁꯨ ꯃꯃꯤꯠꯇꯨꯅ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯇꯥꯟꯅꯔꯛꯈꯤꯕ ꯍꯨꯏꯜ ꯆꯤꯌꯥꯔꯗꯣ ꯇꯥꯟꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯁꯥꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩ ꯃꯤꯠꯌꯦꯡꯗꯨꯅ ꯆꯤꯡꯅꯃꯤꯌꯦ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯃꯥꯅ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗꯨꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗꯤ ꯀꯨ ꯃꯌꯥꯝꯅ ꯄꯤꯛꯊꯟꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯨꯗ ꯃꯔꯣ ꯅꯥꯏꯅ ꯊꯝꯃꯒ ꯂꯩꯕꯗꯣ ꯎꯔꯛꯏ ꯀꯨꯁꯤꯡꯗꯨ ꯎꯕꯗ ꯍꯦꯟꯅ ꯃꯤꯍꯨꯜ ꯊꯥꯎꯜ ꯃꯐꯝ ꯈꯔ ꯇꯥꯖꯔꯝꯕꯗꯨꯁꯨ ꯑꯃꯨꯛ ꯊꯔꯛꯇ ꯃꯤꯍꯨꯜꯗꯣ ꯍꯨꯟꯕ ꯍꯧꯈ꯭ꯔꯦ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯍꯥꯛ ꯐꯛꯂꯥꯡꯗꯨꯒ ꯇꯥꯏꯅꯅ ꯂꯩ ꯑꯀꯤꯕꯗꯤ ꯄꯣꯛꯂꯤ ꯃꯁꯥꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ ꯈꯟꯕꯗ ꯍꯥꯏꯐꯦꯠ ꯃꯥꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨꯒꯤ ꯆꯦꯞꯊꯔꯒ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯍꯨꯏꯜ ꯆꯤꯌꯥꯔꯗꯣ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯛꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯁꯨ ꯑꯉꯛꯄꯅꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯕ ꯗ꯭ꯔꯋꯥꯔ ꯑꯃꯗꯤ ꯕꯦꯠ ꯑꯃꯟꯕ ꯃꯌꯥꯝꯅ ꯄꯔꯦꯡ ꯁꯥꯅ ꯑꯆꯧꯕ ꯍꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥꯔꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯐꯃꯨꯡꯁꯤꯡꯗꯨ ꯑꯃꯟꯕ ꯉꯥꯛꯇꯅꯤ ꯗ꯭ꯔꯋꯥꯔꯁꯤꯡꯗꯨꯁꯨ ꯍꯨꯠꯇꯣꯛꯄ ꯄꯩꯊꯣꯛꯄ ꯉꯥꯛꯇ ꯀꯔꯝꯕ ꯁꯔꯛꯇ ꯃꯍꯥꯛ ꯍꯣꯜꯁꯤꯗ ꯆꯦꯟꯁꯤꯟꯈꯤꯕꯗ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯃꯤꯠ ꯀꯨꯞꯇꯅ ꯍꯣꯜꯗꯨꯗ ꯌꯦꯡꯂꯤꯉꯩ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯦ ꯈꯪꯗꯦ ꯍꯣꯜꯗꯨꯒꯤ ꯃꯅꯨꯡꯗ ꯀꯗꯥꯏꯗꯒꯤꯅꯣ ꯅꯥꯍꯦꯕꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯌꯥꯝ ꯋꯥꯅ ꯈꯥꯡꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯇꯞꯅ ꯇꯞꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ ꯃꯤꯍꯨꯜ ꯊꯥꯎꯜ ꯁꯨꯈꯤꯗ꯭ꯔꯦ ꯂꯩꯁꯥꯕꯤꯗꯣ ꯑꯁꯨꯝꯅ ꯑꯃꯨꯛ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯆꯤꯜ ꯑꯃꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯑꯌꯥꯗꯕ ꯑꯍꯥꯡꯕ ꯈꯔ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯐ꯭ꯂꯣꯔꯗꯨꯗ ꯊꯔꯣ ꯃꯥꯔꯣ ꯆꯦꯜꯂꯛꯂꯒ ꯂꯩꯁꯥꯕꯤꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯈꯣꯡ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯗꯣ ꯄꯜꯂꯦꯐꯝ ꯑꯣꯏꯈ꯭ꯔꯦ ꯂꯩꯁꯥꯕꯤꯗꯨ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯑꯍꯥꯡꯕꯗꯨꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯥꯅ ꯂꯩꯕ ꯍꯣꯜꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯆꯦꯟ ꯆꯣꯡꯕꯗꯧꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯅꯤ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯦꯛ ꯂꯥꯎꯅ ꯅꯣꯛꯄ
angang chabun chabun nokpagi marak marakta angang khara kapagi makhol su tai ningai themba manba gum su tawi lesabidu kadai degi makhol mahang tari bidu khanbada awaba mane mai budi ngale haibu karimta leibidi ude ngale bu mai dugi kana bu karino khalubada ma amuk su samamne kona lakpa loksingduna khangning nising lai mahang no hospital da hek la ngai de miyamna ningphung angnabada somda maning thangba maike se kaya chatkena somse natei chade aki khangtana pik thalaba ka kaya amale adubu ma nayake wakhal nungai tabana amam maduda masana masa kadai da chatkibana abdo wakhal khalaudre aduna mathanta thangjilaglaba khongthang asigidam khawtap jai leishabiduna aise ngauti ngawi ko ngauti ka haber kaisu kana tabada ithau ama oina numidang sida kadai dano thadoi haiba pangbi khunung ningon nang imphal sargi arang arak marak sida namit thaklubana madugi mahini nang na phangliba nasana tanda wajo namit thaklubagi mahisu nak na thanda phangjo asi yarega masana masada ninda tawje pangwan bagi lesabi masachi yamna arapa khungung amadagi maki mamingdi thadoi haina kawi hospital da hek la ngai degi ma wabana khamtheng adusu awa wakhal khanbada thadoi haujikti masamana chap jungaga lei mana leiriba ka sigi manungdagi ma chenthorok lagi khale amuksu ma kokchau bi kai security na horen ma kamu manungda changhandrabadi kamdauba masida khalubada awaba haibado oi ma awaba wakhal bu themjina mahang na liba mafam du tana chatlega haiba thorang tawri uchinasin lepnambadagi holdudagi ma khong thangba hore angang langbi makolsu aduma magi napada tari asumna khajik khajikdagi ma holdugi thongjildo lanthokutuna kadugi mapal tholoi hek thoklakpaga masadu soilawi hospital dugi beranda amada trolley amada asibak sang ama phi ngobana kupsilaga leibadu ure madugi hek nakanda ngasai mana ukhiba nupi machado wheelchair amada famlaga kaplaga le madu ubada lawai luton satli thadoi maduda ubada khongthangba thokhetre thadoi thongjin dudagi bude kanthoragle haibabu amu berenda dugi mapa karamna lalaga chatkeni khanbada awaba mane nupi machaduna nene amta lao sring lawa nupi machadugi khonjelduna haujikti thadoi inglaga kauragle nupi machaduna mongonda kauraglibado mabu ukhre abisi mang usada phawre thadoi matang duda kari tawgadabano khangde lawai luton samlang ado chap jungba hore adubu makut namana pairaga nante nupi machaduna thadoi inglaga kabli haire nene tana tasina jiro nene gise aikhoi ma se hu tak tu na sire doctor na hojima postmortem tawni hai ai ti chat pasu ngamde ai gumbi amagi pangal na trolley si illaga puba ngambagi thauna ai ngonda leite yaradi nene na aduda tumin chapting laga lepaga laidu sharuk ai ki teng pangbiramo nene aikhoi ma ke asi pachang se amukta nene na postmortem to pungka adom amukta insin biramo asumna nupi masasina yam thamoi chokna thadoi inglaga hairpa thadoi di amuka hena mihul sen khatkra kai ki duna chelaga sawmung nei habdo ma matang sid tawre numidang athengba sidabu karamna mi su leitaba mafam amada nupi macha amana wheelchair da phamlaga apokpi pale mamabu postmortem tofam ka adomda pusin biu haiga dawre hospital authority doctor amadi police yarga tawgadaba thabak amabu nupi macha asina matau kramna mathanta achoba daite lauduna thabak ase pangthoka dawre aduna hujikti ma masada ta chingna tanba phawre mabu kauraglibase sumnagi icham cham angang amadi natte haba ma khangle masidi angang ojerasu thawai amadi soidun oigani khalle asumna ma wakhalda phumangna kari haigadabano asibu thawai siga matau karamna aingwa mi dawna wari sanaruni khanbada
चिनबान फोचन बदौना तौरे मरक अदुदा नुपी मचादो हिंगना हिंगना कपले फी अंगौबना कुपसिलगा लैरिबदो हाइदोरे फी अंगौबदो हाइदोरकपा मतमददि सरुक पोलांग अमा ट्रोली मथक्ता यातादुना लैबदो उरे मदुबदा हेन अंगको फावरे थादोइदि अंगांगदुना ngसाइदगी ममाबु पोस्टमार्टम तौबा कादुमदा चिंगसिनबियो हाइदु असिगी सरुक पोलांगसे ओइरबे खनबा अवाबा मने थादोइ मिनमांदु उरिबा थौदोक्तु उरगा मसादो sabung sabung lawe laijabi thadun ma thawna puthokuna chela sira khale kari kamdoba chen bathar suma kadum da chen sigi khale amaromda angang nupi macha dudi wheelchair du phamna ma gi hongnabi kamngang du apopi pale mamabu ahing du kau kau du kaple dupi macha du teng thana oina kapa makhol du tar ga makte ta hayengamdre kap kai kapla nupi macha du thadoi don chile Nene, nangbu minungsi faudro, nangbu thamoi pandro, image sibak changse, nangna postmortem tawbum leba, asi fawbada insinbiyo haibada, asuk yamna yaningdrisbu karino yaradi nene na amta insinbiramo, aigidi nene natana, aigi mateng pangbinaba, ahingsida kanasu laite, hanjin aina haijabase, amuktadi yabiyo kaidauge. Nang sumini mi amaki matengdi mi amana bangphom thoktabra asi harga yamna warok pulo manba matau nupi machaduna ule thadoidi matang aduda pakhatpa thakatpa himan khibana masado pungpha phajin khibadongna tawe nupi machadu amukena sauna mongoda yenglaga onsile maramdi thadoina hoi mai haidena tumil lechin kiba thoichatna bo mataw aduna nupi macha sigi mafamdadi maida ki haibugum thokle nupi macha sidi laide wheelchair du phamna sabtra mag loina naide phare ai gi teng pang mangam loidawa lairabanina ima gi postmortem report su ai pamdre ai laire ipasu masa khangde ima laire asi khakta lelakpani michang nei jadabi ai gi teng thakho are mane ima gi asumbasu aina puthokpa ngamlaro aigi imagi misi langla langchi khangba ngamlaroi numit thagum macha aibu nungti numit khudingi yengcharibi aibu karamna hundoklang pai manungda chapyungna phire bama lauduna masa matanda sisage thorang tawgadoino aigi imana kaidonungda masana masagi punsi losinjage khalloye nene nangchu khangjila aigumbi angang oiribi lairabi amelgi mate pangpina kanasu leite phare imagi aroiba mathau mo pangthoknaba ku amatadi leibiram nene imagi ku leibiyo asi harga mu tengthana oina kaplagle thadoi ki napada nupi macha si ku leibiyo haidana hairpa wai singsina magi nakongda singya yairre imagi ku leibiyo imagi ku leibiyo imagi ku leibiyo haiba wai singsina ahangbo malungda uchekna koi pai pai duna sanabdongda tawre magi wakhalda angang sigi ku leibiyo haiba wai sitaruga ikui dana thadoina hospital la lakpa matamda mapa layengbagi ma karigumbo wari ma mayamna hainaba linabadu ningsinglare oncology department gi aroiba maninglom thangba gaini rongba tainaba forensic department asomsida hol amanba male hospital sigi sizinaba yadaba ateka kaisi pikthana lebeda natana hana hospital gi ward oina su sizinaramba room amanba masu lebine adom gi kado danger haina chauna thetpane mafam maduda disable loibi miga mi manadabi nupi masama wheelchair da tangjapam logduna numit khudingi apokbi pale mamagi mating pangbiyo ku leibiyo haidana numit khudingi athengba amamba ahingda maraibak thibadagi mafam sida changluba naitum tarba misaktagi pale mamagi matingni ku leibiyo haidana ningai tawi haibagi hainaba male mahakne hek thengnaba mipum khudingda atopa mingaudi khakkaude nene haiba wai sitane mahakna sijanabase angang si pokpada soinaina pokle haidana angang si bu pokpa mapado
ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯃꯍꯥꯛ ꯌꯥꯎꯡ ꯏꯟꯗꯨꯅ ꯂꯩꯈꯤ ꯃꯃꯥ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯑꯄꯣꯛꯄ ꯃꯃꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ ꯃꯅꯦꯗꯨꯁꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ ꯃꯅꯦꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯕꯨ ꯋꯥꯕ ꯅꯪꯕ ꯀꯥ ꯍꯦꯟꯃꯟꯕꯅ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯇꯨꯡꯏꯟꯅ ꯃꯅꯦ ꯑꯔꯤꯕꯤꯁꯤꯁꯨ ꯒꯥꯔꯤ ꯗ꯭राꯏꯚꯔ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯑꯃꯒꯤ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯇꯦ ꯍꯥꯏꯖꯤꯟꯕꯤꯔꯒ ꯑꯇꯣꯝꯕꯤ ꯑꯣꯏꯈꯤ ꯃꯃꯥ ꯃꯆꯥꯗ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪꯇꯨꯗ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯉꯥꯡꯁꯤꯒꯤ ꯄꯣꯛꯄ ꯃꯄꯥꯗꯣ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅ ꯆꯥꯒꯗꯕꯗ ꯍꯨ ꯍꯥꯞꯆꯤꯜꯂꯤ ꯍꯨ ꯌꯥꯎꯕ ꯆꯥꯔꯨꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯗꯨꯃꯛ ꯀꯟꯕ ꯉꯝꯗꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤ ꯑꯉꯥꯡꯗꯨꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯨ ꯌꯥꯎꯕ ꯆꯤꯟꯖꯥꯛꯇꯨꯗꯤ ꯆꯥꯍꯧꯗ꯭ꯔꯦ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥꯅ ꯄꯨꯈꯝ ꯑꯗꯣ ꯂꯥꯛꯇꯨꯅ ꯂꯪꯉꯤ ꯍꯨ ꯌꯥꯎꯕꯅꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯕꯗꯨꯅ ꯃꯆꯥ ꯁꯣꯏꯅꯥꯏꯕꯤꯗꯨꯒꯤ ꯊꯋꯥꯏ ꯀꯜꯍꯧꯔꯦ ꯑꯉꯥꯡꯗꯨ ꯄꯣꯛꯄ ꯃꯄꯥꯗꯨꯒꯤ ꯊꯃꯣꯏꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯃꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯄꯣꯛꯂꯤꯕ ꯃꯆꯥꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯇꯅꯕ ꯍꯥꯏꯗꯅ ꯍꯨ ꯄꯤꯖꯒꯦ ꯊꯧꯔꯥꯡ ꯇꯧꯈꯤꯕꯅꯤ ꯄꯨꯟꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯩꯃꯤꯟꯅꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯟꯅꯗ꯭ꯔꯕ ꯑꯁꯥ ꯊꯥꯖꯕ ꯄꯤꯗꯨꯅ ꯌꯨꯝꯗ ꯀꯨꯏꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯗ꯭ꯔꯕ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯌꯥꯎꯡ ꯏꯟꯈ꯭ꯔꯕ ꯅꯨꯄꯥꯁꯤꯅ ꯃꯇꯨ ꯃꯆꯥꯅ ꯆꯥꯒꯗꯕ ꯉꯥ ꯊꯣꯡꯕꯗꯨꯗ ꯍꯨ ꯍꯥꯞꯈꯤ ꯍꯨ ꯍꯥꯞꯄ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯆꯥꯔꯨꯕꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩꯀꯥꯏ ꯇꯥꯗꯕ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯩꯒꯤ ꯏꯃꯥ ꯁꯤꯔꯦ ꯄꯥꯕꯅ ꯍꯨ ꯄꯤꯖꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯛꯏ ꯂꯩꯀꯥꯏ ꯈꯪꯂꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯆꯦꯟꯈꯤ ꯂꯩꯀꯥꯏ ꯇꯥꯟꯅꯔꯛꯇꯨꯅ ꯃꯅꯦꯁꯨ ꯇꯥꯔꯦ ꯇꯥꯕꯗꯤ ꯃꯅꯦꯁꯨ ꯌꯧꯔꯛꯂꯦ ꯃꯤꯁꯨ ꯀꯌꯥ ꯆꯪꯗꯕ ꯁꯝꯅꯗꯕ ꯃꯤꯔꯛ ꯇꯤꯟꯗꯕ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯆꯪꯗꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯃꯍꯥꯛ ꯀꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯗ꯭ꯔꯦ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯗꯨ ꯂꯥꯏꯕꯛ ꯂꯩꯗꯨꯅ ꯀꯟꯕ ꯉꯝꯅꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯍꯨ ꯆꯥꯔꯒ ꯁꯤꯔꯕꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯅ ꯄꯨꯂꯤꯁ ꯀꯦꯁꯀꯤ ꯑꯃꯗꯤ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯀꯟꯅ ꯉꯥꯡꯅꯔꯤꯉꯩ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯍ꯭ꯋꯤꯜ ꯆꯤꯌꯔꯗꯣ ꯀꯞꯂꯤꯉꯩ ꯁꯦꯟꯅꯍꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯁ꯭ꯇꯤꯌꯥꯔꯗꯒꯤ ꯑꯣꯟꯊꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯀꯣꯛꯇꯨ ꯏꯁꯩꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯔꯔꯦ ꯃꯃꯥ ꯃꯆꯥꯅꯤꯃꯛ ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯦ ꯃꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛꯅ ꯁꯤꯔꯕ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯉꯥꯡꯗꯨꯒꯤ ꯃꯅꯦꯅ ꯄꯨꯂꯤꯁ ꯀꯦꯁ ꯄꯣꯁꯃꯣꯔꯇꯦꯝ ꯄꯜꯂꯛꯄꯗꯨꯗ ꯇꯧꯕꯤꯔꯅꯨ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯖꯔꯝꯃꯤ ꯑꯔꯣꯏꯕꯗ ꯑꯉꯥꯡꯗꯨꯒꯤ ꯃꯅꯦꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯗ ꯀꯠꯊꯣꯛꯂꯝꯃꯦ ꯋꯥ ꯆꯥꯎꯊꯣꯔꯛꯇꯅꯕ ꯃꯌꯥꯝꯗꯨꯒꯤ ꯑꯃꯣꯠꯄ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯉꯥꯡꯗꯨꯒꯤ ꯃꯅꯦꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯂꯧꯇꯨꯅꯗꯨꯅ ꯄꯩꯁꯥꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄꯤꯔꯝꯗ꯭ꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨ ꯌꯨꯝꯗ ꯄꯨꯊꯗꯨꯅ ꯄꯣꯠꯂꯣꯏꯕ ꯌꯥꯕꯗꯨ ꯀꯅꯥꯅꯁꯨ ꯌꯦꯜꯂꯛꯇꯅꯕ ꯀꯅꯥꯅꯁꯨ ꯃꯊꯤ ꯐꯣꯡꯂꯛꯇꯅꯕ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯅꯕ ꯃꯃꯥ ꯃꯆꯥꯕꯨ ꯀꯅꯥ ꯂꯩꯖꯗꯕꯒꯨꯝ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯅꯤ ꯀ꯭ꯂꯦꯝ ꯇꯧꯕꯤꯔꯛꯇ꯭ꯔꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯗꯤꯁꯀ꯭ꯂꯦꯝ ꯇꯧꯔꯛꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯁ꯭ꯀꯦꯜꯇꯟ ꯗꯤꯁꯄ꯭ꯂꯦ ꯇꯧꯅꯕ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯗ ꯁꯤꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯄꯤꯛꯂꯤꯕꯤ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯊꯋꯥꯏꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯊꯋꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯄꯂꯦꯝ ꯃꯃꯥꯒꯤ ꯀꯨ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯊꯦꯡꯕꯗ ꯀꯣꯏꯆꯠ ꯆꯠꯂꯦ ꯊꯥꯗꯣꯏ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ ꯍꯧꯖꯤꯛꯇꯗ ꯃꯤꯅ ꯍꯥꯏꯅꯕ ꯂꯤꯅꯕ ꯋꯥꯔꯤꯗꯨꯒꯤ ꯚꯥꯞ ꯍꯧꯖꯤꯛꯇꯗ ꯑꯣꯏꯔꯛꯂꯦ ꯀꯨ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯃꯥꯒꯤ ꯂꯧꯁꯤꯡ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯤꯡꯕꯨ ꯀꯤꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯃꯤꯍꯨꯜ ꯊꯥꯎꯟ ꯁꯨꯈꯤꯗ꯭ꯔꯦ ꯀꯔꯝꯅꯅꯣ ꯅꯨꯄꯤ ꯃꯆꯥꯁꯤꯗꯒꯤ ꯅꯥꯊꯩꯔꯒ ꯆꯠꯀꯗꯣꯏꯅ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯄꯣꯔꯣꯛ ꯁꯣꯟꯕꯒꯨꯝ ꯃꯆꯤꯟꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯁꯣꯜꯂꯦ ꯏꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯨ ꯂꯩꯕꯤꯌꯨ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯀꯨ ꯑꯃ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯂꯩꯃꯥꯏꯗꯨꯗ ꯃꯊꯟꯇ ꯁꯤꯠꯇꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯩꯕ ꯃꯄꯥꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯦ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏꯒꯤ ꯃꯤꯍꯨꯜꯗꯣ ꯃꯥꯒꯤ ꯊꯕꯣꯡꯕꯤꯗꯒꯤ ꯆꯣꯡꯊꯣꯛꯈꯤꯕꯗꯧꯅ ꯐꯥꯎꯏ
ꯀꯨꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯣꯡꯗꯨ ꯍꯦꯛ ꯌꯧꯕꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯀꯨꯗꯨ ꯌꯦꯡꯂꯒ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯒ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯒꯤ ꯀꯨ ꯌꯧꯔꯛꯂꯦ ꯂꯥꯛꯑꯣ ꯀꯨ ꯃꯅꯨꯡꯁꯤꯗ ꯌꯥꯇꯥꯔꯣ ꯂꯥꯛꯑꯣ ꯅꯆꯥꯅ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯥ ꯄꯥꯡꯊꯣꯛꯂꯒꯦ ꯏꯃꯥ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯇ꯭ꯔꯣꯂꯤ ꯃꯊꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡꯒꯨꯝ ꯌꯥꯇꯥꯗꯨꯅ ꯂꯩꯕ ꯁꯔꯨ ꯄꯣꯂꯥꯡꯗꯣ ꯃꯁꯥ ꯃꯊꯟꯇ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯆꯔꯦ ꯃꯗꯣꯝ ꯑꯗꯨꯒ ꯀꯨ ꯃꯅꯨꯡꯗꯨꯗ ꯆꯪꯁꯤꯜꯂꯒ ꯍꯤꯞꯈ꯭ꯔꯦ ꯅꯤꯡꯉꯥꯏꯗꯅ ꯑꯁꯨꯝꯅ ꯇꯧꯕꯗ ꯎꯕꯗ ꯑꯃꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯔꯦ ꯀꯤꯕꯅ ꯅꯤꯛꯏ ꯊꯥꯗꯣꯏ ꯃꯇꯝꯗꯨꯗ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯏꯅꯦꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯉꯁꯥꯏꯗꯒꯤ ꯑꯀꯤꯕꯅ ꯆꯤꯟꯕꯥ ꯂꯩꯡ ꯄꯨꯝꯕ ꯐꯣꯠꯆꯤꯟꯕꯗꯧꯅ ꯂꯩꯔꯨꯔꯕ ꯊꯥꯗꯣꯏꯗꯣ ꯃꯥꯕꯨ ꯀꯧꯕ ꯇꯥꯔꯛꯂꯕꯗ ꯃꯥꯁꯨ ꯈꯪꯉꯤ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯁꯦ ꯃꯥꯒꯤ ꯃꯅꯤꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯃꯅꯤ ꯇꯥꯅꯕ ꯂꯥꯎꯏ ꯏꯅꯦ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯅ ꯈꯨꯝꯕꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯊꯥꯗꯣꯏ ꯌꯦꯡꯅ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯍꯤꯡꯕ ꯅꯣꯏꯁꯦ ꯑꯃꯠꯇꯅꯤ ꯅꯈꯣꯏꯅ ꯑꯁꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗ ꯀꯩꯗꯧꯅꯨꯡꯗ ꯂꯦꯞꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯥꯎꯔꯦ ꯇꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯅꯤ ꯕꯕꯤꯇꯥ ꯅꯨꯄꯤ ꯑꯃꯒ ꯁꯦꯀꯨꯔꯤꯇꯤ ꯑꯃꯒ ꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯄꯥꯏꯗꯨꯅ ꯂꯥꯛꯑꯦ ꯃꯁꯤꯡ ꯌꯥꯝꯕ ꯑꯅꯤ ꯑꯍꯨꯝꯗꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯂꯥꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯥꯗꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯎꯍꯧꯕ ꯈꯪꯍꯧꯕ ꯌꯥꯎꯕꯗꯒꯤ ꯃꯍꯥꯛ ꯑꯁꯣꯝꯗ ꯆꯠꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯃꯅꯦ ꯕꯕꯤꯇꯥꯗ ꯇꯝꯕꯗꯒꯤ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯁꯦꯀꯨꯔꯤꯇꯤꯗ ꯇꯥꯛꯂ ꯊꯤꯕ ꯊꯣꯛꯂꯛꯄꯅꯤ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛ ꯊꯦꯡꯅꯔꯦ ꯉꯁꯥꯏ ꯀꯞꯂꯤ ꯀꯞꯂꯤ ꯊꯥꯗꯣꯏꯅ ꯀꯞꯇꯨꯅ ꯁꯣꯝꯒꯤ ꯗꯦꯟꯖꯔ ꯊꯥꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯪꯈꯤꯅꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒ ꯕꯦꯠ ꯊꯪꯅꯅ ꯂꯩꯕꯤ ꯔꯥꯙꯤꯀꯥꯅ ꯀꯧꯖꯕꯅꯤ ꯊꯥꯗꯣꯏꯕꯨ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯈꯤꯕꯅ ꯊꯥꯗꯣꯏꯕꯨ ꯔꯥꯙꯤꯀꯥꯅ ꯀꯧꯕꯗꯣ ꯇꯥꯈꯤꯗꯕꯅꯤ ꯔꯥꯙꯤꯀꯥꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯕꯕꯤꯇꯥꯅ ꯃꯇꯝ ꯂꯩꯔꯤꯉꯩ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯔꯛꯄꯅꯤ ꯔꯥꯙꯤꯀꯥꯅ ꯀꯩꯔꯛ ꯇꯣꯃꯥꯜ ꯃꯈꯣꯡꯗꯒꯤꯅꯤ ꯃꯥꯡꯕꯣꯟ ꯅꯨꯄꯤꯅꯤ ꯃꯥꯁꯨ ꯃꯅꯨꯝ ꯆꯥꯊꯣꯛꯄ ꯑꯃꯒꯤ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯂꯥꯛꯄꯅꯤ ꯔꯥꯙꯤꯀꯥꯁꯨ ꯊꯥꯗꯣꯏꯒꯤ ꯆꯍꯤ ꯂꯣꯡꯒꯥꯅꯤ ꯍꯧꯖꯤꯛꯇꯤ ꯃꯆꯦꯡ ꯂꯩꯕꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯀꯤꯕ ꯊꯧꯔꯤ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯦ ꯊꯥꯗꯣꯏꯁꯨ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯒꯤ ꯑꯀꯤꯕꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯤ ꯃꯤ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯑꯔꯥꯞꯄꯗꯒꯤ ꯆꯥꯛ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯔꯤꯝꯁꯀꯤ ꯒꯣꯂꯥꯏ ꯍꯩꯖꯤꯟꯐꯝ ꯀꯣꯅꯔꯗ ꯂꯩꯕ ꯏꯃꯣꯏꯅꯨ ꯍꯣꯇꯦꯜꯗ ꯊꯥꯗꯣꯏ ꯔꯥꯙꯤꯀꯥ ꯄꯨꯟꯅ ꯆꯥꯛ ꯂꯩꯕ ꯂꯥꯛꯃꯤꯟꯅꯩ ꯃꯇꯝꯗꯨꯗ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯃꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯇꯝꯃꯤꯟꯅꯕ ꯕꯤꯅꯣꯏ ꯄꯣꯜꯁꯟ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯉꯁꯤꯗꯤ ꯃꯈꯣꯏ ꯏꯃꯣꯏꯅꯨ ꯍꯣꯇꯦꯜꯗ ꯕꯣꯔꯥ ꯆꯥꯒꯦ ꯂꯥꯛꯄꯅꯦ ꯍꯣꯇꯦꯜꯗꯨꯗ ꯊꯥꯗꯣꯏ ꯔꯥꯙꯤꯀꯥꯅ ꯆꯥꯛ ꯂꯩꯕ ꯂꯥꯛꯄꯗ ꯎꯔꯦ ꯁꯂꯥꯏ ꯉꯥꯟꯕꯗꯣ ꯏꯉꯛꯉꯛꯏ ꯅꯍꯥꯟ ꯐꯨꯠꯄꯥꯠꯇꯨꯗ ꯎꯈꯤꯕ ꯁꯛꯇꯝꯁꯤꯅ ꯉꯁꯤꯗꯤ ꯍꯣꯇꯦꯜꯒꯤ ꯃꯩꯉꯥꯜꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯃꯉꯥꯜ ꯅꯥꯏꯅ ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨ ꯐꯨꯗꯣꯡꯂꯕ ꯁꯛꯇꯝꯁꯤ ꯎꯔꯨꯕꯗ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯍꯦꯜꯂꯦ ꯆꯤꯟꯕꯥꯟꯗꯗꯤ ꯀꯥꯡꯗꯅ ꯄꯨꯛꯅꯤꯡꯗꯗꯤ ꯇꯞꯅ ꯁꯣꯜꯂꯦ ꯃꯥꯅꯤꯗ ꯅꯍꯥꯟꯒꯤ ꯐꯨꯠꯄꯥꯠꯀꯤ ꯂꯩꯁꯥꯕꯤꯗꯨꯅꯤ ꯁꯛꯇꯝ ꯑꯁꯤꯅ ꯊꯃꯣꯏꯗ ꯆꯤꯡꯁꯤꯟꯕꯗꯧꯅ ꯇꯧꯔꯦ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯃꯐꯝꯗ ꯁꯂꯥꯏ ꯉꯥꯟꯕ ꯕꯣꯔꯥ ꯆꯥꯈꯤꯗ꯭ꯔꯦ ꯍꯥꯏꯐꯦꯠ ꯆꯉꯥꯡꯗꯨ ꯆꯤꯡꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯁꯤꯟꯅꯗ ꯁꯥꯗꯨꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯃꯤꯆꯤꯒꯤ ꯅꯥꯆꯤꯛꯇ ꯌꯦꯡꯂꯨꯏ ꯕꯤꯅꯣꯏ ꯄꯣꯜꯁꯟꯗꯤ ꯕꯣꯔꯥ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯃꯥꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯃꯗꯨꯒ ꯊꯣꯏꯅ ꯆꯪꯗꯦ ꯆꯉꯥꯡꯗꯣ ꯑꯃꯨꯛ ꯆꯤꯡ ꯂꯣꯟꯅ ꯑꯃꯨꯛ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯈꯪꯗꯦ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯑꯔꯣꯟꯕ ꯃꯤꯠꯌꯦꯡꯒꯤ ꯃꯔꯣꯜ ꯍꯣꯇꯦꯜ ꯐꯝꯕꯤꯗꯨꯗ ꯆꯥꯛ ꯂꯨꯄꯥ 50 ꯉꯥ ꯊꯣꯡꯕ ꯏꯔꯣꯟꯕ ꯕꯣꯔꯥ ꯂꯨꯄꯥ 200ꯒꯤ ꯇꯥꯅꯕ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯄꯤꯔꯛꯄ ꯉꯥꯏꯔꯤꯉꯩ ꯔꯥꯙꯤꯀꯥꯅ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯕꯗ ꯐꯟꯁꯥꯡꯗ ꯅꯨꯄꯥ 3ꯈꯛ ꯆꯥ ꯕꯣꯔꯥ ꯆꯥꯅ ꯆꯥꯅ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯌꯦꯡꯁꯤꯟꯅꯗ ꯁꯥꯗꯨꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯡꯂꯛꯈꯤꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯔꯥꯙꯤꯀꯥꯗꯤ ꯈꯪꯂꯦ ꯍꯥꯏꯁ ꯃꯁꯤꯒꯤ ꯅꯨꯄꯥ ꯁꯛꯈꯪꯗꯕꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥꯍꯩ ꯑꯃꯗꯤ ꯌꯥꯎꯔꯤ ꯑꯗꯨꯅ ꯈꯨꯅꯤꯡꯅ ꯀꯛ ꯊꯤꯜꯂꯤ ꯇꯞꯅ ꯏꯪꯒꯤꯠꯇ ꯊꯥꯗꯣꯏ ꯈꯨꯅꯤꯡ ꯊꯤꯜꯂꯛꯄꯗꯨꯗ ꯔꯥꯙꯤꯀꯥꯗ ꯄꯩꯊꯣꯛꯑꯒ ꯁꯨꯛꯇꯣꯛꯂꯒ ꯑꯩ ꯃꯥ ꯅꯥꯏꯍꯦ ꯍꯦ ꯅꯥꯕꯒ ꯂꯥꯏꯔꯤ ꯌꯦꯡꯉꯨ ꯇꯨ ꯀꯩꯅꯣꯝꯃ ꯑꯁꯤ ꯍꯥꯏꯔꯒ
ꯃꯤꯆꯤꯅ ꯏꯪꯒꯤꯠ ꯇꯧꯋꯦ ꯏꯪꯒꯤꯠ ꯇꯧꯔꯤꯕꯗꯨꯅ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯏ ꯊꯥꯗꯣꯏꯁꯨ ꯔꯥꯙꯤꯀꯥꯒꯤ ꯃꯤꯆꯤꯒꯤ ꯏꯪꯒꯤꯠꯇꯣ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯒ ꯃꯤꯆꯥꯟꯅꯔꯨꯏ ꯊꯥꯗꯣꯏ ꯁꯂꯥꯏꯉꯥꯟꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯀꯩꯕꯨꯜꯒꯤ ꯏꯊꯛ ꯊꯛꯆꯕ ꯁꯉꯥꯏꯅ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯕꯗ ꯇꯊꯛ ꯇꯊꯛ ꯃꯤꯁꯅꯥ ꯑꯅꯤꯅ ꯏꯊꯛ ꯊꯛꯀꯠꯅ ꯇꯥꯏꯕꯪꯒꯤ ꯂꯥꯡꯗ ꯁꯣꯏꯗꯅ ꯊꯨꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯑꯁꯣꯡꯕ ꯃꯔꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯄꯗꯧꯅ ꯇꯧꯕ ꯃꯥꯜꯂꯤ ꯊꯥꯗꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯣ ꯃꯤꯆꯤ ꯃꯤꯅꯣ ꯃꯤꯆꯥꯟꯅꯔꯨꯔꯒ ꯂꯝꯂꯥꯟꯕ ꯃꯥꯒ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯃꯤꯆꯤꯗꯨꯁꯨ ꯈꯣꯡꯐꯝ ꯍꯟꯗꯣꯛꯈꯤ ꯒꯣꯂꯥꯏ ꯂꯩꯐꯝ ꯂꯩꯇꯕ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯌꯥꯗꯕ ꯃꯤꯌꯦꯡ ꯃꯍꯥꯛꯅꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯗꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥ ꯀꯜꯂꯕ ꯃꯤꯌꯦꯡ ꯑꯃꯅ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯆꯥꯊꯠꯈ꯭ꯔꯦ ꯃꯤꯒ ꯃꯤꯃꯥꯟꯅꯗꯕꯤ ꯄꯨꯟꯁꯤ ꯑꯃꯅꯤ ꯈꯟꯅ ꯍꯤꯡꯖꯔꯤꯕꯤ ꯃꯍꯥꯛꯅꯤ ꯃꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕꯤ ꯃꯍꯥꯛꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯠꯌꯦꯡꯁꯤꯅ ꯀꯌꯥꯗ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯤꯄꯥꯏꯍꯜꯂꯕ ꯅꯨꯃꯤꯠ ꯂꯩꯁꯨ ꯅꯠꯇꯦ ꯃꯣꯗꯣ ꯂꯩꯁꯨ ꯅꯠꯇꯦ ꯅꯥꯇꯣꯟ ꯆꯥꯕꯤ ꯀꯨꯔꯥꯎ ꯃꯄꯥꯜꯅꯤ ꯈꯟꯖꯔꯤꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯝꯕ ꯃꯤꯇꯥꯡ ꯃꯈꯣꯏꯃꯨꯅꯣ ꯂꯩꯍꯤ ꯆꯦꯟꯗꯕ ꯂꯩꯔꯥꯡꯒꯤ ꯂꯩꯀꯥꯗ ꯉꯪꯂꯔꯤꯕ ꯈꯜꯂꯨꯕꯗ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯇꯨꯃꯤꯟ ꯃꯃꯤꯠꯇꯣ ꯈꯥꯡ ꯑꯁꯥꯕꯗꯨꯗ ꯄꯩꯔꯞ ꯌꯦꯡꯉꯤ ꯁꯂꯥꯏꯉꯥꯟꯕꯁꯨ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯎꯈ꯭ꯔꯦ ꯈꯟꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯅꯥꯊꯩꯔꯛꯑꯦ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯥ ꯕꯣꯔꯥ ꯆꯥꯃꯤꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯈꯣꯏꯖꯪꯉꯤ ꯔꯥꯙꯤꯀꯥꯗꯣ ꯀꯔꯤ ꯈꯜꯂꯨꯔꯨꯅꯣ ꯈꯪꯗꯦ ꯃꯊꯟꯇ ꯐꯥꯛ ꯐꯥꯛ ꯍꯣꯇꯦꯜ ꯑꯗꯨꯗ ꯅꯣꯛꯊꯣꯔꯛꯑꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯃꯗꯤ ꯂꯩ ꯅꯣꯛꯄꯨ ꯅꯣꯛꯈ꯭ꯔꯕꯗꯤ ꯃꯌꯥ ꯎꯝꯁꯤꯟꯕ ꯉꯝꯗꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯤ ꯂꯩ ꯂꯩꯒ ꯈꯪꯗꯕꯤꯗꯣ ꯇꯧꯔꯛꯑꯦ ꯇꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯅ ꯔꯥꯙꯤꯀꯥꯒꯤ ꯃꯈꯨꯠꯇꯨꯗ ꯀꯟꯅ ꯆꯤꯛꯏ ꯑꯌꯣ ꯑꯌꯣ ꯏꯃꯥ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯂꯥꯎꯏ ꯅꯣꯛꯄ ꯍꯧꯔꯛꯄꯗꯒꯤ ꯍꯣꯇꯦꯜꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯅꯒ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯕꯒ ꯍꯧꯖꯤꯛ ꯃꯥꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯦ ꯃꯤ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕꯗꯨꯗ ꯂꯥꯁꯇꯗꯤ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯔꯥꯙꯤꯀꯥꯗꯣ ꯀꯔꯤ ꯅꯨꯡꯒꯤ ꯅꯣꯛꯂꯨꯕ ꯍꯥꯏꯗꯨꯅ ꯈꯜꯂꯦ ꯑꯅꯤꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯦ ꯍꯣꯇꯦꯜꯗꯨꯁꯨ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯆꯤꯟꯕ ꯃꯇꯥꯡꯅꯤ ꯑꯔꯥꯛꯄ ꯃꯈꯩꯗꯤ ꯂꯩꯁꯥꯕꯤꯅꯤꯗꯨ ꯌꯦꯡꯉꯤ ꯑꯍꯜ ꯈꯔꯅ ꯁꯣꯟꯅꯩ ꯀꯔꯤ ꯂꯩꯁꯥꯕꯤꯁꯤꯡꯅꯦꯒꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯣꯟꯊꯣꯛꯅ ꯈꯠꯈ꯭ꯔꯦꯗꯀꯣ ꯆꯨꯝꯅꯒꯤ ꯈꯠꯄꯒ ꯅꯠꯇꯦ ꯃꯌꯥꯁꯦ ꯌꯥꯝ ꯍꯤꯒꯠꯂꯤ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯎꯔꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯑꯃꯌꯥ ꯀꯥꯕꯗ ꯔꯥꯙꯤꯀꯥ ꯊꯥꯗꯣꯏ ꯑꯅꯤꯗꯣ ꯑꯗꯨꯀꯥꯟꯗ ꯈꯠꯄꯗꯤ ꯅꯠꯇꯦ ꯈꯔ ꯑꯍꯜ ꯑꯣꯏꯕꯗꯨꯅ ꯑꯗꯨꯝꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯑꯃꯨꯛꯁꯨ ꯑꯅꯤꯗꯣ ꯏꯀꯥꯏꯕ ꯐꯥꯎꯏ ꯔꯥꯙꯤꯀꯥꯅ ꯅꯣꯛꯅꯤꯡꯂꯨꯕꯒꯤ ꯃꯔꯝꯅ ꯌꯥꯝ ꯆꯝꯅꯅꯤ ꯍꯨꯠ ꯍꯨꯠ ꯂꯩꯊꯣꯛꯅꯈꯤꯕ ꯁꯂꯥꯏꯉꯥꯟꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯍꯥꯛ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯣꯛꯅꯤꯡꯈꯤꯕꯅꯤ ꯑꯇꯩ ꯊꯣꯏꯅꯒꯤꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯕ ꯃꯥꯒꯤ ꯅꯣꯛꯂꯨꯕ ꯃꯤꯅꯣꯛꯀ ꯀꯥ ꯍꯦꯟꯕꯗꯨꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇꯗꯤ ꯑꯈꯠꯄꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯦ ꯈꯟꯖꯤꯜꯂꯨꯔꯒ ꯃꯌꯥꯝꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯃꯨꯛꯁꯨ ꯍꯦꯛ ꯏꯀꯥꯏ ꯔꯥꯙꯤꯀꯥꯅ ꯅꯣꯛꯄꯗꯣ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯎꯍꯧꯏ ꯕꯤꯅꯣꯏꯁꯨ ꯃꯆꯤꯟꯗ ꯁꯣꯟꯈꯤꯕꯅꯤ ꯔꯥꯙꯤꯀꯥꯅ ꯅꯣꯛꯄꯗꯣ ꯎꯔꯒ ꯀꯔꯤ ꯂꯩꯁꯥꯕꯤꯅꯤꯒꯦ ꯁꯤꯗꯤ ꯀꯤꯕꯨ ꯀꯤꯅꯦ ꯈꯨꯅꯣꯛ ꯆꯥꯅꯣꯛꯇꯦ ꯅꯣꯛꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯍꯣꯇꯦꯜꯁꯤꯗꯕꯨ ꯑꯗꯨꯕꯨ ꯅꯣꯛꯄꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯄꯤꯁꯨ ꯃꯉꯥꯏ ꯆꯤꯟꯊꯔꯛꯑꯗꯤ ꯆꯤꯟꯊꯔꯛꯏ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦ ꯄꯤ ꯍꯥꯏꯕ ꯃꯤꯅꯣꯛ ꯍꯥꯏꯕ ꯑꯅꯤꯁꯦ ꯃꯐꯝ ꯃꯇꯝ ꯀꯥꯏꯗꯦ ꯕꯤꯅꯣꯏꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯂꯩꯁꯥꯕꯤꯗꯨꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯑꯍꯜ ꯈꯔꯅ ꯂꯣꯟꯅ ꯆꯩꯕꯗꯣ ꯊꯥꯗꯣꯏꯅꯦ ꯀꯔꯤ ꯆꯥꯒꯦꯅ ꯈꯠꯂꯤꯅꯣ ꯐꯖꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯗꯅꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯁꯦ ꯔꯥꯙꯤꯀꯥꯅ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯑꯕ ꯀꯩ ꯅꯤꯡꯁꯤꯡꯂꯛꯇꯅ ꯍꯣ ꯑꯩꯈꯣꯏ ꯃꯅꯥꯛꯇꯅꯦ ꯑꯩꯒꯥ ꯃꯆꯥ ꯑꯃ ꯂꯩ ꯃꯥꯒ ꯑꯩꯒ ꯃꯤꯆꯥꯟꯅꯔꯤꯉꯩ ꯑꯩꯅ ꯂꯣꯟꯅ ꯍꯋꯥꯏꯖꯥꯔꯗꯣ ꯌꯣꯟꯅꯕ ꯍꯥꯏꯗꯅ ꯂꯥꯗ ꯂꯨꯄꯥ 10ꯒꯤ ꯆꯥꯡ 10ꯒꯤ ꯆꯥꯡ ꯁꯦꯝꯕꯗꯅꯦ 10ꯒꯤ ꯆꯥꯡꯗ ꯈꯥꯕꯩ ꯑꯃ ꯇꯪꯈꯥꯏ ꯂꯤꯛꯅ ꯍꯥꯞꯀꯗꯕꯗꯣ ꯂꯊꯥ ꯑꯃꯃꯝꯗꯅꯦ ꯈꯥꯕꯩ 3 ꯍꯥꯞꯈꯤꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏꯕ ꯑꯗꯨꯒꯤ ꯅꯣꯏꯅꯤ ꯑꯁꯤꯕꯨ ꯋꯥꯅꯤꯌꯦ ꯌꯥꯏꯍꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯕꯤꯅꯣꯏ ꯑꯃꯗꯤ ꯁꯂꯥꯏꯉꯥꯟꯕꯁꯨ ꯍꯦꯛ ꯇꯥꯔꯨꯔꯦ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯛꯇꯤ ꯅꯣꯛꯊꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅ ꯍꯣꯇꯦꯜꯒꯤ ꯃꯤꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯌꯣꯝꯂꯒ ꯄꯤꯔꯛꯏ ꯄꯩꯁꯥꯗꯨꯅ ꯃꯇꯥꯏ ꯑꯣꯏꯔꯞ ꯀꯥꯎꯟꯇꯔꯗ ꯑꯍꯜ ꯑꯃ ꯐꯝꯂꯤꯕꯗꯣ ꯃꯗꯨꯗ ꯄꯤꯔꯝꯃꯤ ꯄꯣꯂꯤꯊꯤꯜ ꯑꯃꯗ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯄꯗꯨ ꯄꯥꯏꯔꯒ ꯑꯅꯤꯗꯣ ꯍꯣꯇꯦꯜꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯍꯣꯇꯦꯜ ꯑꯗꯨ
ꯐꯨꯠꯄꯥꯠ ꯃꯄꯥꯒ ꯇꯥꯏꯅꯅ ꯐꯝꯕ ꯍꯣꯇꯦꯜ ꯑꯃꯅꯤ ꯐꯨꯠꯄꯥꯠ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯉꯁꯥꯏ ꯃꯉꯣꯟꯗ ꯂꯣꯟꯅ ꯌꯦꯡꯂꯕ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕꯗꯨꯗ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯅꯤꯡꯂꯝꯃꯤ ꯂꯣꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯅꯗ ꯁꯥꯗꯨꯅ ꯊꯥꯗꯣꯏ ꯍꯥꯏꯐꯦꯠꯇꯪ ꯂꯣꯟꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯊꯣꯔꯛꯑꯦ ꯐꯟꯁꯥꯡꯗ ꯃꯇꯥꯏ ꯑꯣꯏꯔꯞ ꯐꯝꯂꯒ ꯂꯩꯔꯤꯕ ꯁꯂꯥꯏ ꯉꯥꯟꯕꯒ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯔꯦ ꯃꯤꯆꯥꯟꯅꯔꯨꯕ ꯃꯤꯀꯨꯞꯇ ꯊꯥꯗꯣꯏ ꯃꯤꯍꯨꯜꯗꯣ ꯗꯪ ꯗꯪ ꯆꯣꯡꯉꯤ ꯇꯥꯟ ꯀꯥꯏꯕꯤ ꯄꯨꯛꯅꯤꯡꯅꯤ ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯉꯪꯅꯤꯡꯕꯒꯨꯝ ꯉꯪꯅꯤꯡꯂꯛꯂꯦ ꯅꯨꯡꯁꯤ ꯏꯁꯩ ꯅꯨꯡꯁꯤ ꯃꯌꯦꯛꯇ ꯑꯁꯤꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯑꯎꯕꯅ ꯉꯥꯎꯏ ꯑꯈꯪꯕꯅ ꯇꯧꯉꯝꯕ ꯇꯧꯉꯝꯕꯤꯅꯤ ꯁꯣꯏꯗꯅ ꯄꯥꯎꯊꯣꯛꯈꯤꯅꯤ ꯑꯅꯤꯗꯨꯒꯤ ꯁꯥꯖꯠꯇꯣ ꯂꯥꯡꯕꯟ ꯃꯦꯔꯥ ꯉꯥꯏꯕꯤ ꯀ꯭ꯋꯥꯛ ꯂꯩꯆꯔꯣ ꯀꯔꯤꯒꯤ ꯅꯪꯗꯤ ꯁꯖꯤꯕꯨꯗ ꯂꯩꯁꯥ ꯇꯝꯗꯦ ꯂꯩꯕ꯭ꯔꯥ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯩꯁꯥ ꯇꯝꯕꯒꯤ ꯄꯨꯛꯅꯤꯡ ꯃꯥꯅ ꯃꯌꯣꯜ ꯆꯣꯡꯕꯗꯤ ꯃꯐꯝ ꯃꯇꯝ ꯅꯥꯏꯕ꯭ꯔꯥ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯈꯨꯖꯤꯟꯅ ꯃꯨꯛꯁꯤꯜꯂꯛꯑꯦ ꯔꯥꯙꯤꯀꯥꯅ ꯊꯥꯗꯣꯏꯒꯤ ꯑꯌꯣ ꯑꯌꯣ ꯏꯃꯥ ꯁꯤꯔꯦ ꯍꯤꯡꯆꯥꯕꯤꯌꯦ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯁꯤꯛꯏꯕꯗꯣ ꯑꯩꯗꯤ ꯀꯌꯥꯝ ꯅꯥꯔꯝꯒꯅꯤ ꯑꯗꯣ ꯍꯦꯃꯟꯈ꯭ꯔꯦ ꯅꯪꯒꯤꯁꯤꯗꯤ ꯍꯣ ꯌꯥꯔꯦ ꯈꯔ ꯌꯦꯡꯉꯗꯤ ꯊꯥꯗꯣꯏ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯋꯥꯔꯛꯄ ꯉꯝꯍꯧꯗ꯭ꯔꯕ ꯊꯃꯣꯏꯗꯣ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯔꯦ ꯃꯤꯆꯤ ꯂꯝꯀꯦꯠꯄꯤꯁꯤꯅ ꯀꯗꯥꯏꯗꯅꯣ ꯁꯠ ꯍꯥꯏꯖꯤꯜꯂꯨꯔꯤꯕ ꯁꯛꯈꯪꯗꯕ ꯂꯝꯂꯥꯞꯂ ꯄꯥꯈꯪꯁꯤꯗ ꯀꯔꯤꯒꯤ ꯂꯣꯟꯅ ꯌꯦꯡꯂꯨꯔꯤꯕ ꯑꯗꯨꯕꯨ ꯂꯣꯟꯅ ꯌꯦꯡꯕꯅꯤ ꯈꯜꯂꯒ ꯃꯤꯅ ꯋꯥ ꯋꯥ ꯂꯥꯎꯕꯤꯔꯝꯂꯦ ꯈꯜꯂꯨꯕꯗ ꯏꯀꯥꯏ ꯍꯪꯒꯣꯏ ꯁꯪꯉꯤ ꯂꯝꯍꯦꯟꯕꯤ ꯃꯤꯠꯌꯦꯡꯁꯦ ꯀꯔꯝꯅ ꯋꯥꯔꯛꯀꯅꯤ ꯈꯜꯂꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯟꯖꯥꯟꯅꯩ ꯈꯟꯅ ꯑꯗꯨꯝ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯃꯥꯡ ꯑꯣꯜꯂꯒ ꯑꯃꯨꯛ ꯌꯦꯡꯅ ꯃꯈꯣꯏꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯂꯝꯕꯤꯗꯨꯗ ꯌꯦꯡꯅ ꯑꯗꯨꯃꯛ ꯍꯣꯁꯄꯤꯇꯥꯜꯗꯣ ꯌꯧꯅꯕ ꯂꯥꯛꯑꯦ ꯁꯂꯥꯏ ꯉꯥꯟꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯏꯃꯣꯏꯅꯨ ꯍꯣꯇꯦꯜꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯐꯥꯟꯅ ꯁꯥꯡꯕꯗꯨꯗ ꯐꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨ ꯂꯣꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯔꯛꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯈꯥꯝꯕ ꯌꯥꯗꯕ ꯃꯇꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯦ ꯗꯣꯛꯇꯔ ꯔꯥꯎꯟ ꯃꯌꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯊꯥꯗꯣꯏꯗꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯉꯁꯤꯗꯤ ꯅꯥꯏꯇꯣꯝ ꯇꯥꯗ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯥꯙꯤꯀꯥꯒ ꯄꯨꯜꯂꯦ ꯑꯅꯤꯗꯣ ꯃꯄꯥꯜꯗ ꯐꯛꯁꯥꯡ ꯑꯃ ꯊꯥꯔꯒ ꯀꯣꯔꯤꯗꯣꯔ ꯃꯆꯤ ꯀꯥꯆꯤꯟ ꯑꯣꯏꯔꯕ ꯑꯗꯨꯗ ꯃꯣꯔꯇꯤꯟ ꯀꯣꯏꯜ ꯑꯃ ꯊꯥꯔꯒ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯩ ꯔꯥꯙꯤꯀꯥꯁꯨ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯂꯥꯛꯑꯁꯨ ꯃꯥꯒꯤ ꯃꯆꯦ ꯑꯝꯕꯥꯂꯤꯀꯥꯅ ꯍꯦꯟꯅ ꯃꯥꯏꯄꯨꯅꯅ ꯄꯨꯏ ꯑꯃꯔꯣꯝꯗ ꯊꯥꯗꯣꯏꯁꯨ ꯃꯇꯣꯝꯇꯅ ꯃꯄꯥꯒꯤ ꯁꯦꯕꯥꯗꯨ ꯇꯧꯏ ꯑꯅꯤꯗꯣ ꯀꯣꯔꯤꯗꯣꯔ ꯃꯆꯤꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯋꯥꯔꯤ ꯁꯥꯟꯅꯅ ꯉꯁꯥꯏꯒꯤ ꯍꯣꯇꯦꯜꯒꯤ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯂꯒ ꯑꯃꯨꯛ ꯅꯣꯛꯏ ꯃꯇꯝꯒꯤ ꯏꯆꯦꯜꯅꯗꯤ ꯆꯦꯟꯊꯔꯛꯏ ꯄꯨꯡ 9ꯗꯒꯤ 11:30 ꯇꯥꯔꯦ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯃꯤ ꯑꯇꯩꯁꯨ ꯃꯄꯥꯜꯗ ꯊꯥꯔꯒ ꯇꯨꯝꯅꯕꯒꯨꯝ ꯇꯨꯝꯂꯁꯤ ꯍꯥꯏꯅꯔꯦ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯅꯦ ꯃꯗꯣꯜ ꯊꯣꯛꯄꯁꯤꯡꯁꯨ ꯈꯔ ꯂꯥꯛꯏ ꯑꯗꯨꯅ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯀꯥ ꯍꯦꯟꯅ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏ ꯍꯔꯥꯎ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯋꯥꯔꯨꯕꯒꯤ ꯃꯁꯥꯗꯣ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯕꯒ ꯁꯤꯈꯩ ꯇꯨꯝꯂꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯛꯄ ꯀꯥꯟꯗꯗꯤ ꯇ꯭ꯔꯣꯂꯤꯒꯤ ꯀꯥꯡꯈꯣꯡ ꯏꯜꯂꯒ ꯆꯠꯄ ꯃꯥꯟꯕ ꯃꯈꯣꯜ ꯇꯥꯔꯦ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯃꯄꯥꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯀꯥꯗꯨꯗꯒꯤꯅꯤ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯖꯤꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯨꯏꯜ ꯆꯤꯌꯥꯔꯗꯨ ꯏꯜꯂꯒ ꯆꯠꯄ ꯃꯥꯟꯕ ꯃꯑꯣꯡꯁꯨ ꯇꯧꯔꯛꯏ ꯔꯥꯙꯤꯀꯥꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯐꯛꯂꯥꯡ ꯃꯔꯨꯝꯗꯨꯗꯒꯤ ꯍꯨꯏꯜ ꯆꯤꯌꯥꯔ ꯑꯃꯗ ꯃꯤ ꯑꯃꯒꯤ ꯃꯈꯣꯡ ꯍꯦꯟꯗꯣꯛꯂꯒ ꯐꯝꯃꯒ ꯂꯩꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯎꯔꯦ ꯃꯈꯣꯡ ꯇꯃꯛꯅꯦ ꯎꯔꯤꯕ ꯍꯨꯏꯜ ꯆꯤꯌꯥꯔꯗꯨꯗ ꯃꯤꯗꯨꯒꯤ ꯃꯁꯥꯗꯨꯗꯤ ꯐꯨꯜꯂꯨꯕꯗꯤ ꯅꯠꯇꯦ ꯈꯣꯡꯗꯨꯗ ꯇꯣꯉꯥꯟꯅ ꯇꯥꯔꯒ ꯂꯩꯕꯗꯨꯗꯅꯤ ꯎꯔꯤꯕ ꯍꯨꯏꯜ ꯆꯤꯌꯥꯔꯗꯨꯒꯤ ꯆꯀꯥ ꯑꯅꯤꯗꯣ ꯎꯔꯨ ꯎꯡꯉꯤ ꯇꯧꯕꯇꯕꯨ ꯃꯆꯤ ꯁꯨꯛꯂꯩ ꯂꯦꯡꯗꯦ ꯑꯁꯤ ꯈꯛꯇꯅꯤ ꯔꯥꯙꯤꯀꯥ ꯃꯤꯠꯀꯨꯞꯇꯈꯩ ꯐꯛꯂꯥꯡ ꯇꯪꯈꯥꯏꯅ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯁꯛꯇꯝꯅ ꯂꯣꯠꯈ꯭ꯔꯁꯨ ꯈꯣꯡ ꯑꯅꯤꯗꯨꯗ ꯇꯣꯉꯥꯟ ꯇꯥꯅ ꯂꯩꯔꯤꯕꯗꯣ ꯃꯥ ꯃꯤꯠꯀꯨꯞꯇꯉꯩ ꯌꯦꯡꯉꯤ ꯇꯨꯝꯂꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯄ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯅꯣꯏꯔꯒ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯑꯃꯨꯛ ꯅꯥꯁꯣꯟꯗ ꯃꯤ ꯑꯅꯤ ꯐꯛꯂꯥꯡ ꯃꯔꯨꯝꯗꯨꯗ ꯃꯨꯔꯨ ꯁꯣꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯗꯧꯅ ꯇꯧꯕ ꯁꯥꯃꯤꯟ ꯑꯃꯨꯛ ꯐꯪꯂꯛꯏ ꯔꯥꯙꯤꯀꯥꯁꯨ
ingang ngang na yengduna le tumduna lebi thadoibu masa nomduna hudoi Radhika nason pikne thadoy asi harga masa do nome adumna tawbadagi tumlamadagi makeup khangtok tole thadoy masa do hina dabu tumlubadagi mamit ani do tapna pangthore kaidorge Radhika yam kana ngangdo tapna ngango Radhika gi matawduda thadoy su khona do tapthakre kaidorge haiba asida harga khuta du thil wheelchair da khong ani khak leibado thinnu dai adum nek takpaga masu mamit ani do noy duning ure wheelchair madu ubda ngarang ahingi thodok do ningsing lai thadoy ne Radhika asigi wheelchair sine ai ngarang numidang athenguda thengnabado asi icham cham mi gi nathe tamnari ne ai koida aki khang pirin magis thadoy gi wadu tabda lawai liton samdo chap chap yungi Radhika do sor chawna hole Radhika na mina hainaba hospital tamne habdo sumle dana ani do awai khum tawnare mafam se tamne ai sama khangkhrabane kijai haiba nangbo thadoy mi masangsu phajana uba nate wheelchair asida makhong asida yanthaduna laiboi asumna makoi ani do haineringi tanja aduda khong yanthaduna laiba masak masa khangdabada haujikti phuklauna hogule hek hogulakpada ngasai kai phuloina uramdaba masakto haujikti uba phangle thadoina thingna kibi angang nupi macha do arebe mangonda tanarakibada madi nupi macha do ubda swai lawe nupi macha do anaba thamba wat lomda sangsinkre makoi ani gi mimang maktada aduga mikup khara kanarga nupi ama angang duna wat manungdagi khut samduna puthorakle makoi ani di tawriba matawduda tu khyau khyau sungba hore aduga wari chane asidi na duna lebi ini tamu natro mane ini tamuni siboi thokpa yabrane angang sidi thawai siga mataw karamna ahingba maga loina duna chatkene khangde tawrise kari matawno amta kauraga yengsira thadoy Radhika angang si tamna laini aidi khuti krabani ngarangta hoine thadoy kibudum phawre tawrise ini tamuse mu dosa taradi amta kauraga yengsiba asumna ni daine ine tamo o ine tamo adubu kaurasu tade makoi ni na kauribda ine tamudi angang nupi mchadu wheelchair du tongalaga mana induna makha thangba maike du chatki aroibada ine tamudo makoi ni da haipetang aroiboina piroina ba miyengda yenglamaga makha maike de chatkre ani dudi karino tawriba mataw saidna ingangna yengduna le asumna tawringi tanja tuda wat manungdagi kapda lawnabagi makhol tare kana kaidobu yarabna haidna ani do wat manungda chenchilakpa matamdadi ine tamudo siraga leramle cancer gi lanphamda maithiduna punchi jengjel loiduna taibang pal thadokre amuk hana magi masaktu ulakhitra ani dudi ingangna yengduna le haujikta da khangle makhoi anina ngasai ukhibada ini tamugi thawaini angang nupi mcha dugi thawai duna tamubu siramdai gi mikupta lawpala koirame khallubada akibana pikthale Radhika ga thadoiga makhoi ani gi puningda marol amadi lol ani do mamitta yengne wadim ta ngangade tumi loi lene hoi mai hanade mayam duna kapna lawnabagi marakta ani do kappaga changkhitra wakhaldi nungai jaramde akiba pakhatpa thakatpa duna masa pumbu punchin kibana hoi mai haiba changkhidabani akibana maya kan kibana wam ta haiba ngamde tumi kapla lawnabagi marakta adumak yengduna le hoi mai haide mamit makna uhobuduna tumi le piroinaba miyengna tamugi thawaina aroiboina piroinaba miyengna yenglambado aduna tumin tasilagale
Siriba imungdigi myoisingsina tengthana kaple. Asiba tana mangje. Asibagi khyata nongma natraga nongmadi tagadaba ngaktane. Aduna asibagi khyata thengera ngangera myoibagi laibakta nongma natraga nongmadi tamduna laikhrabane. Asibabu nathaiga chenbadi kanasu ngamde. Atonga kut naiba myoibagi punchi lambida khongset amba lorakpa matamda asibana panthunggi namak ngaiduna laiba hongna sane. Ahingduda kaple ningamdabagi thamoi sokpagi thawai yaudraba hakchang adu tamugi phi ngobuna kuptuna lairibado mifam hongba ngamdana yengduna lay. Ngasaigido amuk ningsinglurga khalle siramdai goira male thawai adu lawba lakpa wheelchair ge angangdusu zomgi dut natragana asiba lai oira jala soidana ani sigi manungda ama oigani radika amadi thadoi tumina chibon ngangnare. Aidi ngasigi tawdokche punsina lairingkai sukaw he kawba ngamloi. Ai chuni thadoi sukaw he kawba ngamloi. Piroinaba miyengna yenglambado wadi ngangda madi chatle haidana aikhoida lona taklambo oireko. Hoi adumaina oiramgani. Ado aidi hospital da leibase tasengna kire hanadi kaisu thoina kiramdabni. Asumna asi na marak aduda anido amuksu nungaitaba pharame. Myoiba khunai da piriba cancer ki jaitheng amadi masigi chaina kho siriba asibadusu lam lape. Ahingduda sirabanina puthabagi discharge certificate amasu mathau tai. Anabadubu laying lamba doctor dugi ayaba amadi discharge certificate to mathau tabana siraidunasu imung manungi myoisingna puthaba yadre. Laying liba doctor dudi nongalaga lakadabani. Aduna ahing aduda asibado hospital da len patai. Ahing ma pan batare chemotherapy tawrubagi anabado khangchot chonjin khibane. Aduna ta singna khanjilurgadi mahi mai nungaite. Asibak changado wat manungda thamba yadabanina trolley amada haplaga veranda laibadomda puthore. Aduga asibadugi imung manungi miyosingna asibak changado phi ngobuna kupsinduna thamme. Matamsu ahingi pung ama hairakle. Ahing nungai helaklaba matam. Adubu karigino khangde ngasigi ahingse akibana pik thalle. Asiba sangliba imung manungi myoisingdo asibak changdo sangna masa singado tu khyok khyok sungi. Asibak changdusu mamit anido panglagale. Mithupto khumjinnaba tawrasu aduma maya karga panglaga ngasaidagi laibane. Amaromda ngasigi laibak thiriba ahingda taibangpal thadokutuna chatkibi tamuna siriba thabansichu tanaba numitki ahing nunge anina punba numit amasune. Asiba imungdugi miyoi mangana mapalgi beranda aduda ahing adu lele. Asibaduna maram oi manungda naduna laiba ataisu laiman kange. Makhoisu laikatnaba ngamdana siradra haibagi. Numitsigi ahingse mata amoina sangbadongna su tawi. Matam kaubi makse masi irengling dabadongna su tawi. Asi ana yaubaduna atopa singdusu kaya hipna tumnaba yaramde. Mai wakhalga nungaitabaga kaiga thadoi amadi radikasu makhoi nina hana phak tharage hiblamba mapa aduda changsillaga hipkhre. Ahing adu phanabudi sange haibabu adubu tumthau haibadi yaramde. Makhoi nina tumliba mapa aduga asiba hakchangduga na lairiba mapa aduga irab lamnathe phaklang marumdagi yam nakna ui. Phingau kuptuna thamliba tamugi hakchang ado masi legdana adumak lairi. Mikup khara kandarba matung radika gi masado sabung lawe. Thadoi masasu khangde ngasidi anido kithum pubudong nasu tawe. Akibana maphai soktuna wakhalda ningjing mangjing chamamnabada phawe. Trolley mathakta leiba asibak changdo uru khudi mi siram daise khudam changdam yamna pi yamna tamnai gan hainabado chumle na khale. Maramdi sidringai degi akibana hana machu sangkraba matu haujikna henado akibado phawba sum helakle. Anido muhongnabi murum sone. Thadoina radika aidi yam kiba phawe. Asibak changche uru khudingi ine tamuse phuklauna hogulaga hogotriba yam maleme.
Radhikana mukume. Thadoi. Aishuni khaliba. Trolley sida leriba. Asibase uru khudingi. Tuse khyau khyau chungi. Asumna nido. Ngangnari. Asiba leriba trolley dugi manakta. Kadom dagi haudong amubinoma. Khangaudana sangsilaga. Trolley dugi mathakta. Leriba asiba jang dugi. Phi ngobuna kuptuna thamliba duda. Onsilaga waina. Hauna hauna haudong ado khongba hore. Hospital sidabu kadai dagi hui haudong sasan jangaktuina tanja minja yam chade khalame haudong lakpaduda asibak sang sangliba miyosing dusu khautak jai asibado haudong aduna kan khigadra khanbada thawai wai karigumba haudong asibak changado kan khiba thoklo soidana hiyang athob oladra thaina dagi hauna wari amadi thajanabi laibana haudong amubido lakpa ubada khautap jai haudong amubidudi Magi oiba khonjelda trolley ngaubudu munenglaga hauna khongduna le haudong amubidu matang diamna chadre hospital aduda kadomdagi laklibano khanbada awaba amane asiba sangliba singdugi marakta amana khanguduna masada tongliba phenatuna haudong du tamna langi haudong du dadi phenatuna palautre masigi onna tainabada haudong du trolley makhada changlaga asiba sangliba mokoi singdu denglaga sabtra magloina na khongle Haudong aduna khonglakpaduda amukena nupaduna trolley makhada kunduna laiba haudong tan gaidana chansinbada khujun khunan tokte akanba sapu amana khanguduna masada yeshelakpada trolley duda sapu du humjilaga phi ngobuna kuptuna laiba asi bhakchangado pop launa floor du oina tare trolley du pairap mathak makha onge tawbagi mongni adubu trolley do onba mukti olaudra trolley dugi kangong adu jiri jiri sabtra magaloinena saudaba force amana kanna chensinge bdona tawi Radhika amadi thadoina tumnun laiba mapa du phau trolley du paisinki ani dusu chenthokani kawe maya ka duna le tawribu matawduda ingang yengduna le ngakchanana hoi mai haiduna maya ka duna yenglinge asibak changadu sanglibu nupa amana khonglei thuna chensilaga tap launa trolley du phabadai magi force du tapthakre trolley gi chaka kangkhong ani do tapna mengna ingthakre asumna mekup kharade langam badai humchik chik Radhika amadi thadoidi sor thabe honduna le asumna asibak changaduna phiba mama kaine leimai du tari haudong dudi kadom da chatkrona ba makhoi amta uhaudre nupa amana ibema nakoidi soudre ko Radhika mami nama laktok na khami soudre asumna phibam duda trolley du hana gi phibam da mafam chana thamnaga asibak changdo makhoi myam changduna lokhale aduga hana gi phibam da phi ngoguna kupsilaga thamme khangaudana atiyada nong khongbugi akha araugi mukho taba horle maike khudingda nong khongbugi makho matamdu sajibu tha chat hauba tha pangkhalakpa matamne atiyada ahing ek yorpuga nong khongba mati nonglin nusi lakpagi saum itatatana phangi maramdi sajibu tha hainung numa pal tamba matamse nonglin nusina mathi phongba matamne nuksichu liri aying boina lamphen pat amadi langon chinglomde sisilakpa horaklami lamphen na wa kombide sajibu mabu ngaingamda khoirangna langon chingbu yengna mathawoina anobu kumamabu yam wana ngaiduna lei asungai gi tanja sida atiyada nongthang kublak lai thawm chak pumba amuba lechinna yukhaloikre nongsu sumsum mangduna leibdi yadabani mariam leida haitharakle nongle nusit ke loina asumna atheng bahingduda nong nungsit ani puna amukta michang oikibana akibagi saklot lawba horakle nongle nusituna kanna sitpana phi ngobuna kuptuna thamleba
ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯃꯨꯛ ꯑꯃꯨꯛ ꯅꯨꯡꯁꯤꯠꯇꯨꯅ ꯍꯥꯏꯗꯣꯛꯏ ꯑꯁꯤꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯏꯉꯥꯟ ꯉꯥꯟꯅ ꯎꯏ ꯑꯁꯤꯕ ꯁꯪꯂꯤꯕ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯆꯪꯁꯤꯜꯂꯒ ꯑꯁꯤꯕꯒꯤ ꯃꯁꯥꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯉꯧꯕꯗꯣ ꯆꯪꯁꯤꯜꯂꯒ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕ ꯁꯪꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯇ꯭ꯔꯣꯂꯤ ꯅꯥꯀꯟꯗꯨꯗ ꯂꯦꯞꯂꯒ ꯐꯤꯗꯣ ꯍꯥꯏꯗꯣꯛꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯁꯪꯕꯒꯤ ꯃꯊꯧ ꯇꯥꯔꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯅꯣꯡ ꯑꯍꯨꯝꯅ ꯄꯨꯟꯁꯤꯟꯕ ꯑꯀꯟꯕ ꯃꯔꯛ ꯑꯗꯨꯗ ꯑꯁꯤꯕꯕꯨ ꯀꯨꯞꯂꯤꯕ ꯐꯤ ꯑꯉꯧꯕꯗꯣ ꯑꯃꯨꯛꯁꯨ ꯍꯦꯛ ꯍꯥꯏꯗꯣꯛꯀꯦ ꯇꯧꯏ ꯃꯤ ꯑꯅꯤ ꯆꯪꯗꯨꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯐꯤꯗꯨꯕꯨ ꯍꯥꯏꯗꯣꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯗꯨꯕꯨ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯀꯥꯆꯤꯟꯗꯨꯗ ꯇꯥꯁꯤꯜꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯤ ꯇ꯭ꯔꯣꯂꯤ ꯑꯗꯨꯗꯒꯤ ꯌꯦꯡꯂꯔꯣꯏꯗꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯦꯡꯅꯤꯡꯕ ꯐꯥꯎꯏ ꯇ꯭ꯔꯣꯂꯤ ꯑꯗꯨꯗ ꯑꯅꯤꯗꯨ ꯈꯨꯅꯤꯡ ꯊꯤꯟꯅꯩ ꯃꯤꯠꯀ ꯌꯦꯡꯅꯩ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯔꯥꯙꯤꯀꯥꯅ ꯊꯥꯗꯣꯏ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯦ ꯇꯥꯟ ꯌꯥꯝ ꯀꯥꯏꯗ꯭ꯔꯥ ꯍꯣꯏ ꯀꯥꯏ ꯀꯤꯕꯗꯨꯝ ꯄꯣꯛꯏ ꯑꯍꯤꯡꯁꯤꯗ ꯇꯧꯔꯤꯁꯦ ꯔꯥꯙꯤꯀꯥꯅ ꯍꯥꯏꯕꯗꯗꯤ ꯌꯥꯝ ꯂꯥꯏꯕ ꯑꯩꯈꯣꯏꯁꯦ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯁꯤꯕꯁꯤꯅ ꯑꯍꯤꯡꯁꯤꯗ ꯃꯤꯠꯃꯥꯡꯗ ꯁꯥꯡꯅ ꯌꯦꯇꯥꯗꯨꯅ ꯂꯩꯕꯁꯦ ꯋꯥꯈꯜꯁꯦ ꯃꯣꯟ ꯃꯣꯟ ꯈꯜꯂꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯇꯜꯂꯦꯗ ꯌꯥꯝꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯣꯏꯁꯦ ꯋꯥꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯃꯈꯣꯜ ꯊꯣꯛꯇꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯒ ꯂꯩ ꯇꯟꯖꯥꯗꯨꯗ ꯕꯦꯔꯟꯗꯥꯗꯨꯗ ꯆꯔꯩ ꯐꯤꯉꯧ ꯁꯦꯠ ꯁꯤꯈ꯭ꯔꯕ ꯇꯥꯃꯨꯒꯤ ꯊꯋꯥꯏꯅꯤ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯜꯂꯒ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯝꯂꯤꯕ ꯇ꯭ꯔꯣꯂꯤ ꯃꯄꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯔꯦ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯥꯗꯣꯏ ꯑꯃꯗꯤ ꯔꯥꯙꯤꯀꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠ ꯈꯛꯇꯗꯅꯤ ꯎꯍꯜꯂꯤꯕ ꯑꯇꯩꯗꯨꯗꯤ ꯎꯕ ꯅꯠꯇꯦ ꯑꯅꯤꯗꯨ ꯇꯥꯃꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯃꯌꯥꯁꯨ ꯎꯝꯁꯤꯟꯕ ꯀꯥꯎꯔꯦ ꯉꯁꯥꯏꯗ ꯆꯠꯈ꯭ꯔꯕ ꯑꯁꯤꯕ ꯊꯋꯥꯏꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯅꯧꯅ ꯍꯟꯖꯤꯜꯂꯛꯂꯒ ꯂꯥꯛꯂꯤꯕꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯅꯤꯗꯣ ꯊꯋꯥꯏꯗꯨ ꯎꯕꯗ ꯍꯝꯆꯠ ꯍꯝꯄꯣꯏꯅꯦ ꯑꯁꯨꯝꯅ ꯉꯛꯆꯥꯟꯅꯅ ꯌꯦꯡꯂꯤꯉꯩ ꯇꯥꯃꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏꯗꯨꯅ ꯃꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯌꯦꯡꯂꯒ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯛꯂꯦ ꯍꯥꯗ ꯍꯛꯆꯥꯡ ꯄꯣꯂꯥꯡꯍꯣ ꯑꯩꯗꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯈꯣꯡꯁꯦ ꯊꯥꯡꯇꯣꯛꯇꯨꯅ ꯊꯋꯥꯏ ꯑꯩꯅ ꯍꯛꯆꯥꯡ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯦ ꯍꯛꯆꯥꯡ ꯅꯪꯕꯨ ꯊꯋꯥꯏ ꯑꯩꯅ ꯄꯥꯝꯃꯨꯖꯩ ꯍꯤꯡꯂꯤꯉꯩꯗ ꯍꯛꯆꯥꯡ ꯅꯪꯒꯤ ꯃꯃꯜ ꯈꯪꯂꯨꯗꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤꯅ ꯂꯣꯝꯂꯕ ꯃꯇꯝ ꯊꯋꯥꯏ ꯑꯩꯅ ꯍꯛꯆꯥꯡ ꯅꯪꯒꯤ ꯃꯃꯜ ꯉꯁꯤꯗ ꯈꯪꯂꯦ ꯊꯋꯥꯏ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯀꯩꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏꯁꯤꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯦ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯑꯁꯤꯕ ꯊꯋꯥꯏꯗꯨꯒꯤ ꯄꯥꯎꯗꯝ ꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯤꯕꯅ ꯃꯁꯥꯁꯤꯡꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ ꯑꯁꯤꯕ ꯁꯪꯂꯤꯕ ꯑꯇꯩꯗꯨꯗꯤ ꯊꯋꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯎꯔꯝꯗꯦ ꯃꯣꯏꯒꯤ ꯊꯣꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅ ꯑꯁꯤꯕꯗꯨꯕꯨ ꯈꯨꯝꯂꯤꯕ ꯐꯤꯗꯨ ꯄꯥꯏꯊꯣꯛꯈꯤꯗꯅꯕ ꯍꯣꯠꯅꯔꯤ ꯆꯔꯩ ꯐꯤꯉꯧ ꯁꯦꯠ ꯑꯁꯤꯕ ꯊꯋꯥꯏꯗꯨꯗꯤ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ ꯊꯋꯥꯏꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯋꯥꯔꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯦꯟꯁꯔꯅ ꯅꯥꯗꯨꯅ ꯂꯩꯕ ꯏꯕꯣꯆꯧ ꯀꯧꯕ ꯑꯍꯜ ꯑꯃꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯦ ꯊꯋꯥꯏ ꯊꯥꯔꯤꯕ ꯍꯛꯆꯥꯡꯗꯨꯕꯨ ꯌꯦꯡꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯤꯕ ꯃꯁꯥꯗꯨ ꯀꯣꯜꯂꯒ ꯀꯞꯄꯤ ꯑꯍꯤꯡꯁꯤꯗ ꯑꯁꯤꯕ ꯑꯅꯤ ꯃꯊꯪ ꯃꯊꯪ ꯋꯥꯔꯗꯁꯤꯗ ꯁꯤꯕꯨ ꯁꯤꯔꯕ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯨꯅ ꯁꯤꯕ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯑꯅꯤ ꯂꯧꯏ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯃꯁꯤꯃꯛꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯁꯨ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯋꯥꯔꯗ ꯃꯅꯨꯡꯗꯒꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯃꯩ ꯍꯥꯏꯅꯔꯦ ꯕꯦꯗ ꯅꯝꯕꯔ 20 ꯃꯈꯣꯏꯒꯤ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯄꯦꯁꯦꯟ ꯑꯗꯣ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯑꯅꯤꯗꯨ ꯍꯦꯟꯅ ꯃꯤꯍꯨꯜ ꯀꯟꯅ ꯍꯨꯝꯒꯠꯈ꯭ꯔꯦ ꯌꯦꯡꯅꯩ ꯋꯥꯗꯤ ꯉꯥꯡꯅꯗꯦ ꯐꯤ ꯑꯉꯧꯕꯅ ꯏꯕꯣꯆꯧꯕꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯀꯨꯞꯁꯤꯜꯂꯒ ꯕꯦꯔꯟꯗꯥꯗꯨꯗ ꯏꯟꯊꯣꯔꯛꯑꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯊꯪꯅꯅ ꯂꯩ ꯃꯤꯠꯅ ꯀꯨꯞꯄꯗ ꯏꯕꯣꯆꯧꯕꯒꯤ ꯊꯋꯥꯏꯗꯨꯁꯨ ꯇꯨꯃꯤꯟ ꯋꯥꯠꯂꯣꯝꯗꯒꯤ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯃꯥꯒꯤ ꯑꯁꯤꯕ ꯃꯁꯥꯅ ꯊꯝꯂꯤꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯠꯆꯦꯠ ꯎꯏꯁꯤꯜꯂꯦ ꯊꯃꯣꯏꯗꯗꯤ ꯁꯣꯜꯂꯦ ꯉꯁꯤꯒꯤ ꯇꯝꯊꯤꯔꯕ ꯑꯍꯤꯡꯁꯦ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ
ꯃꯁꯤ ꯂꯣꯏꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯑꯍꯤꯡꯁꯤꯗ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯣꯠꯂꯤꯕ ꯈꯜꯂꯨꯕꯗ ꯀꯣꯛꯇꯨꯝ ꯉꯥꯎꯏ ꯑꯁꯤꯕ ꯑꯅꯥꯕ ꯉꯥꯛꯇꯅꯤ ꯎꯔꯤꯕ ꯑꯗꯨꯕꯨ ꯅꯣꯡꯖꯨꯒꯤ ꯇꯝꯊꯤꯔꯕ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯗꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯨꯔꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯨꯗꯗꯤ ꯗꯣꯛꯇꯔ ꯂꯥꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯄꯨꯊꯕ ꯌꯥꯅꯕ ꯗꯤꯁꯆꯥꯔꯖ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯏꯔꯤ ꯅꯣꯡꯖꯨ ꯃꯔꯛ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯄꯨꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯑꯀꯤꯕꯗꯨꯗꯤ ꯀꯣꯛꯄꯗꯤ ꯂꯩꯍꯧꯗꯦ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯑꯅꯤꯗꯣ ꯅꯣꯡꯉꯥꯜꯂ ꯐꯥꯎ ꯑꯅꯤꯗꯣ ꯑꯅꯝꯃꯥ ꯏꯆꯨꯏ ꯆꯨꯏ ꯏꯍꯩ ꯍꯩꯅꯤꯡꯂꯝꯗꯦ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯐꯟꯁꯥꯡ ꯊꯥꯔꯤꯕ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯂꯒ ꯂꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯣꯏꯒꯤ ꯑꯅꯥꯕꯁꯤꯡꯗꯣ ꯁꯦꯕꯥ ꯇꯧꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯐꯝꯂꯤ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯆꯨꯔꯤ ꯔꯥꯙꯤꯀꯥꯅ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯇꯣ ꯍꯣꯏ ꯃꯥ ꯊꯥꯗꯣꯏꯅꯁꯨ ꯈꯨꯝꯃꯤ ꯑꯍꯣꯏꯕ ꯀꯤꯗꯨꯝ ꯀꯤ ꯇꯟꯕꯨ ꯇꯜꯂꯦꯗ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯊꯥꯗꯣꯏꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯉꯔꯥꯡ ꯑꯍꯤꯡ ꯂꯣꯏꯈꯤꯕꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯧꯈꯤꯕꯒ ꯈꯪꯍꯧꯗꯦ ꯔꯥꯙꯤꯀꯥꯅ ꯃꯝꯁꯤꯟꯈꯤꯕꯒ ꯈꯪꯍꯧꯗꯦ ꯊꯥꯗꯣꯏ ꯔꯥꯙꯤꯀꯥ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯍꯣꯇꯦꯜꯗꯒꯤ ꯆꯥꯛ ꯂꯩꯕꯒ ꯊꯣꯛꯇꯦ ꯕꯦꯔꯦꯟꯗꯥꯗꯨꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯃꯗꯤ ꯑꯅꯥꯕꯒꯤ ꯄꯤꯖꯔꯤ ꯑꯅꯤꯗꯨꯅ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯛꯄ ꯃꯇꯝ ꯄꯨꯈꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯆꯥꯛ ꯇꯣꯛꯂꯛꯄꯗ ꯑꯗꯨꯝ ꯀꯔꯤ ꯂꯣꯏꯁꯤꯟꯕꯒ ꯄꯨꯡ 9 ꯍꯥꯏꯔꯛꯑꯦ ꯅꯣꯡꯗꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯨꯔꯤ ꯑꯅꯤꯗꯨ ꯉꯟꯇꯥꯅ ꯕꯦꯔꯦꯟꯗꯥ ꯀꯥꯆꯤꯟꯗꯨꯗ ꯇꯨꯝꯗꯣꯏꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯉꯔꯥꯡ ꯑꯍꯤꯡ ꯀꯌా ꯇꯨꯝꯆꯠ ꯐꯥꯈꯤꯗꯕꯒ ꯉꯁꯤꯗꯤ ꯑꯅꯤꯗꯣ ꯉꯟꯇꯥꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯞꯅ ꯂꯣꯠꯊꯔꯦ ꯑꯅꯤꯗꯨ ꯇꯤꯟꯅꯕꯗ ꯃꯇꯤꯛ ꯆꯥꯏ ꯇꯦꯜꯂꯕ ꯃꯇꯝ ꯈꯔ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯂꯥꯛꯄꯗ ꯈꯪꯅꯕꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯤꯟꯅꯔꯛꯂꯦ ꯑꯅꯤꯗꯣ ꯆꯞ ꯆꯥꯅꯅ ꯑꯃꯨꯛꯇꯗ ꯋꯥꯕꯒ ꯀꯩꯒ ꯄꯥꯈꯤꯕꯅ ꯅꯤꯡꯉꯥꯏꯗꯅ ꯃꯃꯤꯠꯁꯤꯡꯗꯣ ꯂꯣꯏꯅ ꯂꯣꯠꯊꯔꯦ ꯅꯤꯗ꯭ꯔꯥ ꯀꯧꯕꯤ ꯂꯩꯔꯝꯃꯤꯅ ꯑꯅꯤꯗꯣ ꯁꯨꯝꯈ꯭ꯔꯦ ꯉꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯨ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯏ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯆꯨꯔꯤ ꯅꯣꯡꯁꯤꯅ ꯊꯦꯡꯖꯤꯜꯂꯛꯂꯒ ꯍꯦꯜꯂꯛꯏ ꯆꯨꯕ ꯁꯨꯝ ꯆꯥꯎꯔꯥꯛꯅ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯕꯦꯔꯦꯟꯗꯥꯗꯨꯗ ꯀꯣꯛ ꯀꯣꯛ ꯀꯥꯛ ꯍꯥꯏꯗꯅ ꯍꯪꯒꯠ ꯍꯟꯗꯥ ꯃꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯃꯤ ꯈꯔ ꯆꯠꯄꯗꯧꯅ ꯃꯥꯟꯕ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜꯗꯅ ꯍꯟꯖꯤꯟ ꯕꯦꯔꯦꯟꯗꯥꯗꯨꯗ ꯇꯧꯔꯤꯕꯗꯣ ꯑꯗꯨꯝꯅ ꯇꯠꯇꯅ ꯃꯈꯣꯜꯗꯣ ꯇꯥꯔꯛꯂꯕꯗ ꯃꯤꯁꯤꯡ ꯅꯥꯁꯤꯡꯕꯤ ꯃꯅꯥ ꯁꯤꯡꯕꯤ ꯔꯥꯙꯤꯀꯥꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯦ